hello Thoibisana first lại đó lại gì mâm rồi Kapake. Thoibisana ra mâm bra hi pass comments tare nang di daily pass ni kaino kaya sa cái Thoibisana Manipur irang kamai tawrige Manipur ki wari liro Purnima na hello hi Purnima hi khanga le hoji nungai ribo Nagi Thoibisana na haiba nga thongba hai Nagi kaino na ka haiba Senas Begum na hi che hai hello Senas Purnima aina ani tare second tare Nagi di khuman na hakam su challi hai su tawi ma tawi se kai kaina ma thajale isbo Thoibisana na inama di kai injang chage ngasi di nga thonge ngarang su nga thongba chai ngasi su nga thongba chai ise Elina la aisu lage ko haraga machin chene la Elina se Elina Photo to le hodre ship da hodre kai gya tallibu da nang se pare dam Elina akhoi Elina di hejang hang du su jare ina dogi taswina kai haba taswina hai che hai hello taswi adugi di joy babu singhana nungai ribo doncha anu hai Joy Babu Sarma se kana oidoino ne nungai riye nangdi nungai ribo Sarma ro singara Sarma ni Manjina na hi che hello hello lagi Purnima na aikhoi di ware Manipur gi irang se hai adune Manipur gi ipa wari sana se hai na LB se lai ne bako kari kari ipa lei ba kamai to ba kai to bono wari sana se na dogi di hobi jam nandina ningthau khong kha khunauda mi mari leitre haya as sini se adune nuai chi se Thoibisana na inama injang manare kai ngano hai raune Thoibisana Benu Devi hai che hai hello Benu nang kai jang charake khuman na kaino khuman jin hakam se wa wa chali je kari doino sibo dogi di phone kai ba phone mai su yam thuna yaurami ko wai o phone mai su yam thuna yaurami ko hai ra aina ne battery to khata ba duga ne khara jam haningi ba khambra adugi ni adugai di Purnima na aikhoi romda nongmai round khara hapa haurami kapa haurami hojikti amu lepi hai as section na layu ko inausa section na layu aseng makida nyam ki jaibo tawise derina na haiba hai che lagabo kare haiba nungai da hai jerina lao wai watai ngang sanasi ko Thoibisana na duda mande aidi ukabi ne hai o nga da manadrabo khwani ukabi nang na ko ukabi su hawbani ne jerina na haiba iche chak charabo chari jerina nang ji charabo kanyang charake Benuna aidi iromba chaye ado ibungdi hai ibung leiye ibung su changani ibung lei dagi Manjina na haiba kari ngasi su mapa macha punna sire aya nongmaina pali rom mapa macha se Thoibisana na haiba dadadi hai dada leiye dada jaurani Elina na iche tumage hayeng phone tawrake ichena tawrakta su hai ahak lei hoi Elina kaino ngalida de khuman na hai iche anu khuman Thoibina tumo hai sijani khuman nang adagi Manjina na hai yam nungaite tawise hai aduni ne Manjina tabada yam nungaite buko dagi akhoi news jengmana bu khaji khara khangbani na ko noi mayam ga wari sanaraga di adum ai atai su pau to khangba ngamgani hana LB se tawrei ne ba Romita Singhana hi che hai hello Romita hello dagi di S Parasna hi hello Elina good night iche hai pare tumuro good night he wari sanasi ko Ganesh na kaino hai sibu Thoibisana na inama aigi request ama
ꯇꯣꯜꯂꯤꯀꯣ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣꯗꯣ ꯀꯣ ꯍꯥꯏ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣ ꯀꯔꯝꯕꯅꯣ ꯑꯩ ꯑꯃꯨꯛ ꯇꯧꯁꯜꯂꯣ ꯍꯥꯏꯔꯅꯣ ꯅꯣꯏꯗ ꯑꯩꯈꯣꯏ ꯗꯥꯗ ꯄꯨꯔꯅꯤꯃꯥꯅ ꯑꯩꯈꯣꯏꯗꯤ ꯀꯨꯝꯕꯤꯅꯤ ꯍꯧꯇꯥꯛ ꯀꯩ ꯍꯥꯏꯕ ꯍꯥꯎꯇꯛꯇ ꯂꯩꯈꯤꯕꯗ ꯑꯗꯨꯝ ꯅꯛꯇꯔꯦ ꯁꯦꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯑꯠꯁꯥ ꯅꯣꯏ ꯀꯩꯅꯣꯗꯅꯤ ꯍꯥꯏꯔꯣ ꯀꯨꯝꯕꯤꯗ ꯑꯗꯒꯤꯗꯤ ꯑꯁꯄꯔꯁꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯌꯦ ꯑꯁꯄꯔꯁ ꯑꯩ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯇꯧꯖꯔꯤꯀꯣ ꯄꯨꯁꯄꯥ ꯀꯦꯁ ꯂꯥꯛꯑꯦ ꯏꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯋꯦꯜꯀꯝ ꯄꯨꯁꯄꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯍꯥꯏꯗꯦꯀꯣ ꯏꯅꯝꯃ ꯍꯥꯏ ꯑꯩ ꯍꯥꯏꯗꯦꯀꯣ ꯏꯅꯝꯃ ꯍꯥꯏ ꯑꯗꯒꯤ ꯔꯣꯖꯤꯅ ꯏꯆꯦ ꯑꯅꯨ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯔꯣꯖꯤ ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯂꯥꯛꯑꯣ ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯣꯃꯤꯇꯥꯅ ꯏꯕꯥꯏꯗꯤ ꯍꯥꯏ ꯏꯕꯥꯏ ꯂꯩꯌꯦ ꯔꯣꯃꯤꯇꯥ ꯅꯪ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯣꯗꯅ ꯑꯗꯒꯤꯗꯤ ꯑꯁꯤꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯀꯕꯤꯆꯟꯗ꯭ꯔ ꯁꯔꯃꯅ ꯀꯣ ꯍꯥꯏ ꯀꯩꯅꯣ ꯀꯣ ꯍꯥꯏꯁꯤꯕꯣ ꯀꯣ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯀꯣ ꯍꯥꯏꯃꯤꯅ ꯑꯩꯅ ꯈꯣ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯏꯅꯣ ꯃꯥꯡꯈ꯭ꯔꯦ ꯉꯔꯥꯡ ꯊꯦꯡꯅꯔꯒ ꯅꯣꯡꯃꯩꯒ ꯀꯥꯞꯄꯦ ꯏꯅꯝꯃ ꯉꯔꯥꯡ ꯊꯦꯡꯂꯒ ꯅꯣꯡꯃꯩꯒ ꯀꯥꯞꯄꯦ ꯏꯅꯝꯃ ꯀꯥꯏꯗꯅꯣꯗꯤ ꯈꯪꯗꯦ ꯏꯅꯝꯃ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣꯗꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯕꯅꯦ ꯍꯥꯏꯕꯅꯦ ꯍꯥꯏ ꯑꯣ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣꯗ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯕꯅꯦ ꯍꯥꯏꯕꯅꯦ ꯑꯣ ꯑꯩ ꯌꯦꯡꯒꯦ ꯐꯖꯅ ꯅꯪꯅ ꯇꯧꯔꯛꯄ ꯔꯤꯀ꯭ꯋꯦꯁꯇꯣ ꯀꯣ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯀꯨꯝꯕꯤ ꯍꯥꯎꯇꯛꯇ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗ ꯃꯤꯑꯣꯏ 4 ꯍꯥꯠꯂꯝꯕꯗꯣ ꯈꯪꯗꯕꯔꯥ ꯑꯗꯨꯝ ꯅꯛꯅꯔꯦ ꯀꯨꯀꯤꯁꯨ ꯇꯥꯕꯅꯤ ꯃꯐꯝꯁꯦ ꯍꯥꯏ ꯑꯣ ꯇꯥꯏꯌꯦ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯃꯤ 4 ꯁꯤꯕꯗꯣ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯣꯏ ꯀꯨꯀꯤꯒ ꯅꯛꯅꯔꯦ ꯍꯥꯏꯔꯣ ꯄꯨꯔꯅꯤꯃꯥ ꯌꯥꯝ ꯆꯦꯛꯁꯟꯅ ꯂꯩꯌꯨꯀꯣ ꯕꯦꯅꯨꯅ ꯍꯥꯏꯕ ꯄꯨꯔꯅꯤꯃꯥ ꯆꯦ ꯆꯦꯛꯁꯟꯅ ꯂꯩꯌꯨ ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯅꯦꯕ ꯑꯗꯣ ꯎꯄꯥꯏ ꯆꯥꯅꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯅꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯩ ꯔꯣꯖꯤꯅ ꯍꯥꯏꯆꯦ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯦ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯅꯨꯄ꯭ꯔꯗꯥ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯕꯀꯣ ANUPRADA ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯕꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯣꯟ ꯀꯣꯃꯦꯟꯠ ꯏꯔꯛꯂꯣꯏꯀꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯀꯩꯕ ꯂꯥꯟꯒꯤ ꯋꯥꯔꯕ ꯃꯔꯛꯁꯤꯗ ꯆꯦꯒꯤ ꯂꯥꯏꯐꯁꯨ ꯌꯥꯎꯅꯤꯡꯕꯒꯤ ꯂꯥꯛꯏꯅꯦ ꯑꯩꯁꯨ ꯂꯥꯟꯒꯤ ꯃꯔꯛꯁꯤꯗꯅꯦ ꯈꯪꯉꯕ ꯄꯨꯁꯄꯥ ꯑꯩꯁꯨ ꯑꯦꯜꯕꯤ ꯇꯧꯔꯛꯏꯁꯦ ꯈꯪꯕ ꯇꯧꯅꯤꯡꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯁꯨ ꯑꯩꯅꯅꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯅꯦ ꯋꯥꯔꯤꯗꯣ ꯍꯥꯏꯗꯤ ꯅ꯭ꯌꯨꯁ ꯌꯦꯡꯕꯅꯕꯨ ꯈꯖꯤꯛ ꯈꯔ ꯈꯪꯕꯅꯤꯅꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗ ꯁꯥꯟꯅꯔꯒ ꯑꯩꯁꯨ ꯋꯥꯔꯤꯗꯨꯗ ꯈꯪꯅꯤꯡꯃꯟꯕꯒꯤꯅꯦ ꯑꯗꯨꯒꯤ ꯇꯧꯔꯤꯅꯦꯕꯀꯣ ꯑꯦꯜꯕꯤꯁꯦ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯏꯕꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯪꯕ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏ ꯔꯣꯃꯤꯇꯥꯅ ꯑꯣ ꯔꯣꯃꯤꯇꯥ ꯅꯪꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯈꯅꯥꯎ ꯅꯥꯔꯦ ꯑꯣ ꯁꯤꯜꯕꯥꯒꯤ ꯅꯠꯇ꯭ꯔꯣ ꯔꯣꯃꯤꯇꯥꯁꯦ ꯑꯠꯆꯥ ꯑꯣ ꯍꯣꯏ ꯈꯪꯉꯝꯒꯅꯤꯅꯦ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏ ꯃꯥꯟꯙꯧ ꯂꯩꯔꯤꯉꯩꯗ ꯑꯗꯒꯤꯗꯤ ꯑꯁꯤꯟꯅ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯁꯤꯟ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯌꯨꯝꯅꯥꯝ ꯕꯦꯕꯤꯇꯥ ꯗꯦꯕꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯦ ꯕꯕꯤꯇꯥ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯕꯤꯆꯟꯗ꯭ꯔꯅ ꯍꯦꯜꯂꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯂꯩꯌꯦ ꯇꯨꯝꯕꯝ ꯆꯥꯕꯝ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯦ ꯂꯥꯟꯁꯦ ꯊꯨꯅ ꯂꯣꯏꯕ ꯑꯣꯏꯔꯁꯦ ꯑꯗꯨꯅꯦ ꯄꯨꯔꯅꯤꯃꯥ ꯂꯥꯟꯁꯦ ꯂꯣꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯗ ꯈꯨꯔꯝꯃꯤꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯋꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯋꯥꯔꯦꯅꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯗꯅꯦ ꯂꯥꯞꯅ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯅꯣ ꯏꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯐꯦꯁꯕꯨꯛ ꯂꯤꯡ ꯀꯥꯏꯅ ꯄꯤꯁꯜꯂꯛꯑꯦꯅꯦ ꯕꯥꯞꯄ꯭ꯔꯦ
Romitana ibaido na ibaido don khang bra hangu singibon gi khangi ne don di ngara ta ha ta khoi da la mi ne ta don do Romita ta don do ngara na ta khoi da la mi bungi thok ta hello mayam bu khurum zari akhoi da na mayam du khurum zari ha ne ire mayam siga bungi thok tha khaina siga makala ise asi se mayam na support to sin biu ma gi channel lei bane akhoi da gi ko da mayam na support ka to sin biu ko to da ba yaw ga di benu de mi na punima che kaiba punima che oirasanu phabasu tungi yumburel oigadaba kaya thawai thadoklibado sathina pende punsigi su kawba ngamlaroi thodokse hai mani yam chummi ko benuna haise noi bungi thokthangna che nu nungairibo haye nungairiye yupa doibisana na hai sini haina kibadi natte isada awaba tani haibagi chingnabasu leite awaba tariba singse khanbada mitlu kaiba mittagi pi tarakanu yade moida thokliba nongmadi akhoi thokloi haiba leite hai thobisana mani chummi ko yam chummi nei khuman na chenu khuman ibai se manau nu paro aigi nau nu pa sakhre ma ichenu kai kaure ngonda thobisana na dabung haina kaure mayam please like to the bazar gadi like to sinbiyo like ni pan khang tang lei ko like to sinbiyo please doigi di Monica Monica yumkham hai mane ko akhoi di irang yam kalle che pharo haina bor pibiyo adune Monica ngasai dagi harise pharo ima lebak se tang santi oiba mayam chinau mayam ima babung sing mayam se tang santi oina hingba haina se silai da khuramine oiba su oira sanuko Benu Devina don haise kaiba akhoiga yum thangnai singibon ngangbam natra hai ta ngangbam lo moi mani hai benu akhoi dadi dono de akhoi le mi hai hana pakhang wari nge da lai tuition tam no ne de bungi tho thana che nu nawa laktra bo hai sijani nang adagi di asparas na nene ai hauji nongmai maruna panre ai hauji hospital lai ya asparas na ha banene ai hauji nongmai maruna panle ai hauji hospital da lai ye hai benu nang ni pa mi ke kau ga khoi da na asparas se nongmai na pa le hai asparas na ngasi paliro ngarang paliro kamai tawino kadai da palino nang haidi kamai tawino ba ngasa do hoji kari problem oi ga ba hoji samana khajala nungaite bo yamna khumana ibai haya kap khare Romita na o adu aikhoi inembo ki manau nupagi machani don mama do aikhoi da lage aikhoi inama Brinda khangbara nang hangu wai khangbra da khangi hai Romita fajana khangi hai de khuman aigi hero ibai hai adagi bk kayona sehna begum na hai bache kari hinjang chage bk ngasi se kano chaye kaiba nga thong ba chaye nang di kaijang charake thoibi sana na dabung nang nai re ko hai gare adagi channa yengi iche yam nungaye che se hai thank you chan adagi roji na kai hai ba che nangi do thiba phangde ai hai ya Anuprada Singha haina thiune roji leibani lai na leibani ne kaisam ningol na hai ba tamo bung aina hai de Sonali na hai ba hai che hai hello Sonali welcome na tegel bidala pi bagi thank you chakchara bo kaijang charake Romita na hai ne aikhoi inamana hai ibai do moi da leirami hai inamana su khangi hai leirami hai hana da do noi da ne
ꯇ꯭ꯌꯨꯁꯟꯒ ꯇꯧꯅ ꯈꯣꯠꯅ ꯃꯥꯁꯦ ꯀꯨꯏꯅ ꯂꯩꯔ ꯃꯥꯜꯂꯦꯕꯀꯣ ꯕꯦꯅꯨ ꯗꯦꯕꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒ ꯌꯨꯝ ꯅꯛꯅꯩ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯃꯥꯒꯤ ꯃꯇꯨꯗꯣ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯅꯦ ꯃꯥꯅꯤ ꯅꯨꯄꯤꯗꯣ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯅꯤ ꯑꯩꯁꯨ ꯕꯣꯟꯇꯔꯥꯄꯨꯔ ꯅꯤꯉꯣꯜꯅꯦꯕꯀꯣ ꯑꯗꯨꯅ ꯈꯪꯅꯩ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯩꯒꯀꯣ ꯅꯩꯕꯨꯡꯒꯤ ꯊꯣꯛꯊꯥꯡꯅ ꯀꯩ ꯍꯥꯏꯕ ꯕꯦꯅꯨ ꯅꯪ ꯂꯥꯀꯨꯒꯤ ꯃꯧꯔꯣ ꯍꯥꯏ ꯂꯀꯨꯒꯤ ꯍꯥꯏꯕ ꯀꯩꯅꯣꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯂꯨꯒꯤ ꯂꯥꯂꯨꯒꯤ ꯃꯧꯔꯣ ꯍꯥꯏꯌꯦ ꯕꯦꯅꯨ ꯅꯪ ꯂꯥꯂꯨꯒꯤ ꯃꯧꯔ ꯍꯪꯉꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯃꯃꯤꯡ ꯎꯁꯝ ꯕꯝꯆꯥ ꯈꯪꯕꯔꯣ ꯗꯨꯒꯩꯒꯤ ꯏꯀꯨꯍꯟꯅ ꯀꯤꯔꯟ ꯆꯥꯎꯕ ꯍꯥꯏꯌꯦ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯥꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯔꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯃꯨꯡꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔ ꯏꯅꯝꯃ ꯃꯥꯅꯤꯑꯕ ꯊꯣꯏꯕꯤꯁꯅꯥ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯃꯦꯕ ꯌꯥꯝ ꯆꯨꯝꯃꯦꯕ ꯁꯤ ꯋꯥꯁꯦꯀꯣ ꯑꯗꯣ ꯁꯣꯅꯥꯂꯤꯅ ꯍꯥꯏꯌꯦ ꯆꯦ ꯆꯥꯔꯦ ꯀꯥꯡꯁꯣꯏꯒ ꯍꯥꯏꯌꯦ ꯑꯣ ꯑꯗꯒꯤ ꯕꯨꯡꯅ ꯂꯥꯂꯨꯒꯤ ꯃꯧꯔꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯉꯦ ꯔꯣꯃꯤꯇꯥꯅ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯌꯦ ꯕꯨꯡꯗꯣ ꯍꯅꯨ ꯁꯥꯕꯒ ꯍꯩꯕꯅꯤ ꯍꯥꯏ ꯈꯪꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯗꯥꯏ ꯃꯒꯨꯟꯁꯦꯕꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯄꯦꯛꯁꯦ ꯑꯗꯨꯅ ꯈꯔ ꯄꯛꯆꯩꯌꯦ ꯕ꯭ꯂꯦꯛꯁꯨ ꯄꯛꯆꯩꯌꯦ ꯍꯥꯏꯌꯦ ꯑꯁꯤꯅ ꯍꯦꯟꯕ꯭ꯔꯥ ꯄꯛꯆꯕ ꯑꯗꯣ ꯁꯤꯅ ꯍꯦꯜꯂꯤꯀꯣ ꯏꯅꯝꯃ ꯍꯥꯏꯌꯦ ꯀꯩꯅꯣꯁꯦ ꯀꯃꯦꯟ ꯄꯥꯕꯗꯁꯨ ꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯁꯄꯔꯁꯅ ꯉꯔꯥꯡ ꯃꯣꯔꯦꯗ ꯀꯥꯞꯅꯕꯗ ꯁꯣꯛꯄꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯁꯄꯔꯁ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯁꯣꯛꯏꯗꯣ ꯈꯣꯡꯗ ꯁꯣꯛꯏꯔ ꯈꯨꯠꯇ ꯁꯣꯛꯏꯔ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯍꯥꯏꯗꯤ ꯗꯦꯟꯖꯔ ꯑꯣꯏꯒꯗꯕ ꯃꯐꯝꯗ ꯁꯣꯛꯏꯔ ꯍꯥꯏꯕ ꯑꯗꯨꯅꯤꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯄꯥꯈꯠꯂꯤꯁꯦ ꯑꯗꯒꯤꯗꯤ ꯃꯅꯤꯀꯥ ꯌꯨꯝꯅꯥꯝꯅ ꯌꯨꯝꯈꯝꯅ ꯀꯩ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯦꯒꯤ ꯂꯥꯏꯚ ꯌꯦꯡꯂꯝꯕꯅꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯥꯛꯏꯅꯦꯕꯀꯣ ꯃꯣꯅꯤꯀꯥ ꯑꯗꯨꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯁꯤ ꯀꯔꯤ ꯂꯩꯕ ꯏꯄꯥꯎꯗꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯁꯨ ꯏꯁꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯈꯪꯗꯦꯗ ꯀꯣꯃꯦꯟꯁꯦ ꯂꯥꯛꯇꯦꯗ ꯗꯨꯒ ꯂꯥꯛꯄ꯭ꯔꯥ ꯗꯨꯒ ꯂꯥꯛꯏꯔꯣ ꯄꯥꯊꯔꯣ ꯂꯥꯛꯑꯣꯁꯦ ꯀꯥꯈꯠꯂꯛꯇ꯭ꯔꯦ ꯃꯣꯅꯤꯀꯥꯒꯤ ꯃꯈꯥꯗ ꯀꯥꯈꯠꯂꯛꯇ꯭ꯔꯦ ꯑꯝꯇ ꯂꯦꯞꯈ꯭ꯔꯦ ꯀꯣꯃꯦꯟꯁꯦ ꯑꯩꯒꯤ ꯂꯦꯄꯤꯗ ꯍꯧꯈ꯭ꯔꯦꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯈꯇꯪꯒ ꯏꯟꯊꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯄꯥꯎ ꯍꯥꯏꯔꯣ ꯅꯪꯅ ꯀꯩꯗꯧꯔꯕ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯊꯣꯏꯕꯤꯅ ꯇꯥꯃꯣꯕꯨꯡ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯕꯤꯀꯦꯅ ꯆꯦ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯌꯦ ꯉꯥ ꯊꯣꯡꯕ ꯍꯥꯎꯕꯅꯤꯀꯣ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯗ ꯑꯗꯒꯤꯗꯤ ꯁꯨꯔꯖꯤꯠꯅ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯁꯨꯔꯖꯤꯠ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯔꯣꯖꯤꯅ ꯆꯦ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯀꯩ ꯍꯥꯏꯕ ꯐꯪꯗꯦ ꯑꯩꯒꯤ ꯊꯔꯛꯀꯦ ꯌꯥꯎꯕ꯭ꯔꯣ ꯆꯦ ꯁꯤꯗ ꯍꯥꯏ ꯑꯩꯒꯤ ꯊꯥꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯁꯤꯗ ꯍꯥꯏ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯍꯧꯒꯦ ꯀꯩꯕꯥ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦꯅꯦ ꯔꯣꯖꯤ ꯑꯗꯒꯤ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯆꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯔꯣꯃꯤꯇꯥ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯕꯦꯅꯨꯅ ꯍꯥꯏꯕ ꯑꯩ ꯅꯨꯄꯥꯒꯤ ꯃꯤꯡ ꯅꯥꯎꯆꯥ ꯀꯧꯋꯦ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯔꯣꯕꯤꯟꯁꯟ ꯀꯧꯋꯦ ꯀꯩ ꯍꯥꯏꯕ ꯏꯕꯨꯡꯗꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯅꯣꯏ ꯃꯅꯤꯡꯒꯤꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕꯅꯣ ꯈꯪꯕ꯭ꯔꯥ ꯊꯪꯅꯕ ꯍꯥꯏꯁꯤꯗ ꯕꯨꯡꯒꯤ ꯍꯦꯜꯂꯣ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯍꯥꯏꯌꯦ ꯑꯁꯄꯔꯁꯅ ꯈꯣꯡꯗ ꯁꯣꯛꯄꯅꯦ ꯑꯗꯣ ꯐꯖꯅ ꯑꯁꯄꯔꯁ ꯈꯣꯡꯗ ꯁꯣꯛꯄꯗꯣ ꯐꯖꯅ ꯂꯥꯏꯌꯦꯡꯉꯨꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯀꯟꯕꯁꯨ ꯑꯣꯏꯔꯣ ꯌꯥꯝꯅ ꯐꯕꯁꯨ ꯑꯣꯏꯔꯣꯀꯣ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯁꯦꯡꯕꯗ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯗꯥꯕꯨꯡꯗꯨꯅ ꯀꯥꯆꯤꯟ ꯂꯥꯏꯃꯨꯗꯧꯅ ꯀꯩ ꯇꯧꯔꯤꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯀꯥꯆꯤꯟꯗꯨꯒ ꯄꯦꯟꯈꯔꯦ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯔꯕꯤꯅꯥ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯐꯦꯁꯕꯨꯛ ꯂꯤꯡ ꯍꯥꯏꯅ ꯃꯁꯤꯅ ꯂꯤꯡꯀ ꯄꯪꯊꯥꯗ ꯊꯥꯖꯤꯟꯗꯅꯅꯦ ꯃꯁꯤ ꯅꯤꯄꯥꯁꯤꯅꯦꯕꯣ ꯑꯩ ꯑꯗꯩ ꯔꯣꯖꯤꯅ ꯍꯥꯏꯕ ꯔꯣꯖꯤ ꯃꯌꯥꯡꯂꯥꯡꯕꯝ ꯍꯥꯏꯌꯦꯀꯣ ꯔꯣꯖꯤ ꯃꯌꯥꯡꯂꯥꯡꯕꯝ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯒꯦ ꯔꯣꯖꯤ ꯑꯩꯈꯣꯏ ꯗꯥꯁꯤꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯦꯀꯣ ꯑꯩ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯛꯀꯦ
ꯑꯗꯒꯤꯗꯤ ꯑꯁꯄꯔꯁꯅ ꯍꯥꯏꯌꯦ ꯀꯩꯅꯣ ꯈꯣꯡꯗ ꯁꯣꯛꯄꯅꯦ ꯍꯥꯏꯌꯦꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯕ ꯂꯤꯡ ꯄꯤꯔꯁꯨ ꯀꯩꯅꯣ ꯄꯤꯔꯁꯤ ꯋꯥ ꯊꯧ ꯁꯥꯕꯤꯗꯦꯀꯣ ꯍꯥꯏꯌꯦ ꯔꯣꯃꯤꯇꯥꯅ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯉꯤ ꯍꯥꯏꯌꯦ ꯁꯥꯎꯔꯝꯒꯅꯤꯌꯦ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯔꯣꯖꯤ ꯂꯤꯡꯁꯦ ꯆꯪꯕꯤꯌꯨ ꯍꯥꯏꯖꯔꯦꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯔꯣꯖꯤ ꯅꯪ ꯀꯩꯅꯣ ꯈꯨꯃꯟꯅꯅꯦ ꯑꯩꯒꯤ ꯂꯤꯡ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯆꯪꯅꯁꯦ ꯌꯦꯡꯉꯣ ꯑꯗꯨ ꯃꯥ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡꯅ ꯊꯥꯖꯤꯜꯂꯛꯏꯅꯤ ꯑꯗꯨꯗꯒꯤꯗꯤ ꯕꯦꯅꯨꯅ ꯗꯣꯟ ꯍꯣꯏꯒꯤ ꯂꯩꯔꯛꯀꯤꯅꯤ ꯃꯃꯤꯡ ꯀꯩ ꯍꯥꯏꯕ ꯃꯅꯤꯡꯒꯤ ꯅꯠꯇꯦ ꯍꯥꯏ ꯃꯣꯏ ꯂꯩꯔꯛꯇꯨꯒꯤꯅꯦ ꯍꯥꯏ ꯃꯅꯤꯡꯒꯤ ꯅꯠꯇꯦ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀꯔꯤ ꯌꯦꯡꯅꯣ ꯃꯤꯠꯌꯦꯡꯅꯣ ꯀꯩ ꯀꯤꯍꯦ ꯍꯥꯏꯅ ꯂꯥꯎꯔꯦ ꯃꯥ ꯀꯔꯤ ꯈꯨꯖꯦꯡꯅꯣꯗ ꯃꯥ ꯁꯥꯏꯁꯨ ꯆꯤꯡꯂꯤꯖꯥꯅꯤ ꯉꯁꯥꯏꯗꯒꯤ ꯀꯩ ꯇꯧꯔꯤꯅꯣꯕ ꯃꯥ ꯃꯤꯠ ꯇꯨꯀꯠꯆꯩꯌꯦ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯅꯤꯃꯛꯅ ꯎꯕ ꯑꯗꯩ ꯉꯝꯗ꯭ꯔꯦꯕ ꯔꯣꯖꯤꯅ ꯍꯣꯏ ꯆꯦꯆꯦ ꯍꯥꯏ ꯑꯗꯒꯤ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯆꯥꯗ꯭ꯔꯤ ꯏꯅꯝꯃ ꯍꯥꯏ ꯑꯗꯒꯤ ꯂꯤꯡꯖꯦꯜ ꯆꯅꯨꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯂꯤꯡꯖꯦꯜ ꯍꯦꯜꯂꯣ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯗꯒꯤꯗꯤ ꯑꯁꯄꯔꯁꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯂꯦꯡꯉꯝ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯄꯥꯏꯗꯨꯅ ꯍꯟꯅꯔꯛꯑꯣ ꯍꯥꯏꯔ ꯀꯩꯅꯣ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯄꯥꯏꯗꯨꯅ ꯍꯥꯟꯅꯔꯛꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯡꯉꯟ ꯐꯤꯔꯥꯟ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯅꯣ ꯑꯁꯄꯔꯁꯅ ꯍꯥꯏꯗꯣ ꯍꯟꯅꯔꯛꯑꯣ ꯍꯥꯏꯕ ꯂꯪꯉꯝ ꯐꯤꯔꯥꯟ ꯑꯣ ꯄꯥꯏꯗꯨꯅ ꯂꯥꯡꯉꯟ ꯑꯝꯇ ꯐꯤꯔꯥꯟ ꯄꯥꯏꯅ ꯍꯟꯅꯔꯛꯑꯣ ꯍꯥꯏꯕ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯔꯣꯖꯤ ꯑꯦꯠ ꯐ꯭ꯔꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯔꯣꯃꯤꯇꯥ ꯁꯤꯡꯅ ꯑꯣꯀꯦ ꯔꯣꯖꯤ ꯏꯕꯥꯏꯗꯣ ꯆꯦ ꯔꯣꯖꯤ ꯑꯦꯠ ꯐ꯭ꯔꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯏꯕꯥꯏꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯃꯃꯤꯠꯇꯣ ꯑꯩ ꯃꯤꯠꯁꯦ ꯉꯔꯥꯡ ꯀꯩꯅꯣꯅ ꯃꯥꯅ ꯈꯔ ꯀꯟꯈꯔꯦ ꯐꯤ ꯀꯟꯕꯗ ꯄꯥꯟꯈ꯭ꯔꯦ ꯌꯩꯊꯣꯏꯕꯤ ꯑꯁꯄꯔꯁ ꯅꯪ ꯐꯅꯕ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯠꯅꯧꯀꯣ ꯀꯔꯥꯏꯕ ꯏꯅꯝꯃ ꯌꯥꯡꯅ ꯀꯟꯕ ꯑꯣꯏꯔꯣ ꯀꯩ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯕꯦꯅꯨꯅ ꯑꯗꯣ ꯅꯦꯛꯁ ꯗꯣꯟ ꯍꯣꯏꯗ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯑꯣ ꯀꯥꯎꯅꯨ ꯗꯣꯟ ꯍꯣꯏꯗꯅꯦ ꯈꯪꯕ꯭ꯔꯥ ꯗꯣꯟ ꯍꯣꯏꯗ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯆꯠꯁꯤ ꯍꯥꯏꯅꯩꯕꯀꯣ ꯇꯥꯗꯣꯟꯒꯤ ꯃꯃꯥꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯕ ꯇꯥꯗꯣꯟꯒꯤ ꯃꯃꯥꯅꯅꯦ ꯑꯩ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅ ꯃꯃꯥꯡꯗ ꯎꯅꯕꯗ ꯍꯥꯏꯌꯦ ꯑꯩꯁꯦ ꯑꯃꯨꯛ ꯎꯖꯗ꯭ꯔꯤꯑꯕ ꯃꯣꯏꯅꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯃꯥꯅꯅꯦ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯗꯣ ꯆꯠꯁꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯈꯪꯗꯦ ꯉꯝꯒꯗ꯭ꯔꯥ ꯂꯥꯛꯀꯦꯕꯨꯗꯤ ꯑꯗꯨꯗꯩꯗꯤ ꯈꯜꯂꯤꯅꯦꯕ ꯂꯤꯡꯖꯦꯜ ꯆꯅꯨꯅ ꯀꯔꯦꯕ ꯅꯨꯡꯉꯥꯏꯔꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯍꯟꯗꯛ ꯈꯔ ꯌꯦꯡꯉꯨꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯨꯔꯦ ꯂꯥꯟ ꯌꯥꯎꯔꯨꯔꯦ ꯍꯥꯏꯕ ꯂꯤꯡꯖꯦꯜ ꯑꯣ ꯆꯅꯨꯅ ꯉꯁꯤ ꯑꯃꯨꯛ ꯐꯪꯉꯦ ꯂꯥꯏꯚ ꯊꯣꯏꯕꯤꯁꯅꯥꯅ ꯄꯦꯜꯂꯝꯃꯅꯤꯅꯦ ꯐꯤ ꯈꯨꯀꯟꯗꯨ ꯐꯖꯅ ꯀꯟꯕꯤꯕꯅꯤ ꯀꯩꯁꯥꯝ ꯅꯤꯡꯉꯣꯜꯅ ꯇꯥꯃꯣꯕꯨꯡ ꯑꯩ ꯀꯥꯎꯔꯕꯣ ꯃꯇꯝ ꯑꯃꯒꯤꯗꯣ ꯏꯃꯥꯏ ꯄꯦꯝꯃ ꯑꯣ ꯍꯥ ꯈꯪꯉꯦ ꯀꯩꯁꯥꯝ ꯅꯤꯡꯉꯣꯜ ꯅꯤꯡꯉꯣꯜꯗꯕꯤ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯃꯇꯝ ꯑꯃꯒꯤꯒ ꯆꯪꯉꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯗꯤ ꯇꯜꯂꯦꯗꯀꯣ ꯁꯩꯇ ꯅꯃꯥꯏꯗꯨ ꯔꯣꯖꯤ ꯎꯔꯧꯖꯦꯡꯒꯦ ꯃꯇꯝꯒꯤꯁꯤꯅ ꯅꯪꯕꯨ ꯌꯦꯡꯅꯤꯡꯉꯝꯒꯅꯤꯗꯣ ꯍꯥꯏ ꯀꯩꯁꯥꯝ ꯆꯪꯁꯤꯜꯂꯛ ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯅꯀꯣꯏꯗꯣ ꯐꯖꯅ ꯐꯜꯂꯛꯄ꯭ꯔꯥ ꯅꯃꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯗꯅ ꯅꯁꯛꯇꯨ ꯎꯠꯂꯨ ꯅꯪꯕꯨ ꯃꯤꯅ ꯅꯁꯛꯇꯨ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯗꯩꯗꯤ ꯔꯣꯖꯤ ꯃꯉꯥꯡꯅ ꯀꯩꯕ ꯆꯦ ꯏꯇꯩꯒ ꯏꯆꯦꯒ ꯌꯥꯝ ꯀꯂꯛꯆꯩꯌꯦ ꯑꯗꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯔꯣꯃꯤꯇꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯏꯕꯥꯏꯆꯦ ꯗꯣꯟ ꯃꯃꯥ ꯑꯩꯈꯣꯏꯗ ꯂꯩꯌꯦ ꯉꯔꯥꯡ ꯂꯥꯛꯏ ꯑꯣꯍꯣ ꯁꯤꯕꯥꯗ ꯂꯩꯔꯤꯔꯣ ꯑꯣꯀꯦ ꯃꯆꯥꯊꯣꯏ ꯀꯣꯟꯊꯧꯖꯝꯅ ꯍꯦꯜꯂꯣ ꯍꯥꯏ ꯃꯣꯅꯤꯀꯥꯅ ꯆꯦ ꯍꯥꯏ ꯃꯆꯥꯊꯣꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯂꯥꯏꯐꯁꯦ ꯑꯗꯩꯗꯤ ꯀꯩꯁꯥꯝ ꯅꯤꯡꯉꯣꯜ ꯊꯣꯏꯕꯤꯅ ꯇꯥꯃꯣꯕꯨꯡ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯎꯏꯃꯥ ꯏꯕꯦꯡꯉꯣ ꯏꯕꯦꯡꯉꯣ ꯔꯣꯃꯤꯇꯥꯁꯤꯡꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯂꯥꯏꯛ ꯀꯩꯁꯥꯝ ꯇꯧꯗꯕ ꯅꯤꯡꯉꯣꯜꯅ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯇꯥꯃꯣꯕꯨꯡꯅ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯊꯥꯗꯣꯛꯂꯝꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯣ ꯑꯩꯈꯣꯏ ꯗꯥ ꯊꯥꯗꯣꯛꯑꯝꯃꯤꯔꯣ ꯅꯪꯉꯣꯟꯗ ꯑꯠꯁꯥ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯗꯣꯛꯑꯝꯃꯤꯅꯦ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯗꯥꯅꯗꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯊꯥꯗꯣꯛꯄ ꯅꯨꯄꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏ ꯑꯗꯨꯒ ꯊꯥꯗꯣꯛꯄ ꯌꯥꯎꯔ ꯃꯃꯥ ꯄꯨꯁꯄꯥ ꯀꯦꯁꯅ
चे फेसबुक फ्रेंड रिक्वेस्ट तौखरबने ओके ओके दे पीएम वाहिदुना ओके पुष्पा चाक आई एक्सेप्ट चारबो तौरके नेने हयें कका चारे चारे दे एस प्लस दा नेने आई हौजिक कापनाबल आई नेने आई हौजिक कापनाबल लेप्त्रे आई खोंग सोक असु आई लानगम फिरान पाइदुना हलक्के ओके अस्परस नाखो नखोंदो खतंग फरगा चलो थोइबिसना माइबमना अखोई इनामा खोंग सोकपदो नंगोंदा प्रॉब्लम अखोई इनामा ओइनेबा पैगरे इनामा चिंदो कई तौरे बेनुना अदुने बेनुना गा लाउ चे सिंगरे बोंदा आईदी करीब पाइरक्तोइने लाकपगा होय होय लिंजल चनुना कबा चेगी एफबी अकाउंट कमाई लेगे ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ रोमिताना चे इबाइदो चेक्सिलु लाइफ ꯀꯩꯕ ꯍꯥꯟꯅꯒꯤ ꯀꯅꯥ ꯈꯪꯅꯔꯝꯕ ꯅꯨꯄꯥꯒ ꯌꯥꯎꯔꯦ ꯅꯨꯄꯥ ꯃꯁꯦꯟ ꯈꯪꯅꯔꯒꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯥꯁꯦ ꯍꯟꯅꯨꯔ ꯍꯟꯅꯨꯔꯒ ꯃꯑꯣꯡ ꯃꯑꯣꯡ ꯇꯧꯈꯠꯂꯛꯑꯦ ꯃꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯀꯩꯁꯥꯝ ꯑꯩꯗꯤ ꯅꯤꯉꯣꯜ ꯇꯥꯃꯣꯕꯨꯡ ꯅꯅꯥꯛꯀꯤꯁꯦ ꯀꯅꯥꯅꯣ ꯇꯥꯟꯊꯣꯛꯈꯣꯅꯦ ꯑꯩ ꯅꯅꯥꯛꯇ ꯃꯥꯏ ꯏꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯈꯣ ꯀꯥꯏ ꯍꯥꯏꯔꯛꯏꯅꯦ ꯁꯤ ꯇꯧꯉꯝꯕꯤ ꯅꯨꯄꯤꯅꯤ ꯁꯤꯗꯤ ꯑꯦꯂꯤꯅꯥꯅ ꯀꯩꯕ ꯇꯨꯝ ꯌꯥꯗ꯭ꯔꯦ ꯀꯩꯕ ꯂꯣꯛ ꯈꯨꯕꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯦꯂꯤꯅꯥ ꯅꯪ ꯂꯣꯛ ꯈꯨꯔꯤꯗꯣ ꯀꯩꯅꯣ ꯇꯧꯅꯦ ꯅꯈꯅꯥꯎꯗ ꯊꯥꯎ ꯑꯁꯥꯕ ꯑꯗꯩꯗꯤ ꯊꯥꯎ ꯁꯥꯍꯜꯂꯒ ꯑꯗꯒꯤꯗꯤ ꯁꯨꯅꯨꯒ ꯑꯦꯂꯤꯅꯥ ꯇꯧꯔꯒꯅꯦ ꯑꯃ ꯇꯧ ꯀꯩꯅꯣꯗꯅꯦ ꯇꯩꯁꯜꯂꯣꯕ ꯇꯩꯁꯜꯂꯒꯅꯦ ꯑꯩ ꯍꯩꯖꯐꯕ ꯅꯪ ꯊꯣꯛꯅ ꯅꯠꯇꯦ ꯉꯥꯡꯉꯛꯇꯣꯏꯗꯣ ꯊꯥꯎꯗꯣ ꯁꯥꯍꯜꯂꯒꯅꯦ ꯑꯗꯒꯤꯅꯦ ꯊꯨꯝ ꯀꯩꯅꯣꯗꯣ ꯀꯩꯒꯩꯅꯦ ꯁꯨꯅꯨꯗꯣ ꯑꯗꯨꯗꯣ ꯈꯔ ꯍꯥꯞꯄꯒꯅꯦ ꯈꯅꯥꯎꯁꯦ ꯐꯖꯅ ꯇꯩꯁꯜꯂꯒꯅꯦ ꯑꯗꯒꯤꯗꯤ ꯐꯗꯤ ꯑꯃꯣꯟꯕ ꯂꯩꯇ꯭ꯔꯥꯀꯣ ꯐꯗꯤ ꯑꯃꯣꯟꯕꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯔ ꯀꯣꯝꯇꯛꯅ ꯇꯧꯔꯒ ꯈꯅꯥꯎꯁꯦ ꯌꯣꯝꯃꯒꯅꯦ ꯇꯨꯝꯃꯣꯕꯀꯣ ꯂꯣꯛ ꯈꯨꯕ ꯁꯥꯊꯤꯅ ꯐꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅꯅꯦ ꯑꯩꯈꯣꯏ ꯂꯣꯛ ꯈꯨꯕꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯍꯜꯂꯦꯕ ꯌꯥꯝ ꯐꯕꯅꯤꯀꯣ ꯑꯗꯨ ꯇꯧꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯉꯨꯅꯦ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯈꯨꯕ ꯍꯥꯏꯁꯦ ꯐꯠꯇꯦꯀꯣ ꯑꯗꯒꯤ ꯅꯪ ꯈꯅꯥꯎꯗꯨꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤꯕ ꯅꯪ ꯀꯨꯏꯅ ꯂꯣꯛ ꯈꯨꯔꯤꯗꯣ ꯐꯠꯇꯦꯕ ꯑꯗꯨꯗꯨꯅ ꯂꯣꯛ ꯈꯨꯍꯟꯒꯅꯨ ꯌꯥꯔꯤꯃꯈꯩ ꯂꯣꯛ ꯈꯨꯍꯟꯗꯕꯅꯗꯤ ꯐꯩꯌꯦꯕ ꯑꯗꯨꯒꯩꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜꯇꯣꯏꯕꯤꯅ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯀꯣ ꯅꯪ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯗ ꯉꯥꯏꯌꯨ ꯅꯪ ꯀꯩꯅꯣꯗ ꯇꯨꯔꯦꯟ ꯈꯣꯡꯃꯥꯟ ꯂꯩꯉꯣꯏ ꯃꯔꯛꯇ ꯊꯤ ꯐꯥꯏ ꯂꯩꯔꯗ꯭ꯔꯥ ꯂꯩꯔꯝꯃꯣ ꯍꯌꯦꯡ ꯂꯥꯛꯀꯦ ꯅꯪ ꯍꯥꯞꯂꯣꯡꯒꯤ ꯀꯩꯅꯣꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯊꯤ ꯐꯥꯏꯔꯤꯔꯥ ꯐꯥꯏꯌꯨ ꯇꯜꯂꯤ ꯐꯥꯏꯌꯨ ꯇꯜꯂꯤ ꯂꯩꯇꯗ ꯑꯗꯩꯗꯤ ꯕꯦꯅꯨꯗꯦꯕꯤꯅ ꯑꯩꯗꯤ ꯍꯌꯦꯡ ꯆꯦ ꯁꯟꯖꯤꯇꯥꯗ ꯍꯪꯗꯣꯏꯅꯤꯀꯣ ꯁꯟꯖꯤꯇꯥꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣꯗꯨꯔꯣ ꯗꯣꯟꯒꯤ ꯅꯨꯄꯤ ꯇꯥꯗꯣꯟꯒꯤ ꯃꯧꯗꯨꯔꯣ ꯇꯥꯗꯣꯟꯒꯤ ꯃꯧꯗꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯁꯨꯝ ꯈꯪꯅꯩ ꯀꯩꯕ ꯌꯥꯕ ꯈꯪꯉꯕ ꯀꯩ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯕꯣꯔꯗꯥꯄꯨꯔ ꯅꯣꯏ ꯅꯤꯉꯣꯜꯅꯦ ꯃꯥꯁꯨ ꯋꯥꯔꯤꯁꯦ ꯂꯨꯝꯅ ꯌꯦꯡꯕ ꯋꯥꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯄ꯭ꯂꯤꯖ ꯑꯗꯩꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯕ ꯔꯣꯖꯤ ꯄ꯭ꯂꯤꯖ ꯃꯉꯥꯅꯒ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯦꯗ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯣ ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯔꯣꯃꯤ ꯁꯞꯄꯣꯔꯠ ꯁꯤꯡꯅ ꯇꯧꯁꯟꯕꯤꯌꯣ ꯆꯦ ꯃꯌꯥꯝ ꯂꯣꯛ ꯈꯨꯕꯩꯗꯣ ꯈꯣꯏꯍꯤꯒ ꯁꯨꯅꯨꯒ ꯍꯥꯏꯔꯣꯏ ꯑꯗꯨꯗ ꯀꯩꯅꯣꯒ ꯊꯥꯎ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯊꯥꯎ ꯂꯩꯇ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔ ꯑꯣꯏꯜꯗꯣ ꯃꯥꯁꯇꯔ ꯑꯣꯏꯜꯒ ꯑꯗꯩꯗꯤ ꯁꯨꯅꯨꯒ ꯇꯧꯔꯒꯅꯦ ꯃꯥꯁꯇꯔ ꯑꯣꯏꯜꯗꯣ ꯈꯔ ꯁꯥꯍꯜꯂꯣꯗꯅ ꯁꯥꯍꯜꯂꯒ ꯑꯗꯒꯤꯗꯤ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯁꯨꯅꯨꯗꯣ ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯣꯏꯁꯜꯂꯣ ꯑꯁ ꯈꯪꯉꯦ ꯅꯣꯏꯔꯒ ꯗꯣꯛꯇꯔꯅꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯩꯌꯨꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯩꯗꯣꯏꯅꯤꯀꯣ ꯊꯕꯥꯛ ꯁꯥꯒꯁꯦ ꯂꯣꯏ ꯇꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯐꯗꯤ ꯑꯃꯣꯟꯕꯗꯅꯦ ꯀꯥꯕꯛ ꯁꯨꯃꯥꯏꯅ ꯌꯦꯠꯁꯜꯂꯣ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯗꯨꯃꯥꯏꯅꯅꯦ ꯌꯦꯜꯂꯒ ꯇꯨꯝꯃꯣꯕ ꯌꯥꯝ ꯁꯥꯊꯤ ꯀꯥꯟꯅꯕꯅꯦ ꯑꯗꯨꯗꯣ ꯑꯌꯤꯡꯕꯅ ꯌꯦꯡꯉꯨ ꯐꯤꯗꯣ ꯈꯔ ꯀꯟꯅ ꯂꯥꯛꯁꯜꯂꯣ ꯀꯟꯅꯗꯤ ꯂꯥꯛꯀꯅꯨ ꯑꯌꯤꯡꯕꯤꯅ ꯂꯣꯛ ꯈꯨꯕꯁꯨ ꯂꯣꯏ ꯐꯗꯧꯔꯕꯅꯤ ꯄꯨꯝꯅꯃꯛ ꯐꯗꯧꯔꯕꯅꯤ ꯇꯜꯂꯦꯅꯦ ꯍꯦꯛꯇ ꯑꯌꯤꯡꯕꯅ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯌꯤꯡꯕꯤ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯑꯗꯩꯗꯤ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯁꯄ꯭ꯔꯁꯅ ꯀꯩꯕ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯅꯦꯅꯦ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯀꯩꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯄꯥꯜꯂꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯁꯄꯔꯁꯅ ꯍꯥꯏꯔꯤꯔꯣ ꯄꯨꯈꯠꯂꯨꯔꯦ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯑꯁꯄꯔꯁꯅ ꯍꯥꯏꯔꯤꯔꯣ ꯑꯗꯨꯅꯤꯅꯦ ꯑꯁꯄꯔ ꯄ꯭ꯔꯤꯌꯥꯆꯂꯟ ꯅꯨꯡꯉꯥꯏꯇꯕꯅ ꯑꯁꯦꯡꯕ ꯀꯩꯕ ꯃꯌꯥꯝꯁꯦ ꯐꯣꯔ ꯊ꯭ꯔꯤ ꯇꯥꯕꯗ ꯁꯚꯦꯟ ꯂꯥꯏꯛ ꯁꯪꯁꯀ꯭ꯔꯤꯠ ꯗꯦꯅ ꯀꯔꯝ ꯗꯦꯕꯤ ꯕꯩꯖꯅꯨꯡꯒ ꯑꯗꯩꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯀꯔꯦꯕ ꯀꯅꯥꯅꯣ ꯁꯛ ꯊꯤꯕꯤꯁꯦ ꯑꯦꯠꯀꯤꯟꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯏꯕꯤꯁꯅꯥ ꯊꯣꯡꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯆꯥꯔꯦ ꯕ꯭ꯂꯨꯁꯦ ꯏꯊꯟꯇ ꯂꯩꯅꯦ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯊꯣꯏꯕꯤ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯈꯪꯕꯅꯤꯀꯣ ꯇꯥꯃꯣ ꯕꯨꯡꯁꯦ ꯑꯩꯁꯦ ꯒꯦꯃꯤꯡ ꯕꯣꯏꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯃꯤꯇꯥꯅ ꯑꯣ ꯍꯣꯏ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ
Khangjinba Phaiche Koi. They PNX hi guys, hi, how are you? How are you? They Fine. Malay Metina Ila Eb. Welcome Malem, welcome. Nang kay jang sara ke Malem. Aki Patel na hello, Aki Patel ji, hello, 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 hi. मेरे support LB पे कीजिए. आने के लिए थैंक यू. मेरे चैनल को सपोर्ट कीजिए प्लीज. Aing be ing min aisu nga chaye che nung sibi. Gaming boy na hi che nungai boy. Nungairiye. Adagay di yu na kay ba. Asi la Hello. kasi da wa nga li jeng ne. Wa ngo gore ne. Tum thulu so, thulu so. Ai lai ma ka mutat ke mayang so ngo gore khoi si. Fajar ngauri je patra na. Fajate. Daidi Pamjadre ngo ba. daidi dansika duga na ta ade chine. Khange ba isa pal dong. Dansika na kay ba se look you. Dan ta jeng ne. Ai su thala ka. Thank you. Ai su thala ka color de jeng ngo ba. Thank you. Jaya ke suka de. Adu da ba jeng. Ha. Malay maitai na sa kay ba. Thina khar phai ba. Ye na hozai girl na kay ba. Hi. Jam phajai ko. Thank you. Doi bisana na kay ba live su ayuk tagi nungdangi mapan se tabang ay bane laglagadi wari leitre kay samning wala ai di hai ninga sai da gi ra bisana ngai ram doi ni hai na nam jelo ko ay bu hoi nama de thu you na hello they phonex na are you from India yes and sadan kay ba ns nanday bam na kay ba I'm coming. Elina welcome. Elina na kay ba hayeng uy na pajana wari sanrase aduga yenge. Okay, Elina. Dili male maitay na kay ba chadriye tamoy tay ma. The dakshi epi na kay ba are you from? You are from. We are from Silchar, bro. Express na nene ay koy na gama langam फरेन पदुना मेरे चैनल को सपोर्ट कीजिए प्लीज और लाइक भी कीजिए ने अखोइना ngamna lan ngam phiran pai duna hanara e okay kala da gya lai no ne hai se express more da giro metro na hai to bisana yam harawe khoina ngama ga di ko bani adu khangli du yam pai very good aduna matam chana thabir o chap chana dei cookie ne hello ai Elina lemana ngasigi oinadi kaurage kaurage hidak charasu phate che aduni nungaite ba nang lokhui do yam nungaite ba tamo bung anu do lapna khro ai lak lage ko sirega chiche prince asengwada khoi dagi nupi hana na khone asengwada nang hana gi ex bi na ga basa ka haiti kamai ta goni na kari hana gi ex tu na mana ka kya sibudi fake ni khange ba koi no fake na ta ba da ne asengwada la ga hoji se mana ka haiti nang kamai ta goni nam tang hayu ne fajana phamal ma mai thi ba jang ni no fajana de harau do asa igi ex de sama haire ka na tra mi du mo to min thi yes Anita Singh Chega Daga am Fajaye light mangana Fajan Mani thank you Denise na how are you Daidi Aspras na okay Anju Kasarna Aisu Laksare che welcome Anju welcome Monica akoy singa thong bachai nang di kajang charake PNX Gaming na I am from Vietnam I am Assam now nice to meet you lupa nifu ko thabi de Thank you bro thank you so much more dagi lakhe la e मेरे चैनल को सपोर्ट कीजिए प्लीज पाउ दो याम नुंगाइरे एक्सप्रेस याम नुंगाइरे बिसना करेबा बापू ओइदी कैसाम निंगोल से हौजिक ता भाप तारे ए नंग साइ नंग ngau leiraba kanana keno na thibisana na kuman mang ise udra ma se kesam lak badagi bilinda ni do che chak charbo kainyang chage chare nang di kainyang charake ai di nga thong ba chare nang di Raghuvir gaming na hi hello male maite na tamu ite ma lan yam na what liye ama su sigeri
ꯑꯗꯨꯅꯤ ꯑꯁꯤ ꯑꯅꯥꯗꯤ ꯌꯥꯎꯅꯗꯣꯔꯝꯃꯤꯀꯣ ꯂꯥꯟꯒꯤꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯏ ꯎꯄꯥꯏ ꯂꯩꯄꯣ ꯅꯠꯇꯦ ꯂꯥꯟꯊꯦꯡꯅꯗꯕꯗꯤ ꯌꯥꯄꯣ ꯅꯠꯇꯦꯕꯀꯣ ꯆꯦꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯗꯣ ꯅꯠꯇ꯭ꯔꯅꯦ ꯃꯣꯏꯗꯤ ꯃꯣꯏꯁꯦ ꯃꯑꯣꯡ ꯆꯥꯗꯅꯗꯤ ꯇꯨꯝꯗꯣꯏꯅꯤ ꯃꯣꯏ ꯃꯑꯣꯡ ꯆꯥꯗꯅꯗꯤ ꯇꯨꯝꯗꯣꯏꯅꯤ ꯃꯣꯏ ꯍꯧꯖꯤꯛ ꯃꯉꯛ ꯍꯥꯏꯒꯠꯂꯤꯁꯦ ꯋꯥꯇꯣꯟꯅ ꯋꯥꯡꯅ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯑꯦꯕ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯅꯤ ꯃꯣꯏ ꯌꯥꯝ ꯃꯉꯛ ꯍꯥꯏꯒꯠꯂꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯥꯏꯊꯔꯛꯇ꯭ꯔꯕꯅꯤ ꯃꯣꯏꯁꯨ अदैदी रघुबीर गेमिंग ना आई एम न्यू है थैंक यू सो मच अदैदी आपको मेरे एलबी में आने का हम लोगों के एलबी में आने के लिए बहुत बहुत शुक्रिया थैंक यू भैया जी सपोर्ट हमारा कीजिए चैनल हमारे को भी चैनल को न्यू ईयर का गिफ्ट देकर जाइए प्लीज अदैदी कैसाम निंगोल ना कई बा तामो बुंग आई लव यू है नंग ने आई नथुन द काउपियू दे हेनिया लाइसरम ना कई लम दई नो है कसादईने कसारदैने लीना हेनिया लाइसरम दे फोनेक्स ना वेयर डू यू गाइस स्टे थैंक यू दे तबिजना ना के दाबुंग असी आईडी से खंग बनेबा आइदो उरगा ngawbai wane sono khuchudo aigi hai adoni ne रघु के मिंग ने के बा आप कहाँ से हो दिल्ली से नहीं हम लोग दिल्ली से नहीं हम लोग मोबाइल के अंदर से हम लोग असम से है भैया हम लोग आसाम से है भैया कैसाम निंगोल ना के बा हमारे थोइबी चैनल को सपोर्ट कीजिए कैसाम प्लीज निंगोल थोइबी तामो बुंग सोनाइदर लाकनी को नोई नोई जुमदा तामोगी चानबी ओहेनबिउ को ओय 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 ना मंगरा दान ले सुम एक्सप्रेस ना ने आई चाक चारू कीगे आई याम वारे ने ओके 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 एस्परे चाथुरो जागा थुरो रोजी नंग मंगांग ना नखोंदो गबा फनबा जांग न कन्न चे बोनो को मणिपुर लाक ब्रो लाबो ꯑꯩ ꯂꯥꯛꯑꯝꯃꯦ 2021ꯗ ꯑꯩ ꯂꯥꯛꯑꯝꯃꯦ ꯃꯅꯤꯄꯨꯔꯗ 15 days ꯈꯛ ꯂꯩꯔꯝꯃꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯂꯥꯛꯑꯝꯃꯦ ꯑꯩ ꯀꯣꯏꯕ ꯂꯥꯛꯑꯝꯃꯦꯀꯣ दैदी बेलिंदा ना करेबा चे nga चे nga दादा चही कया सुरगे चे नंगा रो चे ꯗꯥꯒꯩ ꯒꯥꯏꯔꯣ नंगा दादा चही कया सुरगे हाइबिरो ꯑꯩꯗꯤ 40 ꯌꯧꯗꯣꯔꯦꯀꯣ 40 ꯌꯧꯒꯗꯕ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯗꯥꯅ 40 ꯍꯦꯜꯂꯦ दे संदीप ब्रंगना हजूर कस्तो हैनिन लाइसरम ना चेगा दादागा मणिपुरदगी लाकनिंद्रो ꯂꯥꯛꯅꯤꯡꯉꯦ ꯌꯥꯝ मणिपुरदा ꯂꯥꯛꯅꯤꯡꯉꯦ लाकनिंद्रो ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯂꯥꯛꯅꯤꯡꯉꯣꯏꯗ꯭ꯔꯅꯦ they phonex na ꯂꯥꯛꯅꯤꯡꯉꯦ kaiba ꯌꯥꯝꯅ seriously I ask you do you stay and you say thank you much stay ꯀꯔꯤꯅꯣ english ka lom se lagno stay ꯀꯔꯤ seriously I ask where do you stay na nila samna icha kya surage रघुवीर गेमिंग ना जी दिल्ली से हूँ और हम कई मिस्ट्री में काम करता हूँ ओके ओके ꯑꯣ तो बिचना ना आई दी से नोकपदा खोंथोक ताना कनानो नोक लुरगा अखोई ममाना ngawrabra na haye di kaino na kaisam ningon la kaiba इचेमन ननाव नुपीना लौसिन बियो को मव तोंबी ओइजगे गदे कैसा निंगोला कैसा के निंगोला थोइबी थोइबी सनना ꯂꯥꯛꯑꯣ पी तारे ꯂꯥꯛꯑꯣ नोकपदा ꯑꯩꯒꯤꯅꯦ ꯐꯤ ꯁꯨꯅꯕ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯋꯥꯏꯔꯝ ꯀꯣꯜꯂꯤꯛ ꯁꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯃꯤ ꯑꯃ ꯃꯊꯧ ꯇꯥꯅ ꯂꯩꯖꯕꯅꯦꯕꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ रोजी मंगाना के ꯁꯨꯍꯟꯕꯤꯔꯒꯦ अमतंग ꯊꯕꯛ लाओ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ अखोइदा ꯁꯨꯒꯗꯕ लेसे अमता लाओ अखोइदा लेसे होय होय लाके ꯀꯅꯥꯅ रोजी मंगाना ꯑꯣ कैसा निंगोला केबा हाय तवो दे कैसा निंगोल तोइबी जना ओके बॉस ꯀꯃꯦꯟꯁ ꯂꯥꯛꯇ꯭ꯔꯕꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ खुदा भी अर्ज मंगा रोजी मंगाना केबा अमत्ता लाओ अखोइदा लेसे कैसा निंगोला हाय तवो कैसा निंगोला तोइबी जना ओके रघुवीर के बिना हमारे बोलो दा जी मैं आई एम वर्किंग इन होम मिनिस्ट्री
Okay, okay, bro. Romita Singna Hais Ibai Ani Londroboy. Duni Kaisam iba ni Ningol londori. Toibina Kareba, Kaisam Ningol Toibina Kareba. Icheman ay tabak subading amloy luna nana laijage ko Duni haba luna nana kon phengan doini luna luna nana nana. ne toilet harpik hapaga luna nana sengaga tum Lu laibiu adune ba luna nana chak thongan doini luna nana kon phengan doini luna nana phi suhan doini duga khoi ichi na luna nana Radhe leisi Radhe ko. na kay ba Nang la o hi haba. nama kari injang sage Akoy posambam ngasi nga lae thongba chaye. welcome Pasabam posambam na labo. che nung Mo mo ngarang de ngom. che nung ngarang hakchang nungaitabagi laktre ngasidi Ay laksare ngarang pasabam nang laktabado kaya nungaite. Ay na pasabam jang ngasi laktre ne na hai khaliba ko. dai kaisam ningon la kay ba thabak Nang suba kajang ngamloy sarake. ake amau taubi mau atombi ni ko Ay nakegadaba. Nang thabak luna luna Tobi sana na sugadaba. inama Hanga bro. asidi khwai sidi atombi do kay ba chongjalla masam phoi dau ni ko Sa atombiga laadi bo. henia Ay na naithadori se. Sumna da natte. henia laisram na kay ba kaisam ningo lai no kre kaisam ningo na tamo bung ay tobi sana na che posambam ay rita em na anugi husband na yu ngawbe preng tau badi Wow, ne ne sige dine sibo. yam nungai lai na tawrim Lai si pungo wi nuai ti dam na. Thamudana yam nungaye pring jare preng tawbadudi yam nungai jengba yam su haye Romita sang ibai hingon tawhalu ai adu tawhan demi thebi sanana ga ina ma nang aina yai pang de nang aina like tawi anju kai samna ai koi che chu dum fajarakle Kai de nu da. Toy Fajaba ka haye Thoyen loirabani sing na aise. kay bakari mathel Maigi dang myam se nga dong uraba. posambam na ay Se nga si si loli ni samje samana samjina. ay Aigi ne. nga si Aigi magi dang myam se. tum yak wi ngari thonge Aigi magi dang myam se ubra se asi samjina samai khundaraga lo sanjaba. radhe Kai radhe bagi. na wow Somda su same se color se same ubra. color ni adai di Lo salli baina. aspas na nene ay hojik amuk ningthau khong da chalukhige chak chabam rakpamga khangde he Aya pan asparas nang na khong do kamai chali no ne no mai pala kamai chali mo na khong du bo. malem metena tamo ite ma ai tham chalukhige ite ma lai kaiba laibak na e phare ima laibak e Male bang jai phare phare male section le posambam na yuko kaiba thobisna patara kai section nyang chalo. chage thobisna che posambam uki kaiba posambam ukabi thongba chaye dai lamngan bina kaiba tamo bung kauibu aibu matam amagi chanabi ibu o lamngan bina mamuk changi ne tamo bung hujik keno su mangambani ama su mangambani hujik lamngan bi singkai ne uma tamo Akwai bung tamo sine ko ne akwai da sine ko ne mo nupi singi ne mamin phajaba ngam to ko isa ne asim mi. na kai mathel chage dai hena laisram na kaisam ningol kai chatkhage nachi ahan na kai no hai diye hena laisram Handa kisina ani subini sangai se asi posambam sina na ne aigi ne ahan bagi duna aigi phi su na ba kon pheng na ba handa sangai sina ne aigi letin barum seng na bagi sang sina du sengan doi ba. posambam na thobisana kaiba awaba injang ne dudi ahau bairo Namai du ulo da nang bo. ai da changi ba kuna aje ka Awoi changi ba. ga Nu changi samai suma mai da khaidu ki ga mai ba da to changi ngi. ba ini so to Para mai para. thobisana kai dawrige se mi se ai sire mi kai tawrage mase mi se ai sire mi adoni ne ma hojik rupatera mastana ni ma Romita singna ibai message to phajana pau soini hai thobisana na hania hania ama mukla atu Hainari gai da. ina ama mula atau ina magi minai uina bagi lamngan bising na kay tamo bung ay tamo gi seba matul lomjage ko lao khokpa ka chabana loire Tamo gi seba na te aigi seba ni haba to handoi do.
ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯁꯦꯕꯥ ꯇꯧꯅꯕꯗꯤ ꯑꯩ ꯂꯩꯔꯦꯗꯅ ꯑꯩꯒꯤ ꯁꯦꯕा ꯇꯧꯅꯕꯅꯦꯕ ꯅꯣꯏ ꯂꯥꯛꯇꯣꯏꯁꯤꯅ ꯈꯪꯉꯕ ꯗꯩꯗꯤ जुगल स्वामी ꯇꯥꯃꯣꯒꯤ ने ꯁꯦꯕꯥ कहबा ꯇꯧꯕꯩꯗꯤ ꯋꯥꯕꯤꯔꯨꯔꯅꯨ ꯑꯩ ꯂꯩꯖꯔꯦ कहबा सब राम राम अदे राधे राधे ना कहबा नमा शैलिस के ऑक्सीब्लास की तो ꯃꯌꯥꯝ ꯂꯥꯏꯛ यूज तो ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ नमा शैलिस की ꯂꯥꯏꯛ ꯌꯥꯝꯗꯤꯌꯦ ꯂꯥꯏꯛꯁꯦ ऑक्सीब्लास 13 की ꯈꯛꯇ तो ꯂꯩꯌꯦ यूज तो डार्क स्पॉट तो तपना तपना को खिनी है ꯀꯔꯤꯒꯤ ꯍꯥꯏꯕ ꯀꯔꯤꯒꯤ ऑक्सीब्लास्ट ꯑꯣꯛꯁꯤꯕ꯭ꯂꯦꯁ ꯍꯥꯏꯕ रीता से ना कॉमेडी तो वही आम पे अनुगी हस्बैंड से ꯄꯛꯄꯅꯦ ꯌꯥꯝ ꯄꯛꯄꯅꯦ ꯃꯥ थोबिसना लमगान भी नंग अइगा कोइनरसे देदी हेना लाइसरमना पुंसीदा अतोम्बी ओइगदब नत्ते ओ हेना लाइसम जिसुनीने इमाई बेमा नंग ओदो ओजिन दब वारम मनी सिदा nganगोम थांगमई बनना के गुड एलबी इंग माले इंगे खरा पोचम चे नु कई न्यांग चागे ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯄꯣꯠꯁꯝꯕꯝ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ दैदे ख्वाइरकपम बिकी सिंगना ब्रो मैडम थैंक्स वेलकम वेलकम रियास ना कहबा आई अनसब्सक्राइब तौरो हाय ब्रो चिचे ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯑꯟꯁꯞꯁꯀ꯭राइब ꯇꯧꯗꯣꯏꯅꯣꯕ दैदे सन ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯅꯆꯦꯗ संथाराव ना बेस्ट कपल्स है ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌू दैलमगान मिना के थोइबी ऐदी नुपीनी दुना यारोय थोइबी जना हाइने लमगान बीदा हाइबने रियाज ना रील्स थागत रोय रील्स थागत लक ꯔꯤꯌꯥꯁ सिबो थागत सिबो ꯀꯩꯅꯣ ꯇꯧꯋꯦ ꯔꯤꯌꯥꯁ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯔꯤꯜꯁꯇꯣ ꯍꯧꯖꯤꯛꯁꯦ ꯔꯤꯜꯁ ꯊꯥꯒꯠꯂꯛꯈꯤꯔꯣꯏꯒꯦꯕꯀꯣ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯨ ꯈꯔ ꯊꯥꯒꯠꯂꯛꯈꯤꯔꯣꯏ ꯔꯤꯜꯁꯁꯨ ꯊꯥꯒꯠꯂꯛꯈꯤꯔꯣꯏꯕꯀꯣ ꯏꯃꯥ ꯂꯩꯕꯥꯛꯇ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯀꯥꯟꯁꯤꯒꯅꯦ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯕꯨꯗꯤ ꯁꯨꯝ ꯂꯦꯞꯇꯅ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯗꯩ ꯑꯗꯣ ख्वाइरकपम ꯔꯤल्ꯁꯀꯗꯨꯗꯤ बिकीसना ꯈꯇꯪ ꯇꯞꯅ ꯇꯧꯔꯛꯀꯦꯕꯀꯣ ख्वाइरकपम बिकीसना करी लम ꯁꯥꯎꯕ ꯌꯥꯗꯦ ꯁꯣꯏꯗ꯭ꯔ ꯅꯪꯒꯤꯗꯣ ꯑꯩ करी लम ꯇꯧꯔꯛꯀꯅꯤब ओइबनो ब्रो कसादने देबी चनाना हेड नुपी मसेन ओइसु कोइनसे रियाजना रील्स थागत त्रिदोगी अनसब्सक्राइब तौरगे ꯇꯧꯒꯅꯣ ꯔꯤꯌꯥꯁ ꯑꯩꯅ ꯍꯥꯏꯁꯤꯅꯦ असप्रजना ꯏꯃꯥ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩ नेने ꯎꯄꯥꯏ इमालेबा ꯂꯩꯇꯕꯅꯦꯕ किने खल्लगा सकलबनी खोंकसे सेक सेक लाउरिबनीने ꯑꯗꯨꯅꯦ दैलमगानबीसिंगना केबा यारो नुपी अनि लुहोंबा यादौ हौनदेने थबिसनाना नंग सिरने आई खुत्ता रियाजना ओके ओके चुम्मे थेंगला अहिंग मतमसीदा तुम ꯃ꯭ꯌꯨꯖꯤꯛ ꯄꯤꯔ ꯅꯪꯗ ताहुरे हे कनागिनो कमेंट लाखरे ꯁꯝꯖꯤꯒꯤ ꯒꯨꯂꯥ केनु लोये मोहल्ली ꯏꯁꯩꯒ ꯑꯝꯇ ꯁꯛꯅꯤꯡꯗꯦꯗ ꯇꯜꯂꯤꯗ ꯍꯟꯗꯛꯁꯦ कमेंट जम लाखरे ꯂꯥꯛꯁꯅꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯩ ꯃꯥꯏꯁꯦ ꯄꯪꯍꯥꯠꯇ ꯍꯥꯀꯠꯆꯩ ꯀꯩꯒꯤꯅꯣ ओके ꯈꯪꯗꯦ ꯄꯪꯍꯣꯠꯇ चुमे ꯍꯣꯠꯅꯤꯡꯉꯦ दैदे ख्वाइरकपम कहबा ब्रो याद रहे मणिपुर मई तारे कसार करी इरांग लेगे कसार इरांग लेतीये कसार इरांग लेत्रगसु उपाय लेतबी अवाबदी लोइने सरुक यामिनरीनेको कसारदसु दैदी लमगानबीसिंगना कहबा बाय तामो बुंग नंग आई नुंसीदे हाइरो येंगु नयुमदा लाके येंगु होय 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 कुइरे नंग चपदने खुमनदो अमदा कोरमु खुमनदो मु लाओ आयो कुइरे इनाउदो उदबा इनाउ फजबा महिराबन मानबदो अमदा कोरो थैबिसनाना इन्ना मसे ꯂꯥꯛꯇ ꯂꯥꯛꯎ तुमनिंगबगी ꯍꯥꯏꯕ ꯑꯩ ꯒꯦꯠꯇ सकमाले ꯂꯩꯔꯝꯒꯦ सकमाले नंग तुमनिंगबगी सकमाले ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯊꯣꯏꯕꯤꯁꯤꯅ ꯀꯥꯏꯗꯩꯅꯣ ꯋꯥꯠꯂꯤꯀꯣ लंगमानबीसिंगना आई लागलदी मऊ अहन लेबा यारोय ओइमा इपेमा पोसंबमना ꯅꯪ चेनु ꯂꯥꯛꯑꯗꯤ ꯑꯩ ꯇꯥꯟꯗꯣꯏꯕ चेनु सगुलाई चमथोंगा योंचाक सिंजूगा चाबीरो हौजी हौजी मुकबांग वीडियो थागत्रसु खरनी लेरगा सोइदना चाबीरो ꯀꯩ ꯀꯅꯥꯅ ꯍꯥꯏꯅꯣ पोसंबम नंग लखीपुर बाजारदगिने योंचाक अमता लेबीरो ꯑꯣ ꯁꯒꯣꯜꯍꯋꯥꯏ ꯆꯝꯊꯣꯡꯒ
ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯍꯥꯏꯕ ꯄꯣꯠꯁꯝ ꯀꯣ ꯂꯩꯕꯤꯔꯝꯒꯗ꯭ꯔꯥ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯂꯩꯕꯤꯔꯝꯒꯗ꯭ꯔꯥ ꯅꯪꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩ ꯂꯥꯛꯇꯣꯔꯤꯃꯤ ꯌꯣꯡꯆꯥꯛ ꯂꯧꯕ ꯂꯥꯛꯇꯣꯔꯤꯃꯤ ꯍꯦꯟꯅ ꯑꯩꯈꯣꯏꯁꯤ ꯌꯣꯡꯆꯥꯛ ꯐꯪꯗꯦꯕ ꯂꯥꯛꯀꯦ ꯆꯥꯔꯛꯀꯦ ꯈꯝꯕ ꯄꯣꯠꯁꯝ ꯀꯩꯗꯤ ꯋꯥꯟꯗ꯭ꯔꯣ ꯀꯃꯦꯟ ꯄꯥꯗ꯭ꯔꯣ ꯄꯥꯔꯤ ꯋꯥꯗ꯭ꯔꯣ ꯀꯃꯦꯟ ꯄꯥꯔꯤꯗꯣ ꯋꯥꯏꯑꯦ ꯋꯥꯕꯕꯨꯗꯤ ꯋꯥꯏ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯁꯨ ꯀꯩꯅꯣꯅꯤꯍꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯐꯥꯎꯅꯕꯅꯤꯅꯅꯦ ꯋꯥꯕꯒ ꯈꯪꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯋꯥꯔꯤ ꯐꯥꯎꯅꯕꯒꯤ ꯑꯁꯄ꯭ꯔꯖꯅ ꯅꯨꯡꯉꯥꯏꯕꯗꯣ ꯀꯩꯗꯅꯦꯅꯦ ꯐꯥꯎꯋꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯗꯣꯛ ꯄꯤꯔꯛꯑꯣ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦ ꯀꯅꯥꯅ ꯑꯁꯄꯔꯁ ꯂꯥꯛꯇꯣꯏꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯣꯏꯅꯦ ꯑꯗꯩ ꯑꯗꯣ ꯀꯁꯥꯔ ꯈꯇꯪ ꯇꯞꯅ ꯄꯥꯈꯪꯅꯒ ꯍꯥꯏ ꯂꯥꯛꯀꯦꯀꯣ ꯇꯥꯃꯣ ꯏꯇꯩꯃ ꯀꯁꯥꯔ ꯄꯥꯈꯪ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯂꯥꯛꯑꯣ ꯕꯤꯀꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯊꯣꯏꯕ ꯀꯨꯀꯤ ꯅꯪ ꯍꯥꯏꯕ ꯂꯝꯕꯤꯗꯔꯣ ꯌꯨꯝꯗꯔꯣ ꯖꯥꯠꯁꯦ ꯀꯩꯕ ꯆꯪꯍꯟꯒꯅꯣ ꯕ꯭ꯔꯣ ꯀꯁꯥꯔꯗ ꯑꯩꯈꯣꯏꯅ ꯀꯁꯥꯔꯗꯤ ꯀꯨꯀꯤꯗꯤ ꯌꯥꯝꯅꯗꯤ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯌꯥꯝ ꯈꯪꯗꯦꯕ ꯊꯣꯏꯕꯤꯆꯅꯥ ꯀꯩ ꯃꯃꯤꯡꯅꯣꯗ ꯗꯥꯕꯨꯡ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯃꯃꯤꯡꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯗ ꯊꯣꯟꯕꯗꯣ ꯀꯅꯥꯗ ꯃꯣꯍꯤꯔꯥꯕꯣꯟ ꯑꯗꯩꯗꯤ ꯃꯣꯍꯤꯔꯥꯕꯣꯟ ꯊꯣꯟꯈ꯭ꯔꯦ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯀꯁꯥꯔ ꯀꯗꯥꯏꯗꯩꯅꯣ ꯀꯁꯥꯔ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯈꯨꯟꯅꯥꯏꯒꯤꯅꯦ ꯂꯩꯀꯩꯗꯩꯅꯦ ꯔꯣꯃꯤꯇꯥ ꯁꯤꯡꯅꯒ ꯆꯦ ꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯊꯥꯡ ꯄꯥꯏꯔꯒ ꯂꯩꯌꯨ ꯅꯠꯇꯦꯗ ꯈꯨꯖꯤꯟꯗꯅ ꯁꯤꯛꯅ ꯍꯥꯠꯇꯣꯔꯤꯃꯤ ꯑꯩꯗꯤ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯒꯅꯤꯌꯦ ꯑꯗꯨꯒꯅꯦ ꯁꯨꯔꯖ ꯑꯗꯨꯝ ꯃꯥ ꯁꯤꯡꯍ ꯆꯪꯉꯛꯄꯒ ꯑꯗꯨꯝ ꯍꯤꯟꯗꯤ ꯑꯣꯀꯦ ꯀꯩꯅꯣꯅꯤ ꯊꯕꯛ ꯉꯥꯛꯇꯅꯤꯅꯦ ꯂꯝꯉꯥꯟꯕꯁꯤꯡꯅ ꯄꯤꯗꯣꯏꯁꯦ ꯏꯅꯝꯃ ꯔꯣꯃꯤꯇꯥ ꯃꯧ ꯑꯇꯣꯝꯕꯤ ꯑꯩꯗꯤ ꯏꯪ ꯇꯞꯄꯤꯅꯤꯀꯣ ꯄꯣꯠꯁꯝꯕꯝꯅ ꯌꯣꯡꯆꯥꯛ ꯂꯧꯕ ꯂꯥꯛꯎ ꯑꯗꯨꯒ ꯆꯦꯒ ꯗꯗꯥꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯆꯤꯀꯦꯟ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯀꯁꯥꯔ ꯄꯥꯈꯪꯅ ꯌꯨꯝ ꯄꯣꯠꯁꯝꯕꯝ ꯅꯪꯅ ꯍꯥꯏꯔꯛꯏꯗꯣ ꯌꯥꯝꯅ ꯍꯔꯥꯎꯏꯀꯣ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯁꯨ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯒꯁꯨꯅꯦ ꯅꯪꯅ ꯑꯗꯨꯝ ꯄꯤꯖꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯗꯣꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯅꯆꯦ ꯅꯕꯥꯏꯅ ꯌꯥꯝ ꯀꯁꯥꯔ ꯅꯨꯡꯁꯤꯌꯦ ꯄꯥꯈꯪꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯄꯥꯈꯪꯅꯕ ꯌꯥꯝ ꯀꯩꯕ ꯌꯨꯝ ꯌꯧꯖꯔꯦ ꯏꯇꯩꯃ ꯑꯗꯣ ꯄ꯭ꯔꯦꯡꯗꯣ ꯑꯩ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯏꯇꯩꯃꯥꯏ ꯍꯧꯖꯤꯛꯐꯥꯎ ꯏꯇꯩꯃꯥꯏ ꯑꯗꯨꯅꯦ ꯊꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯑꯔꯣꯏꯕꯗꯅꯦ ꯃꯥꯅꯅꯦ ꯄ꯭ꯔꯦꯡꯅꯦꯅꯅꯦ ꯃꯥꯅ ꯀꯣꯟꯅ ꯍꯥꯏꯔꯛꯄꯗ ꯈꯪꯕ ꯃꯇꯝꯗꯣ ꯑꯗꯨꯒꯅ ꯍꯦꯟꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯋꯥꯍꯦꯡꯕꯝ ꯖꯥꯀꯤꯔ ꯑꯗꯨꯅꯦ ꯍꯨꯁꯦꯟꯅ ꯀꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅꯣ ꯍꯀꯥꯝ ꯆꯜꯂꯦ ꯖꯣꯏꯁ꯭ꯔꯤ ꯁꯔꯃꯅ ꯀꯩꯕ ꯆꯨꯝꯅ ꯋꯦꯜꯀꯝ ꯇꯧꯅꯤ ꯀ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯇꯝꯁꯦ ꯐꯠꯇ꯭ꯔꯦ ꯃꯥꯅꯤ ꯌꯥꯝ ꯂꯨꯏ ꯗꯗꯥꯅ ꯆꯥꯟꯁ ꯂꯧꯈꯤꯅꯤ ꯑꯩꯈꯣꯏ ꯗꯥꯅ ꯅꯨꯄꯤ ꯄꯨꯔꯛꯑꯕ ꯃꯥ ꯈꯪꯕꯅꯤ ꯃꯥ ꯔꯥꯖꯤꯞ ꯑꯩꯁꯦ ꯈꯪꯕꯅꯤ ꯍꯥꯏꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯕꯅꯤ ꯅꯨꯄꯤ ꯄꯨꯔꯛꯄ ꯒꯥꯏ ꯔꯥꯖꯤꯞ ꯅꯪ ꯃꯔꯛꯅ ꯄꯨꯔꯛꯀꯗ꯭ꯔꯣ ꯍꯥꯏ ꯂꯝꯉꯥꯟꯕ ꯀꯔꯤ ꯅꯨꯄꯤꯒ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩ ꯁꯤꯕꯨꯗ ꯑꯗꯩꯗꯤ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯀꯩꯕ ꯃꯌꯥꯝ ꯂꯥꯏꯛ ꯁꯣꯅꯥꯏ ꯇꯧꯗꯕ ꯅꯤꯉꯣꯜ ꯌꯥꯎꯔꯒꯗꯤ ꯑꯃ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯏꯝꯐꯥꯜꯗ ꯇꯧꯁꯤꯟꯕꯤꯌꯣ ꯌꯨꯝ ꯄꯥꯜꯂꯤ ꯑꯉꯥꯡꯅꯤ ꯁꯣꯅꯥꯏ ꯂꯥꯏꯛ ꯅꯤꯉꯣꯜ ꯑꯃ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯌꯥꯝ ꯏꯝꯐꯥꯜꯗ ꯌꯨꯝ ꯅꯤꯛꯑꯦ ꯄꯥꯜꯂꯤ ꯑꯉꯥꯡꯅꯤ ꯁꯣꯅꯥꯏꯁꯦ ꯑꯦꯔꯤꯌꯥꯗꯤ ꯆꯥꯎꯔꯤꯀꯣ ꯁꯣꯅꯥꯏ ꯃꯐꯝ ꯌꯥꯝꯃꯤ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣꯗꯤ ꯈꯪꯗꯦ ꯁꯣꯅꯥꯏ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯂꯝꯉꯥꯟꯕꯤꯁꯤꯡꯅ ꯇꯥꯃꯣꯕꯨꯡ ꯅꯪꯅ ꯂꯨꯍꯣꯡꯗ꯭ꯔꯤ ꯅꯪ ꯅꯤꯡꯖꯔꯔꯣꯏꯀꯣ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯤꯡꯉꯝꯖꯔꯣꯏꯀꯣ ꯌꯥꯔꯦ ꯏꯕꯦꯡꯉꯣ ꯌꯥꯔꯦ ꯋꯥꯗ꯭ꯔꯕ ꯅꯪꯕꯣ ꯅꯪ ꯈꯨꯈꯥꯏꯗꯣ ꯇꯣꯛ ꯑꯣ ꯌꯥꯔꯦ ꯅꯪ ꯈꯨꯈꯥꯏꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯄꯣꯠꯁꯝꯕꯝꯅ ꯅꯍꯥꯟꯒꯤ ꯄ꯭ꯔꯦꯡ ꯑꯗꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯅ ꯇꯧꯁꯨ ꯇꯧꯗꯕꯗ ꯍꯥꯏꯔꯛꯑꯕ ꯁꯤꯅꯅꯤꯍꯦ ꯁꯩꯇꯕꯣ ꯑꯩꯗꯤ ꯄꯣꯠꯁꯝꯕꯝ ꯅꯍꯥꯟꯒꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯏꯐ ꯐꯪꯉꯦ ꯃꯥ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯛꯀ ꯇꯧꯔꯛꯄꯗꯨꯒꯗꯤ ꯑꯩꯁꯦ ꯏꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕ ꯃꯥ ꯇꯧꯔꯤꯗꯣ ꯀꯩꯗꯧꯅꯣ ꯃꯥ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯀꯣꯟꯊꯪꯗꯗꯤ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯕꯣꯏ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯀꯣꯟꯊꯪꯗꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯒꯗꯤ ꯂꯥꯁꯇ ꯑꯩꯁꯦ ꯈꯣꯟꯁꯦ ꯀꯟꯈꯠꯂꯛꯄꯅꯦꯕ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯈꯪꯕ꯭ꯔꯥ ꯏꯟꯗꯤꯔꯥꯒ ꯃꯤꯡꯅ ꯀꯩꯕ ꯍꯥꯏꯆꯦ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯑꯩ ꯁꯣꯅꯥꯏ ꯂꯥꯛꯂꯝꯃꯦ ꯑꯣ ꯑꯣ ꯏꯟꯗꯤꯔꯥꯅ ꯀꯩꯕ ꯆꯥꯛ ꯆꯥꯔꯕꯨ ꯆꯥꯔꯦ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯀꯩꯒꯤꯅꯣ ꯑꯁꯄꯔꯁ ꯑꯔꯨꯕ ꯐꯤꯕꯝ ꯍꯥꯏꯁꯦ ꯋꯥꯍꯦꯡꯕꯝ ꯖꯥꯀꯤꯔ ꯍꯨꯁꯦꯟꯅ ꯏꯇꯩꯃ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯀꯥꯗ ꯀꯀꯥꯒ ꯔꯣꯃꯤꯇꯥꯁꯤꯅ ꯀꯀꯥꯁꯦ ꯃꯥꯒꯤ ꯑꯦꯛꯁ ꯑꯃ ꯆꯪꯉꯦꯕꯀꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤꯀꯣ ꯑꯗꯣ ꯑꯦꯛꯁꯇꯨꯅꯅꯦ ꯃꯉꯣꯟꯗ ꯂꯥꯛꯑꯒꯦ ꯃꯥꯁꯦ ꯂꯥꯛꯑꯒꯦ ꯍꯥꯏꯌꯦ
ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯃꯥ ꯂꯩ ꯑꯦꯛꯁꯇꯨꯒ ꯔꯣꯃꯤꯇꯥꯁꯤꯡꯅ ꯀꯩꯕ ꯆꯦ ꯏꯕꯥꯏꯅ ꯅꯨꯄꯤꯒ ꯄꯨꯔꯛꯑꯗꯤ ꯃꯀꯣꯛ ꯃꯁꯝꯗꯣ ꯐꯣꯏꯗꯠꯂꯨ ꯍꯥꯏ ꯀꯥꯏꯗꯩꯅꯣꯗ ꯅꯨꯄꯤꯗꯣ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯗꯥꯅ ꯌꯨꯝꯗ ꯆꯪꯉꯛꯄ ꯉꯝꯗꯣꯔꯤꯕꯣ ꯑꯗꯩꯗꯤ ꯀꯣꯔꯦꯁꯅ ꯀꯩꯕ ꯃꯩꯇꯩ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯅꯨꯄꯤ ꯄꯨꯔꯛꯀꯅꯤ ꯅꯨꯄꯤ ꯂꯣꯟꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯌꯨꯝꯗ ꯄꯨꯔꯛꯄꯁꯨ ꯉꯝꯁꯨ ꯉꯝꯃꯣꯏ ꯃꯥ ꯀꯗꯥꯏꯗꯅꯣ ꯄꯨꯔꯒ ꯂꯣꯟꯅ ꯆꯠꯈꯤꯒꯦ ꯃꯉꯥꯏ ꯑꯩꯒꯤ ꯏꯃꯥꯡꯗꯗꯤ ꯃꯥꯅ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯄꯨꯔꯛꯒ ꯂꯥꯛꯄꯗꯤ ꯑꯣꯏꯊꯣꯛꯔꯣꯏꯗꯕ ꯋꯥꯅꯤ ꯁꯦꯒꯧ ꯄꯣꯡꯁꯥꯏꯅ ꯀꯩꯕ ꯑꯣꯟ ꯆꯥꯛꯆꯥꯕ꯭ꯔꯥ ꯑꯗꯩꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯂꯝꯉꯥꯟꯕꯤꯁꯤꯡꯅ ꯀꯩꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯏꯅꯦꯝꯇꯣꯟ ꯄ꯭ꯂꯤꯖ ꯄꯣꯠꯁꯪꯕꯝ ꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯗꯔꯕꯅꯤ ꯇꯥꯃꯣꯕꯨꯡꯒꯤ ꯖꯣꯏꯁ꯭ꯔꯤ ꯁꯔꯃꯅ सपोर्ट करो मेरे ꯌꯥꯝ चैनल को ꯅꯨꯡꯁꯤꯌꯦ प्लीज ꯗꯗꯥꯒ सपोर्ट ꯏꯆꯦ करो ꯑꯅꯨꯒꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯀꯩꯕ ꯁꯞꯄꯣꯔꯠ ꯑꯣꯏꯌꯦ ꯁꯨꯝ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ थैंक यू ꯅꯣꯃꯤꯇꯥ ꯆꯅꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯅꯣꯃꯤꯇꯥ ꯆꯅꯨꯅ ꯃꯆꯦ ꯑꯅꯨ ꯅꯪ ꯅꯣꯏꯊꯣꯛꯑꯕꯣ ꯅꯣꯏꯔꯦ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯣꯏꯔꯦꯅꯦ ꯋꯥꯍꯦꯡꯕꯝ ꯑꯩ ꯖꯥꯀꯤꯔ ꯍꯨꯁꯦꯟꯅ ꯀꯩꯕ ꯑꯁꯦꯡꯕꯗ ꯎꯐ ꯌꯥꯝ ꯅꯣꯏꯔꯦ ꯑꯩꯁꯦ ꯗꯩ ꯁꯨ ꯁꯝꯅ ꯑꯌꯣꯙꯥ से जय श्री राम जय राधे श्री राधे राम राधे राधे ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯑꯩꯅ थैंक यू ꯍꯥꯏꯕꯗꯣ मेरे ꯌꯦꯡꯉꯨꯀꯣ एलपी पे आने के लिए ꯀꯥꯎꯅꯤ थैंक यू ꯄ꯭ꯔꯦꯡꯀꯤ सो मच ꯚꯤꯗꯤꯑꯣ ꯗꯨꯗꯅꯤꯀꯣ ꯍꯣꯏ 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 ꯀꯩꯅꯣ ꯌꯦꯡꯒꯦ ꯑꯗꯩ ꯍꯦꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯀꯩꯕ ꯀꯁꯥꯔꯁꯦ ꯃꯩꯇꯩ ꯀꯌꯥꯝ ꯇꯥꯒꯦ ꯃꯩꯇꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯖꯅ ꯍꯧꯖꯤꯛꯁꯨ ꯉꯥꯛꯂꯤꯕ꯭ꯔꯥ ꯉꯥꯛꯏꯌꯦ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡꯕꯝ ꯖꯥꯀꯤꯔ ꯑꯩꯈꯣꯏ ꯍꯨꯁꯦꯟꯅ ꯀꯩꯕ ꯃꯩꯇꯩꯒꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄꯣꯠꯁꯝꯕꯝꯅ ꯂꯣꯏꯅ ꯉꯥꯡꯉ ꯂꯝꯉꯥꯟꯕꯤ ꯅꯪ ꯆꯠꯆꯔꯤꯀꯣ ꯀꯥꯏꯒꯤꯅꯣ ꯑꯗꯩ ꯀꯣꯏꯔꯩ ꯉꯥꯟꯊꯣꯏꯕꯤꯅ ꯀꯩꯕ ꯆꯦ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯁꯄꯔꯁꯅ ꯀꯩꯖꯥꯡ ꯀꯩꯕ ꯆꯥꯔꯛꯀꯦ ꯅꯦꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯑꯩꯈꯣꯏ ꯀꯥꯡꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯦ ꯑꯌꯥ ꯑꯁꯕꯔꯁ ꯅꯪꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣꯅꯦ ꯄꯨꯖꯥ ꯃꯥꯏ ꯂꯥꯏꯠꯅ ꯇꯥꯃꯣꯕꯨꯡ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯍꯣꯏ ꯃꯥ ꯖꯥꯠ ꯖꯥꯠ ꯊꯣꯛꯂꯛꯑꯦꯅꯦꯍꯦ ꯃꯥꯏ ꯀꯩꯅꯣꯁꯦ ꯀꯌꯥꯅꯣ ꯈꯪꯗꯦꯅꯦ ꯀꯌꯥꯅꯣ ꯃꯥ ꯄꯥꯏꯁꯦ ꯑꯁꯄꯔꯁ ꯅꯪꯒꯤ ꯈꯨꯟꯁꯦ ꯀꯔꯝꯕ ꯈꯨꯟ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯀꯨꯄꯤꯅ ꯀꯣꯏꯁꯟ ꯂꯥꯏꯁꯤꯅꯤ ꯍꯥꯎ ꯄꯨꯛꯈꯦ ꯁ꯭ꯄꯤꯛ ꯏꯟ ꯏꯪꯂꯤꯁ ꯖꯣꯏꯁ꯭ꯔꯤ ꯁꯔꯃꯅ ꯑꯁꯦꯡꯕ ꯀꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯜꯂꯦꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯂꯦ ꯍꯥꯏꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨꯃꯥꯏꯅ ꯎꯝ ꯁꯨꯃꯥꯏꯅꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯕ ꯊꯋꯥꯏ ꯌꯥꯎꯅ ꯁꯨꯃꯥꯏꯅ ꯄꯨꯡ ꯑꯅꯤꯒꯁꯦ ꯁꯨꯝ ꯂꯦꯞꯇꯕꯤꯗ ꯄꯥꯔꯛꯏꯅꯦꯕꯁꯦ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗꯗꯤ ꯃꯤꯅꯤꯠ 10ꯒ ꯄꯥꯔꯒ ꯎꯏꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧ ꯂꯩ ꯍꯧꯖꯤꯛꯁꯦ ꯃꯤꯠꯀꯁꯦ ꯇꯨꯝꯅꯤꯡꯉꯁꯨ ꯈꯥꯡꯉꯒ ꯃꯁꯤ ꯄꯨꯔ ꯁꯨꯃꯥꯏꯅ ꯄꯥꯗꯕ ꯑꯩꯕꯨ ꯊꯥꯗꯣ ꯅꯍꯥꯟꯅ ꯄꯨꯔꯛꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯊꯦꯠꯂꯅꯤ ꯈꯅꯥꯎ ꯀꯩꯅꯣꯝ ꯇꯧꯒꯠꯂꯦ ꯅꯪ ꯋꯥꯗꯣ ꯊꯥ ꯄꯨꯔ ꯊꯦꯜꯂꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯥꯏꯔꯤꯅꯤ ꯌꯨꯇꯨꯕ ꯂꯚꯔ ꯉꯥꯏꯕ ꯍꯥꯏ ꯖꯥꯠ ꯖꯥꯠꯅꯤ ꯃꯤꯡꯒ ꯆꯪꯉꯛꯏꯁꯦ ꯑꯗꯩ ꯈꯥ ꯍꯥꯏ ꯍꯦꯜꯂꯣ ꯉꯥꯟꯕ ꯕ꯭ꯔꯣꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯏꯇꯩꯃ ꯉꯁꯤꯁꯦ ꯈꯥꯡ ꯉꯥꯟꯕ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯂꯩꯗꯤ ꯅꯪꯗꯤ ꯀꯩꯖꯥꯡ ꯍꯦꯅꯤꯌꯥ ꯆꯥꯔꯛꯀꯦ ꯂꯥꯏꯁ꯭ꯔꯝꯅ ꯀꯩꯕ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯄꯤꯅꯕꯨꯗꯤ ꯂꯣꯏꯅ ꯉꯝꯕꯅꯦꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯤꯅ ꯉꯝꯃꯤꯁꯦ ꯍꯦꯛꯇ ꯐꯣꯡꯅ ꯎꯠꯊꯣꯛꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯎꯠꯀꯦ ꯍꯥꯏꯁꯦ ꯎꯠꯄꯁꯦ ꯀꯃꯥꯏꯅ ꯎꯠꯂꯤꯅꯣ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯀꯩꯕ ꯎꯠꯂꯤꯅꯣ ꯈꯪꯗꯔꯦ ꯁꯣꯝ ꯁꯨꯟꯗꯔꯅ ꯀꯔꯤꯕ ꯄꯔꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯌꯥꯝ ꯅꯣꯛꯊꯔꯦꯀꯣ ꯌꯨꯇꯨꯕ ꯂꯕꯔꯅ ꯏꯕꯥꯏ ꯖꯣꯏꯁ꯭ꯔꯤꯅ ꯀꯩꯕ ꯗꯨꯅꯤ ꯍꯥꯏꯕ ꯎꯏꯕꯁꯤꯅ ꯎꯏꯕꯁꯤꯅ ꯀꯣꯛꯆꯤ ꯀꯩꯅꯣ ꯀꯣꯛꯆꯤ ꯆꯥꯅ ꯑꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯎꯏꯕꯗꯣ ꯑꯩꯁꯨ ꯑꯗꯩꯗꯤ ꯌꯥꯝ ꯎꯏꯔꯛꯑꯦ ꯍꯥꯟꯅ ꯗꯣꯟ ꯋꯥꯁ ꯇꯥꯏꯝ ꯇꯔꯟ ꯑꯣꯐ ꯗ ꯂꯥꯏꯐ ꯍꯦꯚ ꯌꯨ ꯐꯣꯟ ꯀꯥꯏꯅꯣ ꯗꯣꯟ ꯋꯦꯁ ꯇꯥꯏꯝ ꯀꯥꯏꯅ ꯀꯩꯅꯣ ꯏꯕꯣ ꯅꯪꯅ ꯆꯪꯉꯒ ꯗꯣꯟ ꯋꯦꯁ ꯇꯥꯏꯝ ꯀꯥꯏꯅ ꯅꯪ ꯆꯪꯉꯛꯏꯗꯨꯗꯤ ꯋꯦꯁ ꯑꯣꯏꯗ꯭ꯔꯤꯕ ꯊꯣꯛꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯌꯨꯇꯨꯕ ꯂꯕꯔꯅ ꯗꯗꯥ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍꯜ ꯂꯥꯏꯐ ꯆꯪꯉꯁꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯄꯣꯠꯁꯝꯕꯝ ꯃꯌꯥꯝ ꯅꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯑꯁꯤ ꯑꯅꯤꯃꯛ ꯊꯣꯏꯕꯤꯁꯅꯥ ꯑꯁꯤ ꯀꯩꯕ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯣ ꯌꯨꯇꯨꯕ ꯂꯕꯔꯅ ꯀꯩꯕ ꯉꯁꯤꯗꯤ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯋꯥꯎ
taiko posan ama do male Sengmairane. English lo lise haupui kaise keno male ama do mali kogi biscuit to thigok man ba biscuit am lei dai ne yes man ba do cookies kai na ba do Sibot man ma do asin. mami mai kun jela to mi Ini kara. Kaya man ko dili. dai single lifestyle na ke kanano faltu hai re che no ai thai bisana Khangdeda inama kanano khangdebo inama khalle. isa nungaite haina isa nungaina paktaba ama su yaure Kay isa numaite haibino. nama isa nungaite haimanna paktaba ma yaure paktaba musu yaure maro kanano YouTube Kanadano nang laban haido. you not to be a good time for me to be good day I love you English ka lola kanu ne kanano ne thobi sana kakrabdudi aspress na kayba nene akhoi mi ama kuki singi makutta ki kayba imanaba ama su akhoi ani khaktang ngaire matha sare Ya. thobi sana isai haiba Asparas noi khulai paidro, asparas noi khulai paidro. Khulai di jawro moi YouTube natra. labarna ngai thoibi sana have no idea you must they don't have got a best way home and I am oh mase keno ni YouTube labar se keno ni mase ju king kong ni ikhange hen min ho pu nupi supe mase ju keno ni amu ke idea tho amu changai ho hen min how pu je amu idea ma mo tho changai ase mo me lo Thabi sana melom me ta. lo Thabi sana napi metalo. supe kai idea tho ma dong changai mi Romita singna nai gedami net ka dami moido adoni khangan ba bro na aikoi gi di kangsoi chare bro ai dei di Joyశ్రీ Sharma na ke ba king kong haye no YouTube lover ngai ba Sharma namthiba amagi Kawai magi. namthi lipunbu Kalliba dano ni. bisina king kong ni da bung king kong ni da bung ai ngasi na khange YouTube lover se ngasi ta khange YouTube lover amai to nate magi ke no jam kar puni ai bo maram to ngauri mi magi wahi de jum khangi mi segon kongsai Ado khuman kai ta karege khuman mang khare nga to chaye khuman nupi won khare hoji posambam na ka nungai ta bai wadi aisu sathina nungai te isa adubu che anugi LB se ngarang lak haudre haina ngasi lak ta ba yadi haina la ini natradi ahing tumba yaroi haina dai Robita paunam Thank you posambam na chebu nunsibibagi Robita iche noi da lam noi iche noi da I am taudro karim tawdro haba iche noi da kaim taudro ro tawde ko sida kaisum tawde kay ba ngasi na ngasi da khange hai bani ai ngasi da ngangi het masina marol ama khuman ga khangde nupi chen ba chatlam ni tuni khuman Robita paunam na kay ba aikoi da di kap na riyam na aduni uma kipkat ay namung lai ni oi ma kipkat editing an hai se kai oi ma 21 like kai na oi ma kipkat je yong tu mayam kipkat ay na mai dp sam da je ngo lamboi ba man mani fajabani masak gula kau ta lumman mani yong mo ibai sinane mabune afabam ta habiroyeba abdai ama simsu kaim saroidoineba nokninga dani idi mo tawde maming na kaning thawai jelle mai ma kipkat ibai no thare
I am blue oina tauradana masi sini he ID babu oina tauradana masi sini he Khang Anbar bro na from Manipur, thank you Thank you, welcome thank you. Daily Sego Kungsana, lots of love from Nagaland. Thank you so Thank much. you, thank you so Robita much. Paunam Ngangom na Nokta Gre Romita Sina Kanano, Kipkat Se Karano. Ah, Kipkat to kay Noni. Rusgula kau tani. Kumaning thau ay do. Sai mang re na. Maya mang re ma kuira mi kumaning thau mang iba. Mang iba dei kanagi lai sabi u busa homo busa ama busa tong changi je. Akoy da ko bani khana hande taw iba mana. Kipkat na kay ba ibai Khuman aina nupi khangdo ba akoy na saraga somda. album kumsiko. Oy, kumanin to nang nupi sa iga album kumina to iba ibungo ai manipur tana khonga sakela buk samaga ibungo dom ta Labu de sama haibin karate ne ching kakala kumdara tawraga. kaino isa Ching na dona pan isa na lando pi jana nina. phaina kauri ne to bisana na mane dabung hoima ai sire da noi ko noi hey minute ho nang ga nang na nupi saraga ai na hero sadoi ba ibungo camera gi flash ka loi cha gini Pabisana ke ba la o dabung labuk samlaga amta doni ne ai Labu keno sama Manipur sa kanya sini. Si boy ba sa bo wa oy do ya. Oy ma ja ningo to nangsiba ije. amagi nung lo siyang ganyan prima kage lo ram Mayam like to ba jaw please like to sin bio mayam. Ngasi sa kam wa sa le kam tum ningi no ngasi sa kay no khon. ngarang na itumning ba ngasi na nang tumning ba Jap ningi kay no. kami ja isi ga juli prabang di kami ga latri ne dai Kami latte. mayam kamay tawri ki guys kipkat na kaya ba che anu khuman na hero saraglo duna aina heroine saraga duga album namsiko Bijon Kumar na hi friend sak charbo kari jang sabi gre ngasi se nga thonge Bijon kumai tawri nungai ribo Welcome Dabi John. Kay latte lapi bagi thank you. ako sigasu barap tai ne ingma lo ne Koy sigasu barap tayo sini. si bermana hi Hello. Kosambam na Hello. khuman nang lagtrise kaigino hujik pho khuman do ke no ni ma avatar ni ma रूप धारण ni ma प्रियदर्शिनी हे हे प्रभु हे हरनाम कृष्ण जगन्नाथ प्रेमानंदी ये क्या हुआ गुलाब तो पानी आ गया ये क्या हुआ गमछा भी खुल गया गमछा भी खुल गया लिंकी हो गया हे प्रभु ये क्या हुआ तभी ना अदुगी कनो जात मुंगाई से बनी को पसबम खुमन लाख खिरोय खुमन को अभी जाते जाते लंका हो गया वो खुमन yung kucing Dale, siyempre to na eh. binaron Dale. naman Yo, Romita na Naimi. kumando Vishnu only Vishnu dete Mahavishnu ni ma Galaxy World Gaming maming jeno khuni muksang iduga hi lo sengre hello maming je pa khuni muksang hai jine hi lo sengre jine kip kat na kai ba ai anu khuman ni mo ma ai anu khuman ni mo kai kip kat video editing kai ba kip kat video editing kai nangi keno sidi galaxy na kaya ba thank you ai bijon kumar na hoi nungai ri friend gi video pumba yenge amasung kaya ba khungangi punchirol di ningsinge kipkan na ibai ai nok pada sire ngako nok pada bu kana sinage ngako to bijana na ai di ba dabunga kingkonga di manakta leibase nok pada Ming phau kaure ina ma ai ming do kai ai bano hamta ai bira o nang lo Toy bisana nang lo ay na de man ai bi kai mad nang ma ming din ne toy bi ta na moinam Toy bisana.
ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩ ꯁꯤꯔꯦꯗ ꯑꯩ ꯁꯥꯔ ꯐꯤꯂꯝꯅ ꯀꯩꯕ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯀꯤꯞꯀꯠꯅ ꯑꯩ ꯈꯨꯃꯟꯅꯤ ꯍꯥꯏꯕꯅꯤ ꯀꯣꯃꯨꯅꯤꯇꯤ ꯃꯥꯏ ꯄꯦमा अंजू गुप्ता ना हाय हेलो हेलो किपकन ना कमेंट चुनना पाओ ऐसा फिल्म ना कहाँ से हो हम लोग असम से हम है लोग तो असम बिसना से है मिंग नए भजइए है ओए हम्म, तो बिसना ना मिंग भजइए नोफेले नए नए मेरे चैनल पे आए हो तो मेरे चैनल को सपोर्ट कीजिए प्लीज खांगान और बा लाइक ब्रो भी कीजिए लबुंग सम लबुक समलगदी कुकी थेंगनानी है ए ममा जाला जाला लाक्तनी थांग हायरा हायरागा इमांगदा लई रुमो चिंचांग चू 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 मै लाक्तनी मे किपकन ना कहबा क्यों क्यों थोइबीगी क्यों वही मिंगदा लाकड़े सापम खुमन थोइबी हाइबनीको थोइबीगी मिंगदी सापम खुमन थोइबी बाप रे सापम खुमन बाप रे बिछना नोइदी कइनोने मिंग हाइरिगेदा नोइ सुम जोरमी वारी फिल्म लई नोइ सापम खुमन थ बिछना बाप रे सुन दैदे ऐ चार सांगीने फिल्म मेकअप मी उक्के थोइबिसना ना को नंग ना मरोल अमा फरक तियबा दै सबीर खान हाय से चाक चारबो चारे सबीर नंग मेगा चारबो कैनांग चारके मेगा चंद्र ना करायबा नचेगी एलबी दलापी बगी थैंक यू अदुगा आई की चैनल मेगा को चंद्र सपोर्ट ना तसिनबियु को गुड इवनिंग में जाने दै माइक ना गचे ऐ लाए माइक से केनो माइक ममिंग राजलक्ष्मी राजलक्ष्मी वेलकम राजलक्ष्मी कैनांग चारके बेलेजर ब्लॉग इचे का नचेगी एलबी दलापी बगी इसे थैंक यू कईदैनो इसे कईदैनो अखोइसे कसादैने कसादैने अदुदैदी एमएस धीमम न कहबसे जय श्री राम जी की जय जोरोमिता सिंगना जय लाइव श्री से राम की कहबा जय कुकीज सिंगदो यावब्रो इबाय मरम मत लाई कुकीज सिंगदो अदुम लाकपा यावरे मरम अदैदी मरक्ता कक्थटले अखोइना तन्नना इचे कानून बला मेघाय इमा मेघागा इचे कानून लागे पुन पुने त पुन लाइने पुन लाकपनी मोइनी सबीर द मोबाइल तनी वाई साना दिसी यो सबीर खान चारे लागा चे मोइनी दैदी किपकट ना के बच्चे ngarang नु ngarang कुमान से कई ngarang kanu लमगिनो अखोय da iwan ta haigaba ngarang da meghana iche kanon bala gi mangda lakre do iche kanon bala lakpro mangda ngarang mangda lakpra haba da megha do kamai tauge दैदी masak fajarambro दै मेघा masak चंद्र fajarambro da तो megha do बिसना दाबुंग लबुक फौ समद्री कुकी जान गिरे कमाई तो बनो है दीदी मेघा चंद्र ना कईनो है बेलेजर ब्लॉक ना कहबा कसाड लईब नुंगाइब्रो नुंगाइये nungae मिस्टर मिटलेस ना इंडियन कईनो ने सूरजोस ना एन भात खाना हा अब भात खाना हा ननाउदो मैते ना bat khalia दादागा इचेगा से ngasi yam fajarame he namai do wow khara lok ne wow way thank you so much thank you पोसमबमना अबे मसु एलबी द नोंमा यावहन लो ओने चे abe mase lai paba loibaga matung दैदी khrani माइक ba नगा chakha चे charaga tuna ऐदी hekta कांसोई चारे चेदी कई चागे ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ रंजन ꯀꯥꯡꯁꯣꯏꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤꯀꯣ रंजन न कहेबा हाय फ्रेंड हेलो ꯍꯜꯂꯣ रंजन अनौबो इतारगदी चैनल से सब तौबीरमुको लाइक से तौबीरमु गिफ्ट तौबीरमु शेयर तौबीरो प्लीज मैम इगे लाइफ से शेयर तौबीरो प्लीज दई जे कानमलामा ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ हायरमदना चटलीको सबीर खान न कह बच्चे चे कोने इम्फाल द वेलकम ने आईगी फर्स्ट फूड लाइए प्लीज लाओने इम्फाल लाओने इम्फाल द वेलकम ने आईगी फर्स्ट फूड लाइए प्लीज ओके ओके ꯑꯣꯀꯦ ꯂꯥꯛꯄꯗ ꯎꯅꯁꯦ ꯂꯥꯛꯇꯤ ꯂꯥꯛꯇꯣꯏꯅꯦ ꯏꯝꯐꯥꯜꯗ किपकट न ꯂꯥꯛꯄ कह ꯀꯥꯟꯗ बच्चे ꯎꯅꯁꯤꯀꯣ नुकुमन आईगी मांग दसु थोइबी उरमंग दसु थोइबी उरमी बापरे मिस्टर मिथिलेश न कह मसक आप नेपाल मसक तो हो कमाई से हो तौरंगे नहीं हम लोग सिलचर से है हम लोग सिलचर से हैं थोइबी हम सना लोग न कह मणिपुरी है हाइमा सीधी कईनोमनीना दैदी रवि सरोज ना हेलो हेलो जी हाय दैदी से सिल हईबा न करेबा दादागा इचेगा सिबु लाक्रे इचेगा सिसु लाके दै मचा थोइना का हाय हेलो रवि सरोज ना हेलो हाय दक्षरा ना दैदी निर्मल सिंह न काइगिनो कसादेने कसादईने मेगाचन आई रेली चली लाक अमरोई बला
ꯃꯪꯗ ꯃꯥ ꯂꯥꯛꯉꯝꯃꯔꯣꯏ ꯃꯪꯗ ꯔꯦꯂꯤ ꯆꯠꯂꯤ ꯍꯥꯏꯔꯣ ꯃꯪꯗ ꯃꯆꯥ ꯂꯥꯛꯑꯔꯣꯏ ꯊꯣꯏꯅ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯀꯤꯞꯀꯅ ꯑꯩꯒꯤ ꯀꯃꯦꯟ ꯍꯥꯏ ꯏꯆꯦ ꯀꯔꯝꯕꯅ ꯃꯦꯘꯥ ꯉꯔꯥꯡ ꯔꯦꯂꯤ ꯆꯠꯄꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯄꯣꯠꯁꯟꯕꯝꯅ ꯀꯩꯗꯧꯔꯦꯒꯦ ꯊꯣꯏꯕꯤꯁꯅꯥ ꯅꯃꯤꯠ ꯅꯅꯥ ꯌꯦꯡꯉꯤꯗꯣ ꯃꯥꯏꯛꯅ ꯆꯦꯁꯦ ꯉꯥ ꯑꯗꯨꯝ ꯆꯥꯔꯦꯗ ꯑꯩ ꯉꯔꯥꯡ ꯑꯩꯈꯣꯏ ꯗꯥꯅ ꯂꯩꯔꯛꯄ ꯉꯥꯗꯣ ꯉꯔꯥꯡꯁꯨ ꯆꯥꯔꯦ ꯉꯁꯤꯁꯨ ꯆꯥꯔꯦ ꯉꯥꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯥꯗꯣ ꯌꯥꯝꯅ ꯂꯩꯔꯛꯄꯒꯤꯅꯦ ꯉꯥꯗꯣ ꯐ꯭ꯔꯥꯏꯠ ꯉꯥꯗꯣ ꯍꯥꯏꯗꯤ ꯉꯥ ꯑꯇꯥꯎꯕꯗꯣ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯊꯣꯡꯖꯜꯂꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯦ ꯉꯥ ꯊꯣꯡꯕ ꯍꯥꯏꯁꯦ ꯁꯝꯕꯅꯤꯕꯀꯣ ꯗꯦꯛꯁꯇꯔꯅ ꯀꯔꯤ ꯍꯥꯏꯕ ꯏꯔꯣꯝꯕ ꯀꯩꯀꯥ ꯇꯧꯕꯁꯤꯅ ꯍꯥꯏ ꯈꯨꯠ ꯀꯣꯏꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯁꯝꯅ ꯆꯥꯁꯜꯂꯦ ꯁꯅꯥꯍꯟꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯕ꯭ꯔꯣ ꯁꯕꯤꯔ ꯈꯥꯟꯅ ꯆꯦ ꯅꯣꯏꯁꯤ ꯂꯣꯏꯅ ꯆꯦꯆꯦ ꯅꯣꯏꯁꯤ ꯂꯣꯏꯅ ꯁꯦꯇꯜ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯔꯕꯣ ꯍꯣꯏ ꯀꯁꯥꯔꯗ ꯑꯣꯏꯔꯦ ꯑꯣꯏꯔꯦ ꯊꯣꯏꯕꯤ ꯆꯅꯥꯅ ꯀꯩꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯃꯆꯥ ꯊꯣꯏꯕꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯁꯀꯨꯔ ꯃꯆꯥꯊꯣꯏꯕꯤ ꯑलीना हेलो मिस्टर हेलो हेलो मैथलिसना हाय चाइना से हो आप नहीं किपकट नहीं हम न लोग थोड़ी भी मणिपुरी नंग है सिलचर से हैं ꯀꯩꯒꯤꯅꯣ हम लोग ꯌꯦꯡꯉꯤꯗꯣ आप ꯃꯤꯅꯤꯁꯅ कहाँ से हो सर अनसब्सक्राइब कैसे करते हैं प्लीज बताइए मनीष ने कहा सर अनसब्सक्राइब कैसे करते हैं बताइए वो तो खुद को पता है सब्सक्राइब कर सब्सक्राइब कर लिया क्या अनसब्सक्राइब करना है ना फिर बटन में दबाए तो अनसब्सक्राइब हो जाएगा क्यों क्यों ऐसा दूसरों का दिमाग को क्यों चटना मारने के लिए आते हो निर्मल सिंह सिलचर कसार से हैं सिलचर कसार से है किकट में ब्लू पिरो किकट ना पिरो ब्लू ब्लू पिरो है तो तुमने लाइक रही केनो अकाउंट केनो से ꯑꯩꯒꯤ ꯑꯦꯜ ꯕꯤ ꯊꯥꯔꯤꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯣꯃꯦꯟꯠꯁꯇꯣ ꯂꯣꯏ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥ ꯀꯩꯅꯣ ब्रजन ꯑꯣꯏꯗ꯭ꯔꯦꯕꯀꯣ दोरेंगबम सना ꯑꯗꯨꯗꯨꯅ करेबा ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯄꯤꯕꯕꯨ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯦꯞꯄ ꯂꯩꯔꯦ दोरेंगबम ꯑꯗꯣ सना ꯗꯥꯕꯨꯡꯒꯤ करेबा ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥꯗꯒꯤ ꯀꯩꯅꯣ ꯃꯣꯕꯥꯏꯜꯗꯒꯤ ꯄꯥꯔꯤꯅꯦꯕ वारे ꯍꯧꯖꯤꯛꯁꯦ जामना कमाई तौनी नेने कका दुनिने दे एप्पल ना इरांग तौरगे कईगी लईबनो इरांग कल्लिसे तानिंगदे के इरांग तौरगा कईगी लईबनो इरांग कल्लिसे तानिंगदे करी हैनो ज्ञान तादरे सबीर खान जे नंग जेन चे नाइस तो बोट व्यू रियली स्वीट लेकिन ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ मचा तो ꯌꯥꯎꯔꯗꯤ भी ꯄ꯭ꯂꯤꯖ हाय ꯂꯥꯏꯛ सुकीर्ण ꯇꯧꯁꯤꯟꯕꯤꯌꯨꯀꯣ हेलो निर्मल सिंहना विष्णुप्रिया रो मैते रो याम्बाय कोई मैते ने ꯃꯩꯇꯩꯅꯦ ꯑꯩꯈꯣꯏꯁꯦ इसे कौन मेघा 79 गी करी थादा पोके दैदी कसुर बला हाय अनुपम देवना हाउ आर यू त्रिपुरा हाय हाउ आर यू त्रिपुरा विनोद बिजांदो इरेंबमना करेब हेलो हाय याम वारे कका नेने कमाई तौनी मयाम के तौनी ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯏ ꯂꯩꯅ ꯆꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯤꯞꯀꯠꯅꯒꯕ ꯊꯣꯏꯕꯤꯁꯅꯥ ꯊꯧꯅꯥ ꯀꯩ ꯂꯩꯁꯦ ꯑꯩꯈꯣꯏ ꯀꯣ ꯄꯥꯡꯒꯟ ꯀꯩꯒꯤ ꯍꯟꯊꯕ ꯌꯥꯗꯦ ꯌꯥꯒꯗ꯭ꯔꯣ ꯀꯁꯥꯔꯗꯒꯤ ꯅꯆꯦꯅ ꯅꯆꯜꯅ मिस्टर ꯄꯥꯡꯒꯜ ꯊꯧꯅꯥ इबुꯡ मिथलेश ने ꯏꯄ꯭ꯋꯥꯁꯤꯡꯒꯤ कहा मैं ꯍꯥꯞꯆꯔꯤꯀꯣ इंडिया से हूँ ꯃꯥꯏ आप ꯂꯩꯅꯗꯤ कोई ꯆꯦꯟꯒुꯝꯁꯦ दिखा नहीं है ꯏꯃꯥ दैदी ꯂꯩꯕꯥꯛꯁꯦ थोबिसना ꯑꯝꯇꯪꯗꯤ हाय ꯃꯅꯤꯡ ꯇꯝꯕ खूब करे ꯂꯩꯕꯥꯛ थोबिसना ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯁꯦꯕꯀோ किप करना कब थोबी कोई के याद्रो यागद्रो नहीं मचा तो इन्हें एच है मालेम ऑफिशियल ने कहा तुम द्रिबो ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ 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 ꯄꯣꯠꯁꯝꯕꯝꯅ ꯆꯥꯔꯦ ꯊꯣꯏꯕꯤ ꯃꯇꯥꯡꯁꯤꯗ ꯈꯨꯃꯟ ꯂꯥꯛꯂꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯃꯁꯤꯁꯨ ꯂꯥꯛꯂꯝꯃꯦ ꯍꯧꯖꯤꯛ ꯂꯥꯛꯇꯦ ꯃꯤ ꯍꯧꯖꯤꯛ ꯐꯥꯎ ꯃꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇꯦ ꯑꯗꯨꯅꯤꯅꯦ ꯈꯨꯃꯟꯗꯣ ꯀꯩꯗꯧꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯤꯞꯀꯠ ꯍꯥꯏꯕ ꯃꯤ ꯀꯤꯞꯀꯠ ꯅꯪ ꯆꯠꯂꯣ ꯈꯨꯃꯟ ꯀꯧꯔꯣꯆꯣ ꯊꯣꯏꯕꯤꯁꯅꯥ ꯀꯣꯏꯒꯦ ꯌꯥꯒꯗ꯭ꯔꯣ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯔꯤꯕ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯤ ꯑꯍꯨꯝ ꯍꯧꯖꯤꯛ ꯃꯤ ꯑꯍꯨꯝꯁꯤ ꯍꯧꯖꯤꯛ ꯑꯅꯤ ꯈꯧꯕꯨꯝ ꯗꯥꯃꯥꯗ ꯀꯨꯀꯤ ꯄꯔꯦꯡ ꯂꯦꯞꯄꯒ ꯀꯥꯞꯊꯔꯛꯑꯦ ꯍꯥꯏꯔꯤꯅꯤ ꯏꯃꯥ ꯍꯥꯏꯅꯔꯤ ꯑꯗꯒꯤ ꯅꯆꯦ ꯄꯣꯠꯁꯝꯕꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯣ ꯕꯤꯖꯤꯑꯦꯝꯅ ꯀꯨꯀꯤ ꯚꯔꯁꯦꯁ ꯃꯩꯇꯩ ꯍꯨ ꯋꯤꯜ ꯋꯤꯟ ꯒꯥꯏ ꯁꯕꯤꯔ ꯈꯥꯟꯅ 3 क्लास
mayang kayba mayangne ado ungge isaase ungge kukina khairegido sumai tawre khole haraga isaase kan kokse thoyeng ungge ba ngeche daidi che tension lo kalmana isaase anu more irang kalle tune more rang kalle tare ba ko adugadi mani singna ai lae welcome mani nirmal welcome singna ani silchar welcome karamba mafamdana silchar sonai dane kipkana thoibi chatkre aichu chatle thoibi sanana yare kipkat Rani Devi na che anu chak charabo thoibi sanana chare chatle nang charabo kajang charake Anurag office na you from we are from Silchar Binita na YTF ko to cookie Anurag office na Mizoram daidi Bijando irang na kare Bijando na kare ba oh god aina haidi lan haiba nate noi ware haiba oh akoi ni je ware hairo oh pare ware nangoi pathara akoi wadri ware du wana khang du kai gino potharo akoi budi wadi akoi uragaro nang wai aise wabiru no mo ai keno mai ko lai pe changa na wathi nga ga dabai dina changa kanu kanim kai de seng bai ni na answer to go kaim kai ro ai kaim saw roi lai pe changa na wathi ware nga kanu khoi jiga mi khana ge lai thare na te kamra wathi ware nga kanu maitai macha mo ra ga maitai macha support no yan da wathi ware nga ngu changa e sida na maitai macha ne pokun noi mayang we no pu sak thuja tale tuma dong wathi ware ngi de ngang no lai pe changa ga nang jingning nang thokodna oh god aina haidi lan haiba nate noi ware haibane kadai de chingthai no khang de ma si ju smai chingthau ne lai de sang wathi ware de ngang ne jamna no jingning de de bi changi Mega Chandra ngasi mi ahumsi haujik haujik khaupum jo ma sai pa damaida kuki siji ko jila pani hinangju nangsinane kadai sauningge isaita na comment gi ching ma je ama thak te khotha no nangi mobile loi gyan tade kok sai pars kudolam noi thebi sanana noi se kamai tauba mino asuk yam chaukhattaba mi oiraga asuk ludaba wangang sangang season nama napa mathong manam khangdabana pokpa macha oiramgani hai Mega Chandrana August thada pogi bala hai adagidi Mr. Karuna so beautiful ma'am ji hai thank you मेरे एलबी पे आने के लिए थैंक यू सो मच और मेरे चैनल को भी सपोर्ट कीजिए प्लीज़ अस्परसनेनेदा काइबा नुपासे garge yabro hairo kage yabro hairo kaksalo asparas ma kai no pa kano sine ngonda thai ai pa kaino kadano bijin de irang bam na kai ba kaka yam saumaliko sumaina tawbase bet comment pi badasu dum yaurakani dumaina saudi yaroye afabang oidabani sorry bro natteba noi jengingre koningre hana akhoi elbi laise akhoi haiti akhoi thaning bonate pungan hiu mokoi siga phamaga akhoi su wangang esibu akhoi waramoidrane chinaw singa nga phaminaraga manipur gi awa nungai wari se kamai to bono ke to bono adugumba wari sanasi hana awa nungai na sanasi hadna sanamina baneba ado khangdeba noi kok se kamai to bono khangdeba khoi maitai ba sangak ta natrane chinaw ngak ta natrane khoi sibo ngasi maitai na manipur da wari se maitai macha khoi manadabdagi wari natro khoi samana ba moi na ke do bagi lingjel bani moi lingjel chap manabadagi na moi power pari se akhoi maitai macha di ke do maitai macha di hawala ko tawri doni amana khara kana to kholak pada amana namdhana basi am hunai ba khoi maitai macha gi se phatte ko
ꯇꯧꯔꯣꯏꯁꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯧꯖꯤꯛ ꯐꯝꯃꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯅꯠꯇꯦ ꯂꯥꯡꯕ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛꯁꯨ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛꯁꯨ ꯑꯗꯨꯝ ꯀꯞꯃꯤꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯁꯨ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯒꯦꯕ ꯐꯔꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯀꯃꯦꯟ ꯄꯥꯒꯤ ꯆꯤꯆꯦ ꯂꯨꯀꯤꯡ ꯁꯣ ꯒꯨꯗ ꯕꯣꯠ ꯑꯣꯐ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯁꯕꯤꯔ ꯈꯥꯟ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯉꯥꯎꯕꯅ ꯉꯥꯡꯕꯅꯤ ꯈꯜꯂꯣ ꯀꯤꯞꯀꯠꯅ ꯊꯣꯏꯕꯤ ꯑꯥꯏ ꯂꯚ ꯌꯨ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯈꯔ ꯑꯗꯨꯝ ꯌꯥꯎꯅꯤ ꯆꯥꯎꯔꯨꯅꯣ ꯑꯗꯩꯗꯤ ꯏꯆꯦ ꯀꯃꯅ सावरनुबू है सबीर खान कितना बच्चा है आपके दो है अदꯩꯗꯤ दो मचा बच्चे थोइना हैं ꯅꯣꯛꯈ꯭ꯔꯦ मेरे मचा थोइ प्लीज है ꯄꯣꯠꯁꯝꯕꯝꯅ ꯑꯋꯣꯏꯕ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯦ ꯃꯣꯏꯁꯦ ꯏꯃꯥꯡꯗ ꯂꯩꯕ ꯅꯠꯇꯦ ꯊꯤꯅ ꯉꯥꯡꯉꯁꯨ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯅꯤ ꯑꯗꯩꯗꯤ ꯁꯪꯒꯤ ꯕ꯭ꯂꯣꯛꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯕꯥꯏ चारे संगी वेलकम ꯃꯆꯥꯊꯣꯏꯅ नचे ꯐ꯭ꯂꯥꯏꯡ गेलबीꯗ ꯀꯤꯁ ꯇꯧꯈ꯭ꯔꯦ लापीबगी ꯏꯆꯦ थैंक यू ꯀꯔꯟꯕꯂꯥꯅ सो ꯑꯣꯀꯦ मच ꯃꯦꯘꯥꯏ ꯃꯤꯁꯇꯔ नंदी चारबो ꯃꯤꯈꯜꯖꯤꯠꯅ कन्याꯡ चारके ꯃꯥꯏ ꯏꯟꯗꯤꯌꯥ ꯁꯤ ꯍꯨ ꯃꯦꯝ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩꯗꯤ ꯃꯥꯏꯀꯦꯜꯅ ꯀꯁꯔ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯆꯦꯅꯦꯜꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯦ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯤꯁꯦ ꯑꯗꯨꯝ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤꯅꯤꯀꯣ ꯇꯧꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯐꯥꯗꯣꯛꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯊꯥꯡꯒꯠꯂꯦ ꯅꯣꯡꯐꯥꯗꯣꯛꯁꯨ ꯄ꯭ꯔꯦꯡꯀꯤ ꯊꯥꯡꯒꯠꯂꯦ ꯅꯣꯡꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯌꯥꯝꯕ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯦꯞꯀꯠꯅ ꯀꯩꯕ ꯃꯆꯥꯊꯣꯏ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯦꯁꯄꯔꯁꯅ ꯅꯦꯅꯦꯗ ꯈꯜꯂꯤꯕ ꯅꯨꯄꯥ ꯅꯤꯆꯦꯗ ꯅꯦꯅꯦꯗ ꯀꯥꯏꯕ ꯅꯨꯄꯥꯁꯦ ꯐꯥꯔꯒꯦ ꯌꯥꯕ꯭ꯔꯣ ꯏ ꯀꯥꯔꯦ ꯁꯤꯗꯤ ꯑꯗꯩ ꯇꯧꯔꯨꯅꯨꯗ ꯀꯦꯞꯀꯠꯅ ꯑꯁꯄꯔꯁ ꯃꯆꯥꯊꯣꯏ ꯅꯪ ꯇꯧꯔꯨꯅꯨꯗ ꯁꯨꯝ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯛꯇꯅꯤ ꯑꯩꯈꯣꯏꯀꯣ ꯑꯃꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯃꯅ ꯃꯆꯥꯊꯣꯏ ꯅꯪ ꯀꯩꯅꯣ ꯅꯨꯄꯤ ꯇꯧꯕꯗꯣ ꯌꯥꯗꯦ ꯑꯣꯏꯔꯗꯤ ꯆꯨꯝꯅ ꯀꯃꯦꯟ ꯏꯕꯣꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯂꯥꯜꯂꯤꯕ ꯀꯔꯤ ꯏꯟꯖꯥꯡ ꯂꯥꯜꯂꯤꯕ ꯆꯥꯔꯒꯦ ꯏꯕꯨꯡ ꯅꯦꯅꯦ ꯈꯪꯗꯦ ꯄꯥꯎ ꯈꯪꯗꯦ ꯀꯀꯥꯕꯨ ꯆꯨꯝꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯤꯖꯥꯟꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯀꯣ ꯑꯩꯅ ꯁꯥꯎꯋꯤꯗꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯅꯪ ꯋꯥꯔꯦ ꯈꯣꯠꯂꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯁꯥꯎꯋꯦ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯁꯦ ꯑꯩꯈꯣꯏ ꯎꯕꯗ ꯋꯥꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯅꯠꯇꯦꯕ ꯅꯪ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩ ꯍꯥꯏꯗꯣ ꯃꯆꯥꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯉꯁꯤ ꯇꯨꯝꯗꯉꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯁꯥꯏꯗ ꯇꯨꯝꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯊꯕꯛ ꯀꯥꯏꯔꯤꯅꯤ ꯑꯩꯅ ꯉꯁꯤ ꯄꯨꯡ ꯑꯅꯤ ꯁꯦ ꯑꯩꯁꯦ ꯑꯩꯒꯤ ꯀꯣꯟꯖꯪ ꯊꯕꯛ ꯁꯨꯔꯝꯃꯗꯤ ꯊꯕꯛ ꯑꯗꯨꯝ ꯄꯥꯡꯁꯤꯟꯗꯣꯏꯅꯦꯕ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯏꯀꯣ ꯑꯩ ꯃꯥꯒꯤ ꯆꯦꯅꯦꯜꯅꯦ ꯃꯥꯅ ꯍꯥꯡꯖꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯁꯨ ꯉꯁꯤ ꯑꯩꯒꯤ ꯊꯕꯛꯀ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯉꯁꯤ ꯅꯣꯛꯇꯅ ꯈꯦꯗꯅ ꯐꯥꯒꯤ ꯇꯧꯔꯤꯁꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯔꯤꯁꯦ ꯏꯁꯥꯒꯤꯁꯨ ꯃꯃꯜ ꯈꯔ ꯂꯩ ꯑꯩꯅ ꯉꯁꯤ ꯅꯣꯛꯇꯅ ꯈꯦꯗꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯖꯣꯀꯔꯒꯤ ꯇꯥꯏꯞꯇ ꯂꯩꯔꯤꯁꯦ ꯂꯥꯏꯐꯁꯤꯁꯨ ꯂꯥꯏꯐꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯋꯥꯅꯔꯕ ꯍꯥꯏꯇꯥꯔꯦ ꯋꯥꯕꯒꯤ ꯃꯊꯛꯁꯤꯗ ꯑꯋꯥꯕ ꯁꯨꯝ ꯄꯤꯅ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯈꯤꯇꯪ ꯐꯥꯒꯤ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯄꯒꯤ ꯃꯃꯤ ꯑꯃꯒ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯣꯠꯅꯖꯕꯅꯤꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯑꯁꯦ ꯂꯥꯏꯐꯇ ꯄꯨꯝꯅꯃꯛ ꯖꯣꯀꯔ ꯅꯠꯇꯦ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯃꯇꯝ ꯁꯤꯔꯤꯌꯁ ꯖꯥꯝ ꯑꯣꯏ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯅꯕ ꯑꯩꯒꯤ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯑꯩꯒꯤ ꯌꯨꯝꯁꯤꯃ ꯄꯨꯅꯕ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯀꯩꯅꯣꯅꯦ ꯑꯗꯨꯗ ꯃꯌꯥꯝꯕꯨ ꯑꯦꯟꯇꯔꯇꯦꯟ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯅꯣꯛ ꯇꯝꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯉꯥꯏꯍꯥꯛ ꯁꯥꯎꯔꯨꯕꯒꯤꯗꯃꯛꯇ ꯁꯨꯝ ꯑꯩꯁꯦ ꯄꯪꯂꯧ ꯁꯥꯎꯒꯠꯂꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯑꯩ ꯃꯤꯉꯣꯟꯗ ꯗꯛ ꯂꯥꯎꯅ ꯃꯤꯉꯣꯟꯗ ꯈꯣꯟ ꯊꯥꯕꯁꯦ ꯉꯝꯗꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯥꯏꯔꯛꯂꯒꯗꯤꯀꯣ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯃꯤꯅꯦ ꯑꯩꯁꯤꯁꯨ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯀꯃꯦꯟꯁꯤꯒꯤ ꯃꯤꯅ ꯍꯥꯏꯠ ꯇꯧꯒꯦ ꯍꯥꯏꯕ ꯑꯩ ꯇꯧꯍꯟꯗ꯭ꯔꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯑꯗꯨꯝ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯁꯦ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯕꯂꯥ ꯅꯪꯗꯤ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯩꯒꯤ ꯀꯃꯦꯟ ꯀꯔꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯣ ꯍꯦꯜꯂꯣ ꯑꯩꯒꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯣ ꯄꯤꯈ꯭ꯔꯕꯅꯦ ꯔꯥꯅꯤ ꯗꯦꯕꯤꯅ ꯆꯥꯔꯦ ꯐꯤꯁ ꯆꯥꯏꯌꯦ ꯁꯪꯒꯤꯂꯤ ꯕ꯭ꯂꯣꯛꯅ ꯆꯥꯗ꯭ꯔꯤ ꯏꯕꯥꯏ ꯑꯩꯌꯦ ꯁꯪꯒꯤ ꯕ꯭ꯂꯣꯛꯅ ꯀꯩ ꯏꯟꯖꯥꯡ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡ ꯏꯆꯤꯟ ꯂꯥꯏꯛ ꯃꯥꯏꯔꯦꯟ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕ ꯌꯥꯝꯅ ꯋꯥꯠꯂꯦ ꯀꯤꯞꯄꯔꯅ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯏꯆꯦ ꯇꯧꯁꯤꯟꯕꯤꯌꯣ ꯑꯣꯛꯄꯤ ꯁꯪꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯣꯃꯤꯇꯥꯅ ꯋꯥꯊꯤ ꯉꯥꯡꯒꯗꯕ ꯑꯣꯏꯔꯗꯤ ꯊꯣꯛꯈꯤꯕ ꯌꯥꯅꯤ ꯎꯁꯤꯠꯇ ꯊꯧꯑꯣꯏꯗꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯀꯨꯀꯤꯔꯣ ꯅꯪ ꯍꯥꯏ ꯑꯗꯩꯗꯤ ꯀꯞꯀꯠꯕꯤꯅ ꯁꯥꯒꯩ ꯏꯆꯜ ꯑꯣꯛꯄꯤ ꯀꯩꯖꯥꯡ ꯆꯥꯒꯦ ꯁꯕꯤꯔ ꯈꯥꯟꯅ ꯆꯦꯆꯦ ꯑꯩ ꯃꯨꯁꯂꯤꯝꯅꯦ ꯑꯗꯨ ꯑꯩ ꯔꯤꯌꯦꯂꯤ ꯆꯤꯡꯂꯦꯟ
ꯀꯧꯋꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯁꯦꯝ ꯁꯝꯃꯦꯄꯤꯅ ꯀꯩꯕ ꯁꯦꯝ ꯄꯤꯅ ꯂꯩꯌꯦ ꯆꯤꯆꯦ ꯀꯣꯏꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ꯭ꯔꯣ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝꯅ ꯃꯥꯏꯗꯤ ꯃꯥꯏ ꯁꯥꯒꯩ ꯇꯣꯡꯉꯥꯜꯂꯒꯁꯨꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯦꯅꯤ ꯄ꯭ꯔꯣꯒꯥꯝꯗ ꯂꯣꯏ ꯄꯨꯜꯂꯤꯀꯣ ꯁꯕꯤꯔ ꯏꯆꯦ ꯀꯩꯅꯣꯅ ꯍꯣꯏ ꯃꯩꯇꯩ ꯃꯆꯥ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯗꯤ ꯐꯒꯗꯕꯅꯦ ꯑꯗꯨꯅꯦ ꯃꯤꯁꯇꯔ ꯃꯤꯆꯦꯜꯅ ꯖय ꯚꯤꯝ ꯁꯔ ꯊꯣꯏꯕꯤꯆꯅꯥꯅ ꯈꯔ ꯌꯥꯎꯅꯤ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯋꯥꯉꯥꯡꯗꯣ ꯍꯦꯟꯃꯜꯂꯦ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯒ ꯗꯗꯥ ꯏꯅꯝꯃꯁꯦ ꯃꯤꯔꯦꯝꯗꯤ ꯅꯠꯇꯦꯗꯅ ꯅꯀꯣꯛꯇꯣ ꯈꯔ ꯈꯟꯗꯧ ꯂꯝ ꯂꯥꯞꯅ ꯂꯩꯔꯁꯨ ꯑꯦꯜꯕꯤ ꯂꯥꯛꯂꯒꯗꯤ ꯃꯔꯤ ꯆꯠꯅꯕꯅꯤ ꯇꯧꯔꯤꯁꯦ ꯈꯦꯠꯅꯕꯅꯦ ꯍꯥꯏꯕ ꯃꯔꯤ ꯆꯠꯅꯕꯅꯤ ꯃꯥꯅꯦꯕ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯩꯗꯤ ꯖꯨꯂꯤꯁꯥꯅ 27 ꯂꯥꯏꯛꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯨꯂꯤꯁꯥ ꯋꯦꯜꯀꯝ Sabir Khan, please give me answer if you don't mind. ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯒꯁꯨ ꯑꯦꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯃꯗ ꯈꯪꯗꯦ ꯍꯟꯗꯛ ꯃꯩꯇꯩꯒꯤ ꯏꯔꯥꯡꯗꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯀꯔꯤꯒ ꯂꯣꯏꯅ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯩꯑꯕꯀꯣ ꯑꯗꯩꯗꯤ ꯖꯨꯂꯤꯁꯥꯅ ꯊꯝꯁꯥꯞ ꯄꯤꯔꯛꯑꯦ ꯀꯤꯞꯀꯠꯅ ꯊꯣꯏꯕꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯍꯥꯏꯁꯦ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯇꯥꯗ꯭ꯔꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕ ꯌꯥꯝꯅ ꯑꯗꯩꯗꯤ ꯋꯥꯠꯂꯦ ꯂꯥꯏꯛ ꯖꯨꯂꯤꯁꯥꯅ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯆꯨꯝꯕꯅꯤ ꯏꯕꯥꯏ ꯑꯗꯨꯅꯦ ꯑꯗꯩ ꯁꯕꯤꯔ ꯈꯥꯟꯅ ꯒꯨꯗ ꯕ꯭ꯔꯣ ꯀꯤꯞꯀꯠꯅ ꯊꯣꯏꯕꯤ ꯁꯥꯎꯕ ꯏꯟꯊꯔꯣ ꯏꯆꯦ ꯀꯥꯟꯕ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯊꯥ 3 ꯍꯜꯂꯤ ꯃꯦꯘꯥꯏ ꯀꯤꯞꯀꯠꯅ ꯊꯥ 3 ꯍꯜꯂꯦ ꯑꯗꯩꯗꯤ ꯀꯤꯞꯀꯠꯅ ꯀꯗꯥꯏꯅꯣ ꯀꯤꯞꯀꯠꯅ ꯑꯩꯉꯣꯟꯗ ꯆꯦ ꯑꯅꯨ ꯈꯨꯃꯟꯒ ꯏꯕꯥꯏꯒꯅ ꯖꯨꯍꯣꯔ ꯉꯥꯡꯕꯤꯔꯁꯨ ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯨꯅꯦ ꯃꯤꯁꯇꯔ ꯃꯤꯊꯤꯂꯦꯁꯅ ꯀꯩꯕ चिकन खाते हो हाँ 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 हम लोग जोजोना खाते हैं हाय नेना साइकम वेलकम वेलकम नैना इरांगसु वेलकम याम कल्ले तौरिसे ज्ञानगा तादेदा अदुनि नेना ꯑꯌꯨꯛꯇ ꯑꯩ ꯏꯅꯥꯎꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯦꯕ ꯃꯥꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯩꯑꯕꯀꯣ ꯅꯍꯥꯟꯈꯩꯗꯤ ꯁꯨꯝ ꯈꯨꯝꯃꯝꯃꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯍꯣꯏ ꯁꯨꯝ ꯇꯌꯥꯏ ꯀꯩꯅꯣ ꯇꯧꯔꯦ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯀꯥꯞꯅꯔꯦ ꯅꯝꯕꯣꯜꯂꯣꯝꯗ ꯕꯤꯁꯦꯝꯄꯨꯔꯂꯣꯝꯗ ꯑꯃꯔꯣꯝꯗ ꯀꯥꯞꯅꯔꯤ ꯈꯣꯠꯂꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯔꯣꯝꯗ ꯀꯥꯞꯅꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯂꯧꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯖꯣꯂꯣꯅ ꯏꯅꯥꯎꯅꯨꯄꯥꯗꯒꯤ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯑꯃꯗꯒꯤ ꯍꯥꯏꯌꯦ ꯄꯥꯎ ꯂꯧꯔꯤꯅꯦ ꯑꯗꯩꯗꯤ ꯃꯦꯀꯥꯆꯟꯗ꯭ꯔꯅ ꯑꯗꯨꯗꯤ ꯗꯗꯥ ꯀꯧꯋꯣ ꯕꯂꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯦꯡꯅꯤꯡꯗꯕꯁꯤꯡ ꯅꯁꯥ ꯅꯁꯥꯒꯤ ꯅꯈꯨꯠꯇꯨꯅ ꯂꯧꯗꯕ ꯋꯥ ꯅꯁꯥ ꯅꯁꯥꯒꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯅꯈꯨꯠꯇꯨꯅ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯂꯧꯗꯕ ꯋꯥ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯉꯥꯡꯗꯧ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯀꯣ ꯏꯗ꯭ꯔꯤꯉꯩꯗ ꯈꯔ ꯈꯟꯊꯔꯒ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯩ ꯃꯤꯊꯤꯂꯦꯁꯅ ꯀꯩ ꯑꯥꯞ ꯂꯣग कहाँ खाना खा लिया हाँ 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 खा लिया एबीना आपने खा हाय लिया क्या दैदी रोमिताना के इचे बाय गुड नाइट स्वीट ड्रीम सी यू टुमारो ओके गुड नाइट स्वीट ड्रीम बाय बाय आरजे मेटी ब्लॉग हेलो मैम आरजे वेलकम वेलकम आरजे ब्रो वेलकम नचेगी ओए एलबी लापीबगी आरजे थैंक यू चिकना सो मच ओए आरजे चिकना हु इज आरजे मिस्टर आरजे वेलकम आरजे आरजे लापदा मोई बाय हराउबना लोइगरे मागी कई हागनी आरजे पांगन नंसैगी बिग फैन पांगन फुदोरक्तरे हौजी ꯑꯗꯩꯗꯤ मा ꯅꯦꯅꯥ मनाउ नुपा ꯁꯥꯏꯀꯣꯝꯅ लाक्पदगी ꯆꯦꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ मिस्टर मिथिलेश ने के आप पानी पी लो हाँ पियूंगी पियूंगी खुमन निंथौना थोइबी खुमन निंथौ लाए थोइबी साउबो तोकलो हाई से ताद्रो को माय गरमनीने साउबने गरमनी थोइबी पाजे सना दार्जे मिथिलेश ना लाइक दन खुमन निंथौना दार्जे सबीर खान ना से अꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯥꯡꯒꯜꯅ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯔꯤꯂꯤꯖꯟ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯣ ꯆꯦ ꯀꯣꯏꯅ ꯍꯥꯏꯅꯤꯡꯕ ꯌꯣꯔ ꯊ꯭ꯔꯣꯠ ꯈꯪꯅꯤꯡꯕ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯆꯦꯁꯤ ꯐꯦꯃꯤꯂꯤꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯕ꯭ꯔꯣ
ꯍꯥꯏꯕꯗꯤ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯐ꯭ꯔꯦꯟ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯀꯣ ꯕꯤꯖꯣꯟ ꯑꯩꯈꯣꯏꯒ ꯀꯨꯃꯥꯔꯅ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯐ꯭ꯔꯦꯟ ꯑꯩꯈꯣꯏꯁꯨ ꯂꯧꯖꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯎꯔꯨꯅꯨ ꯀꯩꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯃꯥꯟꯅꯗꯕꯅꯤ ꯊꯃꯣꯏ ꯄꯤꯛꯄ ꯉꯥꯡꯊꯣꯛꯄ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯥꯔꯖꯦ ꯃꯩꯇꯩꯕꯨꯅ ꯑꯗꯨꯅꯤ ꯕꯤꯖꯣꯟ ꯀꯌꯥ ꯀꯌꯥ ꯍꯨआ इबाई ꯑꯦ ꯀꯩꯅꯣ ꯁꯣꯅꯣ ꯆꯨꯕꯝ ꯆꯪꯉꯝꯃꯤ ꯑꯗꯨꯒꯤꯅꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦꯅꯨ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯌꯦ ꯑꯥꯔꯖꯦ ꯃꯩꯇꯩꯕꯨꯅ ꯑꯣ ꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯏ ꯊꯦꯡꯉꯤꯅꯦꯅꯦꯅ ꯁꯕꯤꯔ ꯁꯣ ꯐꯅꯤ ꯆꯦꯟ ꯗꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌू ꯔꯤꯇꯥ ꯁꯔꯃꯅ ꯏꯁꯩ ꯁꯛꯂꯣ ꯅꯦꯅꯦ ꯑꯅꯨ ꯏꯁꯩꯗꯤ ꯁꯛꯑꯔꯣꯏꯁꯤꯀꯣ ꯏꯁꯩ ꯁꯛꯅꯤꯡꯗ꯭ꯔꯦ ꯖꯣꯖꯣ ꯏꯃꯥ ꯍꯥꯏ ꯂꯩꯕꯥꯛꯁꯤꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯇꯥꯕꯁꯤꯗꯅꯦ ꯑꯗꯨꯝ ꯏꯁꯩ ꯁꯛꯅꯤꯡꯕꯒ ꯑꯝꯇ ꯄꯣꯛꯇꯦꯗ ꯑꯗꯨꯝ ꯑꯋꯥ ꯃꯩꯇꯩꯂꯣꯟꯗꯁꯨ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯍꯥꯏ ꯁꯥꯟꯅꯁꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯩꯗꯤ ꯀꯔꯤ ꯏꯆꯦ ꯀꯔꯤ ꯀꯅꯥꯃꯅ ꯃꯅꯤꯄꯨꯔꯒꯤ ꯏ ꯍꯥꯏ ꯄꯥꯎ ꯂꯩꯕ ꯑꯗꯣ ꯑꯥꯔꯖꯦ ꯈꯪꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯏꯅꯦ ꯑꯦꯜꯕꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯑꯦꯜꯕꯤꯁꯦ ꯁꯥꯎꯅꯗꯅ ꯂꯣꯏꯁꯤꯟꯁꯤ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯂꯁꯨ ꯊꯧ ꯁꯥꯒꯅꯨ ꯑꯅꯧꯕꯅ ꯉꯥꯡꯕ ꯑꯉꯥꯎꯕꯅ ꯉꯥꯡꯕꯅꯤ ꯈꯟꯖꯦ ꯑꯩꯗꯤ 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 ꯁꯥꯎꯗꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯈꯔ ꯁꯥꯎꯒꯟꯕꯅꯦꯕ ꯐ꯭ꯔꯪ ꯐ꯭ꯔꯪ ꯁꯥꯎꯒꯟꯕꯅꯦꯕ ꯑꯗꯨꯅꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯄ꯭ꯔꯤꯟꯁ ꯑꯩꯗꯤ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯗꯥ ꯑꯥꯔꯖꯦ ꯎꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯈꯨꯃꯟꯊꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯀꯩ ꯏꯆꯟ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯀꯅꯥꯅ ꯀꯩꯅꯣꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯎꯝ ꯑꯩꯕꯨ ꯃꯆꯟꯅꯨꯄꯤꯅꯤ ꯀꯥꯏꯅ ꯆꯦꯅꯨꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯆꯦꯅꯨꯁꯨ ꯍꯥꯏ ꯃꯆꯟꯅꯨꯄꯤꯅꯤꯁꯨ ꯍꯥꯏ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯕꯂꯥ ꯑꯆꯨꯝꯕ ꯈꯛ ꯍꯥꯏꯔꯗꯤ ꯄꯤꯔꯛꯑꯣ ꯑꯗꯩꯗꯤ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯃꯌꯥꯝ ꯂꯥꯏꯛ ꯆꯥꯛ ꯇꯧꯁꯤꯟꯕꯤꯌꯣ ꯆꯥꯔꯕꯣ ꯑꯅꯨ ꯄ꯭ꯂꯤꯖ ꯆꯥꯔꯦ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯕꯜꯕꯤꯟꯗꯔ ꯁꯤꯡ ꯍꯜꯂꯣ ꯍꯜꯂꯣ ꯕꯜꯕꯤꯟꯗꯔ ꯖꯤ हेलो वेलकम हाय वेलकम वेलकम मेरे एलबी पे आने के लिए थैंक यू सो जबीर मच खान हेलो खुमन मेरे चैनल को निंथौना सपोर्ट कीजिए दा प्लीज आरजे करीगी उरोइदोइनो आरजे न थोइबिसना नंग थोइबिसना nga thongba ꯆꯥꯏꯌꯦ ꯅꯪꯗꯤ ꯑꯗꯩꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦꯅꯨ ꯉꯁꯤꯗꯤ ꯕ꯭ꯔꯇ ꯅꯨꯃꯤꯠꯀꯤ ꯍꯦꯜꯂꯦ ꯑꯣ ꯑꯗꯩꯗꯤ ꯉꯁꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯒꯦꯅꯦ ꯑꯣ ꯆꯤꯅꯥꯃꯔꯣ ꯉꯁꯤ ꯊꯔꯁꯗꯦꯒꯤꯔꯣ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤꯔꯣ ꯆꯤꯅꯥꯃꯔꯣꯜ ꯗꯥꯒ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩꯗꯤ ꯆꯥꯔꯦ ꯆꯥꯔꯦ ꯁꯕꯤꯔ ꯈꯥꯟꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯒꯤꯞ ꯑꯟꯁꯔ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯑꯥꯔꯖꯦꯃꯩꯅ ꯄ꯭ꯔꯤꯟꯁ ꯎꯗ꯭ꯔꯦ ꯌꯥꯝ ꯐꯩꯀꯣ ꯄ꯭ꯔꯤꯟꯁ ꯎꯔꯗꯤ ꯌꯥꯝ ꯐꯩꯀꯣ ꯕꯤꯁꯅꯥꯅꯟꯗ ꯗꯥ ꯑꯥꯔꯖꯦ ꯑꯩꯁꯨ ꯎꯀꯥꯕꯤ ꯊꯣꯡꯕ ꯆꯥꯏꯌꯦ ꯁꯕꯤꯔ ꯈꯥꯟꯅ ꯒꯨꯗ ꯖꯤ ꯑꯦꯟ ꯗꯗꯥ ꯑꯦꯟ ꯆꯦ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯏꯆꯦ ꯀꯥꯅꯣꯅ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯑꯃꯠꯇ ꯎꯠꯇꯦ ꯑꯗꯨ ꯀꯥꯏ ꯎꯠꯇꯣꯏꯅꯣ ꯃꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯂꯥꯟꯕꯣꯏꯅ ꯅꯣꯛꯈ꯭ꯔꯦ ꯂꯥꯟꯕꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯁꯦ ꯀꯠꯊꯠꯂꯣ ꯁꯤ ꯀꯩꯅꯣ ꯑꯣꯏꯔꯝꯗꯣꯏꯅꯦ ꯃꯃꯤꯡꯁꯦ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯏꯆꯦ ꯀꯥꯅꯣꯅ ꯆꯍꯤ ꯐꯥꯗꯦ ꯑꯗꯨ ꯃꯤꯡ ꯀꯧꯅꯁꯦ ꯃꯦꯘꯥ ꯂꯥꯟꯕꯣꯏꯁꯦ ꯀꯅꯥꯅꯣ ꯁꯛ ꯑꯝꯇ ꯎꯠꯂꯣ ꯃꯤꯁꯇꯔ ꯃꯤꯊꯤꯂꯦꯁꯅ ꯂꯚ ꯌꯨ ꯃꯦꯝ ꯅꯥꯏꯁ ꯆꯁꯃꯥ ꯄꯣꯠꯁꯝꯕꯝꯅ ꯌꯥꯔꯦꯁꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯏꯕꯥꯏ ꯀꯣꯛꯆꯥꯛꯁꯤꯡꯗꯨ ꯋꯥꯔꯤꯕꯨ ꯀꯣꯃꯦꯗꯤ ꯈꯔ ꯇꯧꯊꯣꯔꯛꯎ ꯅꯣꯛꯁꯦ ꯑꯗꯨꯅꯦ ꯅꯣꯛꯅ ꯈꯦꯅ ꯇꯧ ꯂꯩꯕꯅ ꯐꯩꯀꯣ ꯃꯊꯥ ꯁꯥꯅ ꯀꯥꯟꯅꯄꯣꯠꯇꯦ ꯑꯥꯔꯖꯦ ꯃꯩꯇꯩꯂꯣꯟ ꯊꯣꯏꯕꯤꯁꯅ ꯍꯥꯎꯔꯅꯤ ꯑꯗꯩꯗꯤ ꯀꯔꯤ ꯍꯥꯏꯕ ꯔꯤꯇꯥ ꯁꯔꯃꯅ ꯊꯦꯡꯀ꯭ꯌꯨ ꯔꯤꯄ꯭ꯂꯥꯏ ꯃꯥꯏ ꯀꯃꯦꯟꯁ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯎꯋꯦ ꯑꯥꯔꯖꯦ ꯃꯩꯇꯩꯂꯣꯟꯅ ꯏꯆꯦ ꯑꯅꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯥꯔꯖꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯅꯦ ꯈꯨꯃꯟ ꯅꯪꯗꯤ ꯅꯤꯡꯊꯧꯅ ꯀꯩ ꯗꯥ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯥꯔꯖꯦꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯑꯥꯔꯖꯦ ꯌꯦꯡꯉꯛꯄ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯉꯝꯗ꯭ꯔꯁꯨ ꯊꯣꯏꯕꯤꯅ ꯌꯦꯡꯉꯗꯤ ꯌꯥꯔꯦꯅꯀꯣ ꯗꯥ ꯑꯥꯔꯖꯦꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯏꯃꯥ ꯃꯥ ꯊꯣꯏꯕꯤꯁꯤꯅ ꯗꯥ ꯀꯣꯃꯦꯗꯤ ꯃꯆꯥ ꯀꯕꯤꯅꯤ ꯑꯝꯇ ꯀꯕꯤ ꯄ꯭ꯂꯤꯖ ꯑꯣꯀꯦ ꯇꯧꯁꯤ ꯈꯨꯃꯟꯁꯦ ꯃꯌꯥꯝ ꯀꯕꯤꯅꯤ ꯀꯕꯤ ꯃꯥꯗꯤ ꯃꯥ ꯀꯕꯤ ꯅꯠꯇꯦ ꯃꯥ ꯀꯣꯕꯤꯅꯤ ꯁꯟꯊꯤꯒꯤꯗꯁꯨ ꯁꯟꯊꯤꯒꯤ ꯀꯣꯕꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯀꯩꯕ ꯇꯜꯂꯦ ꯁꯩꯇ ꯈꯨꯃꯟ ꯏꯕꯥꯅꯤ ꯅꯪꯕꯨ ꯁꯒꯣꯜꯁꯦꯜ ꯀꯣꯕꯤꯅꯦ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯦ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯣ ꯁꯒꯣꯜꯁꯦꯜ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯍꯦꯜꯂꯦ ꯁꯟꯊꯤꯒꯤ ꯀꯣꯕꯤꯅꯦ ꯍꯥꯏꯌꯦ ꯅꯪꯁꯦ ꯅꯦꯅꯥꯅ ꯁꯒꯣꯜꯁꯦꯜ ꯈꯨꯗꯤꯡꯒꯤ ꯆꯔꯥ ꯍꯦꯜꯂꯦ ꯈꯨꯃꯟ ꯁꯒꯣꯜꯁꯦꯟꯁꯦ ꯂꯛꯁꯃꯤ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯄꯨꯖꯥꯅꯤꯅ ꯑꯩꯗꯤ ꯎꯀꯥꯕꯤ ꯆꯥꯗꯦ ꯑꯗꯩ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯄ꯭ꯔꯤꯟꯁ ꯁꯤꯒꯦꯔꯣ ꯕꯣꯝ ꯂꯪꯁꯜꯂꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯎꯀꯥꯕꯤ ꯍꯥꯎꯕꯅꯤ ꯆꯥꯗ꯭ꯔ ꯇꯣꯛꯎ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯃꯌꯥꯝ ꯍꯦꯟꯅ ꯋꯥꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯨꯏꯔꯔꯣꯏ ꯑꯗꯨꯅꯤ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯅꯖꯤꯝ ꯂꯁꯀꯔꯅ ꯀꯔꯤꯕ ꯍꯥꯏ ꯃꯌꯥꯝ
हाय मैम, कैसे हो आप? कहीं कहाँ के रहने वाले हो, जरा बता देगी क्या? हम लोग अच्छे हैं, हम लोग सिलचर से हैं भैया। आप खुमन कहाँ से निंगथौना हो? दाजे मेरे एलबी पे मिथिलेश आने ना के लिए थैंक यू सो पानी पी मच, लो और भैया। मेरे हाँ चैनल हाँ, को प्रंजित सपोर्ट सिंह कीजिए ना प्लीज। मैडम बमना कई नुंगाई ना लेबियो। गुड नाइट गुड नाइट गुड नाइट। इसे कनमना अप्रैल की डेट 3 द अगी बर्थडे ने सोनना प्रिंस का कैनोगा थुबिसनागा मरो नमा सोने इसे कानून मलागा मेघागा मेघाꯒ मरो दा मेघाꯒꯅ नाम ꯃꯔꯣꯟ की ꯑꯃ वरी जाओ रो मोय वानी मरकता ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ दे ꯑꯦꯜꯕꯤꯁꯦ ngangom थांबाय बना ꯅꯃꯥꯏꯗ ꯎꯍꯜꯂꯣ ꯃꯤ ꯅꯪꯕꯣ लदिग्राम हाइबा खंब्रो लब दिग्राम लब्दिग्राम ꯂꯕꯗꯤꯒ꯭ꯔꯥꯝ ꯍꯥꯏꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ? ngangom थंब लब्दिग्राम है ताद्रिबो नंग इबद सोइबरगोनी लब्दिग्राम है ताद्रि बिजोन कुमार ना के ओके डियर फ्रेंड गुड नाइट एंड टेक केयर डोंट वरी थैंक यू बिजोन गुड नाइट दा तो बिजोन, बिसना गुड ना नाइट कोबी स्वीट नी ड्रीम। चुमे अर्जे मेते ना के नमित नमथीबा इरोइनी इबाई देदी संदेश हाय कुमनिंग तो इबाई दी मकोकता ꯁꯤꯔꯦꯗ इबाई दी मकोकता नुंथंग लेबनी नुंथंग इबाई ꯃꯥꯁꯨ ꯉꯥꯡꯉꯛꯏꯅꯦꯕ ꯅꯪꯉꯣꯟꯗ ꯅꯨꯡꯗꯪ ꯂꯩ ꯍꯥꯏꯅ संदेश राइसम नेना ꯑꯩꯁꯨ सकम ꯁꯤꯔꯦꯕ चेनो ꯈꯨꯃꯟꯒ बेट कमेंट पारुनु ओके ओके मिथिलेश ना के मचा मच्छरदानी को आप ꯈꯨꯃꯟꯁꯤꯒꯅꯦ क्या बोलते? ꯃꯣꯏ ꯏꯕꯥꯏꯅ मच्छरदानी ꯉꯥꯡꯉꯤꯁꯦ ꯃꯥꯁꯨ मच्छरदानी मसरी दाल ना मच्छरदानी पता नहीं तो बिचना इनमा मी मखौरी मेटपदा वारे आई मही अमता पिरओ भाई मांग सारी मी हापदा वारे ꯃꯤ ꯍꯥꯠꯂꯨ ꯈꯪꯕ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯇꯜꯂꯦ ꯍꯥꯏꯕ ꯃꯣꯏꯒꯤ अर्जेना ꯀꯃꯦꯟ ꯃꯌꯥꯝꯗꯣ प्रिंस ꯈꯪꯕ꯭ꯔꯥ? नुंगाइरिबो खुमन तो इचे अनु खुमन इबाई से मसम याउद्रे लवाई तांगले इबाई अम्मा सिलो है ꯁꯤꯜꯂꯁꯤꯔꯣ सीताराम गुप्ता दे ngangom थोबी ngangom ꯏꯕꯥꯏꯅ थांबाय ꯀꯞꯐꯧꯗꯣꯏꯗꯨꯗꯤ बना ꯍꯌꯦꯡ सोनाई हाई सोनाई करेबा सोनाई मनाक्तनी ꯅꯪꯗꯣ ꯃꯥꯖꯤꯔꯒꯥꯝ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯥꯖꯤꯒ꯭ꯔꯥꯝ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯗꯣ ꯁꯣꯅꯥꯏ ꯃꯅꯥꯛꯇꯗꯤ ꯃꯥꯖꯤꯔꯒꯥꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯥꯔꯖꯦ ꯇꯧꯁꯟꯕꯤꯌꯣ ꯃꯩꯇꯩꯕꯨꯜꯅ ꯂꯥꯏꯛ ꯏꯆꯦ ꯇꯧꯗꯕ ꯀꯥꯅꯣꯟ ꯌꯥꯎꯔꯒꯗꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯦ ꯃꯦꯒꯥꯆꯅ ꯑꯩ ꯃꯤꯠ ꯀꯩꯕ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯅꯥꯔꯦꯕꯣ ꯍꯟꯅꯨ ꯑꯃ ꯑꯅꯤ ꯅꯥꯏꯇꯣꯝ ꯂꯩꯕ ꯊꯤꯔꯒ ꯍꯥꯞꯄꯅꯤ ꯃꯤ ꯀꯩꯕ मिकी थिंगी मिहाटनी कुकी मिहाटनी हाइबिगे मिथिलेश ना कह ऊपर जो आपके मच्छरदानी को क्या बोलते हैं? ऊपर जो आपके मच्छरदानी हमको पता नहीं है मच्छरदानी क्या है अदैदी ꯃꯇꯔꯗꯥꯅꯤ ꯍꯥꯏꯅ ꯃꯇꯔꯗꯥꯅꯤ खंदे ꯍꯥꯏꯅ मच्छर है अदैदी नेना साइकोम ना चे नु गुड नाइट स्वीट ड्रीम दाबुंग अमदी ꯌꯥꯝ ꯃꯌꯥꯝꯁꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯅꯦꯅꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯁꯤꯜꯂꯁꯤꯔꯣ ꯏꯕꯥꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯅꯦ ꯃꯥꯏ ꯃꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯁꯤꯜꯂꯣ ꯁꯤꯜꯂꯣ ꯏꯕꯥꯏ ꯌꯦꯡꯒ ꯑꯩꯅ ꯁꯤꯟꯕꯤꯔꯣ ꯎꯔꯗꯤ ꯃꯥ ꯉꯛꯇꯣ ꯀꯛꯇꯅ ꯑꯣꯏꯗꯧꯔꯤꯕ ꯈꯪꯗ꯭ꯔꯦ ngangom nabana sinamgi family leibane sinamgi family majirgam oiramgani ko sinamgi family oiramgani ronge majirgam sinam leibane मिस्टर मिथिलेश ने कहा ऊपर आपको देखो हाँ पता है लेकिन जो आपने जो मच्छरदानी मतलब क्या आपको पता नहीं है इसलिए मेघाचंद्र न बला नंग करी हाई क्रे ताहुद्रे पसंद बमना मच्छरदानी हाई दी कांगहन ने चे ओ मच्छरदानी ओ कांगहन ओ ꯀꯥꯡꯈꯟ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? कांगहन है मच्छरदानी दी कांगहन ꯅꯃꯥ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ? मच्छरदानी जे कोई मरोद करी हाई ना है ओ कांघन बोलते हैं कांघन। मच्छरदानी को हमारे लैंग्वेज में बोलते हैं कांघन। थोइबी सिंहना गचे अनु हाय द हेलो मेकिंग मेमोरीज ना आई ला ए वेलकम 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 मेकिंग वेलकम। खुमनी थोना ना दादा अर्जे इदे मदो नुंगाइरिबो अइना हंगे हाइबियो को थोइबी सना दाबुंग से कमेंट पाबा सुम केब चुमजन लगरे प्राण जाम चा ए हे मिट से जा रहे मासू। मित्र ऊपर क्या है ओ ऊपर क्या है ये
कांखन बोलते हैं कांखन कांखन ओके मैम कांखन में हूँ कारण इसे कारण इसे कारण चिंखटलगा जेंगो मेघाय दैदी खुमन निंगथौ नगब थोइबी नंग करी लमगिनोय मेकिंग मेमोरीज ना ब्रो नोय अदुदा लोंगजम सागई क्या लेगे कई सागई ना इचाउ चाउगे सुम लोंगजम सागई दी लई ताई मैम ताई को कोई ꯑꯩꯈꯣꯏ सिदा ꯈꯨꯟꯗꯗꯤ ꯂꯩꯇꯦ कोई खुंददी ꯑꯩꯈꯣꯏ लोंगजम सागई लेते ꯈꯨꯟꯗꯗꯅꯅꯦ ꯅꯤꯉꯣꯝꯕꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯦ ꯁꯥꯒꯩ ꯆꯥꯎꯕꯗꯤ दैदी आरजे मते ब्लॉग न गबा प्रिंस वीडियो येंगो सीगरे नंग थोइबी सिंगना चे अनु चाक चारबो थोइबा सिंगना ꯆꯥꯔꯦ चाक चारे ꯊꯣꯏꯕ ꯆꯥꯔꯦ ꯅꯪꯗꯤ थोइबी ꯆꯥꯔꯕꯣ सनाना अइना हाइबदु सोइद्रबने इनमा नुंगदांगदा एलबी थारगा तुमदबगी मित्तो लुखमदा फाउदोखरबने खुमन निंगतोना ꯑꯩ ꯇꯨꯝꯅꯤꯡꯉꯩꯁꯦ ꯎꯕ꯭ꯔꯣ ꯍꯧꯖꯤꯛ खुमन ꯎꯏꯔꯤꯅꯦ ꯑꯩ निंगतोना दादा ꯇꯨꯝꯅꯤꯡꯕꯅ आरजे ꯂꯣꯏꯔꯕ आईगी रिक्वेस्ट तौबीरबो मिस्टर मिथिलेन आपकी भाषा कितना आपकी वहाँ कितना टाइम हो रहा है हमारे यहाँ 10:49 हो गया है आप देखिए कहाँ से हो ब्रो इसे कारण बनना आरजे 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 करीम तक खल नुको थोबिसना ना खुमनिंग थौ आई खोई युमदैनी नंग कैदौगे हाइबनो मेघाचंद्रना नंगबु कायदेनो बला सेंगना हायो इसे कारण दैदी इसे बला नंग कायदे दैदी खुमनिंग थौ ना थोइबी नंग तुम्बी पसंबमना होई चे नंगी मित्तो उबदा याद्रे तुमनिंग हाइबा सुम खंगे थोइबी सनाना हंदक से लाइव तक कना उइबा तुम खन चनरिबनी मैं मसी वायरल कन चनरि सी उइबा तुम बसे दे थोइबी सनाना कइनो है दे थोइबा सिंगना चारे मेकिंग मेमोरीज ना ब्रो होइगिदी कई सगैनो अखोगिदी हुयाम ने हुयाम मिस्टर मुस्ताक ना के हाय हेलो खुमनी तो ना थोइबी दुदी फैको ऐदी नंग लंबी दगा फमिरा खल्लुबा मिस्टर मिथिलेश ना हमारे यहाँ 10:45 हाँ 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 आरजे मते ब्लॉग ना इतैमा वीडियो द उरदी नुंगाई वीडियो द उरदी नुंगाए हाइना खल्लो इतैमा वीडियो द उरदी नुंगाइरे हाइना खल्लो थोइबी सना मैबना आई चिन थिरक तोरे खुमन जन इबाई से अनु खुमन तुमखरे फमना इचे कल आरजे ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ हंगो ꯀꯩꯒꯤꯅꯣ ꯈꯪꯗꯦ दे ꯉꯁꯤꯁꯦ मुस्ताना हाउ आर यू फाइन वाइकोमा चे से साउरबो तुमना लेरे मा तुमनिंगे मनी ꯁꯥꯎꯋꯤ सिंगना ꯅꯠꯇꯦ ꯇꯨꯝꯅꯤꯡꯉꯤꯔꯣ यामुंग नोंग फादोक पुनसे यामुंग मनी से जारीबुन गे नाइरा पुनसे आरजे मेते बना थोइबिसना करीब चिंथीगनो फतेको दे सिंगारे बेगम ना उइरे नुपी से है थोइबिसना ना इनमा फमना तुम लिदो कई मंग लिनो थोइबिसना ना दार जे से सोनो ꯇꯨꯝꯊꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ चुबीदो ꯑꯩꯁꯦ ꯑꯗꯣ ꯐꯝꯃ एट ꯑꯗꯨꯝ टाइम ꯃꯤꯠꯁꯦ मेकिंग मेमोरी ꯅꯥꯔꯤꯕ ना गिव अवे सब्सक्राइबर क्या सूरक कांदा मुक तौदोइना ब्रो अखोइसे 20K यौरगा तौगेना खल्लेको नादैदि 20K यौरगा 10K दा म तौखेबको अदुगा 20K दा मुक तौनी सोइदना हंदक्ति खरा चावना तौगे इsoge नादैदा के तौदि खितंग चावना तौजगे देदी मिस्टर मिथिलेश ना उधर भी ठंडा है कि हाँ मेरा यहाँ भी बहुत ठंडा है ब्लू मैम नहीं जो मेरा जो अभी एलबी जो कर रहा है ना वो उसका जो स्क्रीन पे जो कमेंट आ रहा है ना वो पूरा हैंग होकर रह रहा है इसलिए मैं ब्लू नहीं दे पा रहा हूँ सबीर खान ना लाइक एंड सब्सक्राइब तौरे याम नुंगाए वारे वारी सानाबदा चे दादा से तुमनिंग गई तुमनिंगे अदुबु अदुम यंगनिंगे सो तुमगे so we'll see you good night sweet dream god bless you both of you thank you thank you so thank you much thank you megachandra bala good nang night aiga sweet khul dream
ꯂꯣꯟꯅꯔꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯁꯤꯡꯅ ꯆꯦ ꯑꯅꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯊꯣꯏꯕꯁꯤꯡꯅ ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯥꯔꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯈꯨꯃꯟꯊꯣꯅ ꯊꯣꯏꯕ ꯅꯪ ꯃꯌꯥꯝ ꯀꯩ ꯏꯟꯖꯥꯡ ꯏꯕꯥꯏ ꯆꯥꯔꯛꯀꯦ ꯁꯥꯒꯩ ꯍꯨꯌꯥꯝ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯁꯥꯒꯩꯗꯨ ꯍꯨꯏ ꯃꯌꯥꯝ ꯂꯣꯏꯕꯗꯨꯒꯩ ꯍꯨꯌꯥꯝ ꯀꯧꯈ꯭ꯔꯤꯕꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩꯗꯤ ꯃꯅꯤꯁꯤꯡ ꯍꯨꯏ ꯌꯥꯝ ꯂꯣꯏꯒꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯨꯏꯁꯦ ꯌꯥꯝ ꯂꯣꯏꯒꯜꯂꯦꯕ ꯌꯥꯝꯅ ꯁꯥꯗ ꯌꯥꯝꯅꯅꯦ ꯁꯥꯗ ꯌꯥꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦꯀꯣ ꯍꯥꯟꯅꯗꯒꯤꯁꯨ ꯅꯠꯇꯦꯗ ꯍꯨꯏꯁꯦ ꯌꯥꯝ ꯈꯣꯡꯉꯦꯅ ꯌꯥꯝ ꯈꯣꯡꯉꯦ ꯑꯗꯨꯏꯗꯤ ꯍꯨꯏꯌꯥꯝ ꯍꯥꯏ ꯈꯪꯉꯤꯗꯅ ꯌꯥꯝ ꯍꯥꯏꯒꯦ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯃꯅꯤꯁꯤꯡꯅ ꯀꯔꯤꯕ ꯑꯣ ꯍꯣꯏꯅꯦ ꯖꯥꯔꯤꯕꯣꯟꯒꯤꯅꯤ ꯑꯣꯀꯦ ꯃꯅꯤꯁꯤꯡ ꯅꯣꯡꯃ ꯄꯨꯟꯁꯤ ꯀꯧꯁꯔ ꯑꯩ ꯐꯨꯗ ꯉꯥꯛꯇ ꯐ꯭ꯂꯣ ꯍꯤꯞꯄꯨꯔꯥ ꯍꯥꯏ ꯍꯤꯞꯄꯤꯒꯦ ꯋꯥꯏꯈꯣꯝ ꯇꯥꯃꯣ ꯗ꯭ꯔꯤꯡ ꯇꯧꯕ꯭ꯔꯣ ꯇꯧꯏ ꯃꯔꯛ ꯃꯔꯛꯇ ꯇꯧꯏ ꯌꯥꯝꯅꯗꯤ ꯇꯧꯗꯦ ꯑꯗꯨ ꯑꯩ ꯊꯥꯗꯣꯛꯀꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯇꯧꯗꯦꯗ ꯇꯧꯗꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯑꯃꯗ ꯃꯁꯤꯡ ꯊꯤꯕ ꯌꯥꯅꯤ ꯆꯍꯤ ꯑꯃꯗ 10 ꯐꯥꯅ ꯊꯛꯑꯝꯃꯣ ꯆꯍꯤ ꯑꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯍꯟꯗꯛꯁꯦ ꯃꯥ ꯀꯨꯏꯔꯦꯀꯣ ꯃꯥꯅ ꯇꯧꯗꯕꯁꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯍꯪꯉꯤꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗ꯭ꯔꯤꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥꯅꯕ ꯃꯥ ꯇꯞꯅ ꯂꯣꯏ ꯊꯥꯗꯣꯔꯛꯇꯣꯏꯅꯦ ꯍꯥꯏꯗꯤ ꯑꯝꯇ ꯇꯧꯔꯔꯣꯏ ꯍꯥꯏꯕꯀꯣ ꯈꯔ ꯇꯧꯔꯝꯕꯗꯨꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯌꯦ ꯀꯁꯨꯔꯕꯨꯅ ꯍꯦꯜꯂꯣ ꯑꯅꯨꯔꯥꯙꯅ ꯍꯥꯏ ꯀꯁꯨꯔꯕꯨ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯊꯣꯏꯕꯤꯁꯅꯥ ꯁꯣꯅꯣ ꯆꯨꯅꯨ ꯍꯥꯏ ꯀꯁꯨꯔ ꯕ꯭ꯂꯣꯛ ꯍꯥꯏ ꯀꯁꯨꯔ ꯕ꯭ꯂꯣꯛꯖꯤ ꯏꯅꯥꯝ ꯍꯥꯕꯤꯕꯅ ꯍꯦꯜꯂꯣ ꯒꯥꯏꯁ ꯍꯦꯜꯂꯣ ꯀꯠꯆꯕꯅ ꯃꯥꯏꯁꯦ ꯑꯗꯩ ꯑꯅꯨꯔꯥꯛ ꯕ꯭ꯔꯣꯁꯅ ꯃꯦꯀꯤꯡ ꯑꯗꯩꯗꯤ ꯃꯦꯇ꯭ꯔꯤꯂꯥꯏꯁꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯦ ꯀꯩꯅꯣ ꯀꯗꯥꯏꯅꯣ ꯏꯆꯦ ꯀꯩꯅꯣ ꯇꯧꯕꯤꯁꯤꯅ ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩꯂꯣꯟ ꯊꯣꯏꯕꯤꯁꯤꯅ ꯑꯩ ꯁꯣꯅꯣ ꯆꯨꯕ ꯃꯥꯟꯕ꯭ꯔꯣ ꯑꯗꯩ ꯃꯊꯪ ꯂꯥꯛꯀꯤꯅ ꯕꯥꯏ ꯍꯦꯞ ꯑꯦ ꯒ꯭ꯔꯦꯠ ꯇꯥꯏꯝ ꯊꯣꯏꯕꯤꯁꯅꯥꯅ ꯆꯨꯔꯤꯗꯨꯗꯤ ꯅꯪ ꯏꯆꯦ ꯀꯥꯅꯣꯝꯕꯔꯅ ꯍꯪꯕꯒꯤꯅꯦ ꯃꯦꯘꯥ ꯀꯩꯕ ꯀꯣꯡꯕꯗꯒꯤꯅꯦ ꯃꯦꯘꯥ ꯍꯥꯏꯕ ꯑꯣ ꯀꯣꯡꯕꯒꯤꯅꯦ ꯏꯆꯦ ꯀꯥꯅꯣꯃꯂꯥꯁꯦ मिस्टर मिथिलेश ना साइकिल चलते हैं आप हाँ आरजे मैत्री ब्लॉग थोइबिसना ꯀꯔꯤꯗ ꯆꯨꯔꯤꯅꯣ ꯍꯥꯏꯌꯣꯅꯦ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯈꯟꯕ ꯅꯃꯤꯡ ꯍꯥꯞꯀꯦ ꯈꯜꯂꯨ ꯈꯨꯜ ꯍꯥꯏꯔꯛꯑꯣ मिथिलेश ना उधर चिकन का कितना रेट है 180 है ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯗꯥꯔꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯗꯦ ꯑꯩꯁꯨ ꯊꯣꯏꯕꯁꯅꯥꯅ ꯑꯩꯈꯣꯏꯗꯤ ꯍꯌꯥ ꯆꯥꯏꯌꯦ ꯎꯃꯥꯀꯥꯟꯇꯅ ꯑꯣꯖꯥꯒꯤ ꯂꯥꯏꯚ ꯕ꯭ꯂꯣꯛꯁꯦ ꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯍꯥꯞꯂꯛꯑꯣ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯖꯥ ꯑꯃꯗꯤ ꯐꯦꯃꯤꯂꯤꯕꯨ ꯃꯩꯇꯣꯏ ꯃꯤꯌꯦꯟ ꯑꯣꯏꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯌꯣ ꯑꯣꯖꯥ ꯑꯣꯀꯦ ꯎꯃꯥꯀꯥꯟꯇ ꯅꯪ ꯁꯨꯇꯤ ꯂꯥꯛꯑꯕꯣ ꯍꯥꯏꯔꯝꯗꯅ ꯍꯟꯒꯤꯅꯨꯀꯣ ꯄ꯭ꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯅꯦꯅꯦ ꯀꯥꯏꯗꯩꯅꯣ ꯄ꯭ꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅꯤ ꯄ꯭ꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯂꯥꯛꯑꯗꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯣ ꯃꯪꯕꯤꯔꯒꯅꯨ ꯅꯣꯏ ꯃꯦꯗꯤꯀꯦꯜ ꯌꯧꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯤ ꯆꯔꯝꯕ ꯆꯥꯛꯇꯁꯨ ꯆꯥꯛ ꯑꯣꯏꯌꯨꯀꯣ ꯑꯃꯨꯛ ꯑꯗꯨꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯆꯥꯛꯁꯦ ꯃꯌꯥꯝꯅ ꯆꯥꯅꯩ ꯇꯣꯛꯑꯒꯦ ꯀꯩꯗꯧꯕ ꯀꯥꯏꯗꯨꯗ ꯕꯦꯔꯥ ꯀꯥꯅꯤ ꯗꯥꯕꯨꯡ ꯑꯝꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯤ ꯆꯥꯔꯝꯕ ꯆꯥꯛꯇꯨꯁꯨ ꯆꯥꯔꯛꯑꯔꯣꯏ ꯑꯃꯨꯛ ꯑꯗꯨꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯆꯥꯛꯁꯦ ꯃꯌꯥꯝꯅ ꯆꯥꯅꯩ ꯇꯣꯛꯑꯒꯦ ꯀꯥꯏꯗꯨꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯑꯗꯨꯅꯤ ꯑꯥꯔꯖꯦ ꯃꯩꯇꯩꯕꯨꯜꯅ ꯑꯗꯨꯅꯤ ꯊꯣꯏꯕꯤꯁꯅꯥ आर के रुस्तम खान इबा इचे tumꯈ꯭ꯔꯕꯣ ꯑꯃ ꯋꯥꯟꯊꯈ꯭ꯔꯦ 150 हमारे यहाँ ओहो हो मेघाचंद्रन कोंबा कदाई वाइदगिनो पेट्रोल प्राइस 97 है इबाई थोइबा ꯁꯤꯡꯍ ꯍꯥꯏꯕꯅꯤ ꯏꯕꯥꯏ ꯊꯣꯏꯕ ꯁꯤꯡꯍ ꯍꯥꯏꯕꯅꯤ ꯊꯣꯏꯕ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯑꯕꯦꯝ ꯑꯣꯏꯅꯥꯝ ꯑꯅꯨ ꯎꯗꯦꯅꯦ ꯇꯨꯝꯈ꯭ꯔꯕ ꯋꯥꯟꯊꯈ꯭ꯔꯦ ꯑꯕꯦꯝ ꯃꯥ ꯍꯧꯖꯤꯛ ꯁꯤꯒ ꯐꯝꯐꯝꯅ ꯁꯨꯝ ꯍꯥꯏꯊꯈ꯭ꯔꯦ ꯑꯗꯩꯗꯤ ꯈꯝꯕ ꯍꯣꯡꯆꯥꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤ
मेरे मैम कहाँ उठाओ, मैम को उठाओ, हाँ मैम गिर गया अभी. They are the material of Prince Jemba Kaiba Prince Jemba Quire Natro Kaurana Jemba Quire Kaurana Tro. They Mr. Mitilena Soge ma'am, haha. Ma'am, good morning. Making memories na bro Manipur gi YouTuber da kana kana na ipam pami bro. Manipur gi YouTuber da ko aina khwaidagi pamjagibje kainone akhoi makeup pi khuman aduga nupidana RK Chanthoibi mabudi kaino oire ko thoibi sanana jabina ado che no se kari lamgino haibano mak थोइबसिंगनगब अदो चे अनुसे करी लमगी नो हाइबनो कोई कसादैने बोन तरा पुरेब दो मागी मपामनी कोइना चंदम लेकाई दनी को उमाकांतना होय लागे सुती अदो ओजा उनसी अमुक्तंग दी बोन तरा पुडा लागलमो होय होय लाके लाके नंग क्या कुइ लेदनो माकांता नो मते पुनसिबा कुइ इने पुंदबा फार्मेसी मेकिन हुलसर दे से कानमना याम Hangningro Megha, Daidi Kumaning Tona Yamba Arze, Megachandra Hoi Bala, Pasam on, and Tabizana Dabung Joker Toro, Opta Pain and Nok A, Mr. Metalana By Bal Me Up Till लगाते हैं बाल में आप तेल लगाते हाँ हाँ लगाते हो लगाता हूँ नुंसीब अमगी नुंसीलिपुनबु काइनरी हायरगा इज मिजे उद्रे खमथौनी हाँ माय मीट इज कोय माय मीट इज ममतिंग तोबिसना ngaire kumanin tono toibi tumasira tobisना ना तुमचो इतना गोरा हो आप नहीं नहीं मेरा गोरा नहीं जो करंट का लाइन में पूरा काला हूँ मैं करंट के लाइन से गोरा हो गया मैं किसी का नाम है यारिको इना अर्जे यारिको यारोइको है कुमानिंग तो ngasi di joker sarakanu to ibasing na ado aisu jiri dagi ne o nang jiri dagi ne ro acha acha jiri de koi jiri am panglap lap te thoiba na eko ꯗꯩꯗꯤ ꯑꯥꯔꯖꯦ ꯅꯣꯛꯊꯈ꯭ꯔꯦ ꯊꯣꯏꯕ ꯊꯣꯏꯕꯤꯁꯅꯥꯅꯒ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯐꯖꯅ ꯁꯛꯎ ꯑꯝꯇ ꯑꯖꯧꯒꯔꯦꯅ ꯀꯃꯦꯟꯒꯁꯦ ngak leirure mem warubu jaroi ai comment ama kangre warau jade net ngak leirure ko making memories warau jade ko megachandra live loidaga kai chatkani bala mesmele india koi इंडियन कोई मिला आपसे वहाँ इंडियन कोई मिला कैसे नते रियल मैं मरो जादे ngak mangure net se kenam tawreba matum matona tatleba ko aingonda mu net kapiba adudana aidi keno tawre waraw yade mayam net se ngasi khara che no hogolo nang yawdradi nungaite oi oi nang hogolo aine nang yawdradi nungaite aine kaugumdre mayam net se nungaigidreda nungsiba amagi nungsilipunbu मेघा इसई तानिंग मेघा चंद्र नगब इसई तानिंग द्रो बलाय नुंसिबा अमगी नुंसिलिपुनबु काइनरे हायरगा काउबा याबरा कयाद लाइना बिदाय हायरगा हो कयाद लाइना बिदाय हायरिबा
isai taningdro khamba hongsana kari haiba amputi naw khangbro noiga kyam lapnagi maise मोदी असम दने आमपुती नाउददी मोय अतोपा अपर असम दने को कोइना कसार दने को मोयदी पुरा गुवाहाटी दे मो अतै मु चखतोइने को अदुना खोइगा मोयगदी याम लापे खम्बो होंसा आमपुती नाउगी केनो दसो अइना सपोर्ट तौबने कुइरे येंखिदबको नेचे नुंगाइगिरेदा इसे कनो मना इसै याद्रे को इसै याद्रे अदोनी इसै याद्रे अदोनी मेगा चंद्रन नुंगाई नुंगाई याजे मने इसे कानोन तुमनिंग रे बोय बिबिसना ना वाओ इसे नेट ngasi yam nungaiteda si keno se arje keno ne aigi keno se to comment se heng wari se kai keno se mathon ton lip se kai keno se nungai ta lo siga pa ba nungai ba aigi se nungai te pa aigi comment ki reply pibiro ko nangi comment ga loi mangre da keno mathel khara mk keno tawgre ba pachamani che no hogolo mi kaino ma tawrise che no hogalo mi kaino ma tawrise tabana do che nudu haibi o normal la ke haina o lao friend oise haidi piro bala oi et hola lb thare ma tumlei live loirage tumladabani eh madam agulu ne ma tumning mana loire ma yadre wa ngangningdre mas ina ma nongale hogalo mangasi yam wara ma tumning mana loire mana tumning adi berani si haudura dine oren tumba yara idaba mami mana sum singlai gidro bane ose sathi bane na se mas Dedi kai jagre gini ina mana wala no meghai ai mayam puna makpu mayam puna ina non khung ja hajari noi gi maraktagi subscribe tawdaba yauribra ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯈꯔ ꯄꯨꯖꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯊꯧꯒꯠꯄꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ लाइक जब वाली लाइक से टू प्लीज आई चैनल सब लाइक टू व्यू जो नया आए आप लोग मेरे चैनल को भी लाइक कीजिए माजो रमीने नो मेगा कमेंट लाइव लोइरो थोबसिंग चे अनुदो उदेदा कैदौरगे वांधागरे थोबसिंग चे अनुदो उदेदा कैदौरगे थोबा मा वांधागरे मा तुम कौव घुमद्रे अदुदी कौरगम से मेगाना के मथेल खरा एम के ना हेलो थोबिसना ना अपंग सार वायरा मयाम अखोगी चिचिया नुगी चेनेंदने मयाम नुंगाई बजावबनेबको दो नोई कनो तौगदरा नोगी करी आगेने स्क्राइब हाइबरा करिनो क्राइब हाइबरा स्क्रूप हाइबरा कनो दो ngachang iba amakakto es na hobado adugane akoi ne nyuna haibane adudane tok launa thiengadine स्क्राइब ओय हायबा अदु ओयरदिने मागिने वीडियो दो हयेंने अनौब थांगलपदने नोयगी मनाक्तसु लाक्नबने कनो दो घंटा दो गोविंद कांक्षी दो अदुगसुने कोत्रong लाउना ने अंतंग हापचन बिरमुको थैंक यू जे कामन ngam laroidro gana gao thoi bisna mai tas kamda wi je kam yam male bung
पोसम नोकले मित्र दिल दिया है जान भी देंगे मेगा चंद्रना ngam मानदे अदु ओइरसु दिल दिया है जान भी देंगे है मेरे भूल गया दिल दिया है जान भी देंगे है वतन तेरे लिए हर कदम अपना ina masi ugot laro ina makaubo kumdreda to bijana nanno mache ta mi mana tumni nga bane mana ku samula kana na makong leichal la kana phara phara chinga chul ma ke aim ta dori bi nana mana tumni nga ban nang ne nong kha jo gorong gorong lau kha jo juwa de gorong gorong kha ro sune tar ro mi ke tu che maro mari ke sudi jor ba che uredana to bana che no am ta uhalo ko ai che kana man ꯑꯗꯨꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯣ ꯄꯣꯁꯝꯕꯝꯅ ꯆꯦ ꯑꯅꯨ ꯑꯩ ꯆꯠꯂꯦ ꯅꯪꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯗꯥꯕꯨꯡꯁꯨ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯕꯗꯤ ꯇꯨꯝꯅꯤꯡꯗꯦꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯉꯥꯡꯉꯤ ꯃꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯗꯤ ꯊꯦꯡꯉ ꯊꯪꯉ ꯃꯤꯠ ꯁꯤꯡꯉꯛꯇꯣꯏꯅꯤ ꯋꯥꯠꯂꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯊꯥꯡꯒꯠꯀꯦꯅ ꯇꯧꯔꯝꯕ ꯊꯥꯡꯒꯠꯄ ꯑꯩ ꯁꯦꯝꯗ꯭ꯔꯦꯕꯀꯣ ꯉꯁꯤ ꯁꯨꯠ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯚꯤꯗꯤꯑꯣ ꯍꯥꯄꯛꯈꯤꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯤ ꯏꯔꯥꯡꯁꯦ खितंग तपथरगा इंगना हापक्के हाइनको नतरी मी मयामना नुंगाइरोइदनाको प्लीज लाइक कीजिए मेरे चैनल पर जो नया नया आया है प्लीज लाइक कीजिए सब दीजिए प्लीज प्लीज लाइक बहुत कम है लाइक कीजिए प्लीज दैदी दाबुंगसु दैदी हेलो मथियल खरना हेलो 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 पसम गुड नाइट एवरीवन बाय बाय गुड नाइट पसंबम गुड नाइट दैदी मेगा चंद्रना ngaranggidu chumbro like done Mithiles thank you so much Mithiles Mathel Karana hello Mathel ji hello दुनिया में आई है तो लब कर लो थोड़ा सा जियो थोड़ा मर मर के कैसे करना मरना कहीं नो ngaranggi haibo Mathel love marriage yes love marriage Bupen hai khamba hongsana iyamba yu thaklabro ngasi natrasu atai matamda aidi thakti ye thaye yam kenu to chahi amada ka tari nipala ka thaye ba adusu pek amakak anikak I use hinadeba thoibi sanana kaiba dabung waramlani loisanaba taurase do dabung mathangda oi mathang ta oidi wari ngahak thagidro warani ngahak thagni thoibi sana ken tawro ai ngatang phomgi aigi target ang jengba khambra adoi target to suba ngambra yengeba मीदी सुम लेरीदनको मी अनौबल लेदनको अदो मोइसे कइदौगी यंगन थाना सुम थमगेबा मयम वाना दि पोथाना रो थेंगे को 11 हेले अदो केसुम काइदे कइ नुंगाइतबा तौरोय सुम नोमसेन वारी सागे सु सानौबा अइगी नेट सु नुंगाइते केनो तोय कमेंट से चप 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 लेपे के मोबाइल ने मसे कइदौगी खंदी मेगाना नो दो थोइबना चे नो दो पुंग कया द हौगे मादी कनो तोय साइनस लेयबको अदुना मासे गन्ना हौरगा नुमित चुप्पमा मासे मकोखि नुंगाइरो अदुना अइना अयुक्ता गन्ना होंदेबा पुंग 7 द्वाइदा हौगलले कइगिनो आइदि नुंसा थोक 7 दो दन लेचिन पुमम मम्बनिनको अदुना अइना खा थेंगना सुम हौगलले अइगी कमेंट की रिप्लाई पिरो पीखरबने केमता खंद्रो नंगबो हाय इसे कन बरा तो बिना थोइबिसनाना केबा लोइसन हनिंगदबैदि नत्तेको लोइसिन नंग हनिंगबैदि नत्तेको दाबुंग सुम वारमगद्रा हाइना हाइबने लाना खंगनुको ए कइम खते थोइबिसना आई कइम नुंगाइतबा तौदेदा अदुगी नत्तेदा अइना टारगेट अमखक जेंगबको ए
ꯑꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯃꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯇꯨꯝꯅꯤꯡꯕ ꯃꯁꯛꯇꯨꯗ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯌꯦꯡꯕꯅ ꯂꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯤꯗꯤ ꯃꯦꯘꯥꯖꯅ ꯁꯥꯔꯁꯨ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ रघुवीर गेमिंग ने ꯃꯌꯥꯝ ꯂꯥꯏꯛ हाय ꯇꯧꯁꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ कोई ꯇꯧꯁꯟꯕꯤꯔꯣ फोन आ ꯃꯌꯥꯝ गया था और रघुवीर गेमिंग अच्छा अच्छा ठीक है ꯌꯦꯡꯕꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤꯂꯤꯄꯨꯟꯕꯨ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯔꯒ ꯀꯥꯎꯕ ꯌꯥꯕꯔ ꯍꯀꯥꯝꯗ ꯋꯥꯋꯥ ꯍꯣ ꯍꯀꯥꯝꯗ ꯅꯃꯥꯏꯅ ꯋꯥꯋꯥ ꯆꯤꯡꯈꯠꯂꯨꯅꯦ ꯆꯜꯂꯒ ꯅꯪꯅ ꯈꯪꯂꯤꯕ ꯋꯥꯍꯪꯗꯨ ꯀꯔꯤꯅꯣ ꯊꯣꯏꯕꯤꯆꯅꯥ ꯊꯥꯕꯨ ꯊꯥꯔꯤꯉꯩ ꯂꯩꯖꯒꯦꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏꯗꯤ ꯔꯘꯨꯕꯤꯔꯅ आपको नींद आ रहा है हाँ किशोर सिंह सूदेको ऐसे का नाम लाना 11:16 नित्य कृष्ण ꯆꯦꯅꯨ ꯗ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯆꯦꯅꯨꯗ ꯅꯨꯡꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯆꯦꯅꯨꯗ ꯑꯥꯏ ꯂꯚ ꯌꯨ ꯃꯥꯏ ꯗꯤꯌꯔ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯐꯤꯜꯇꯔꯗꯒꯤꯁꯨ ꯍꯦꯟꯅ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯩ ꯊꯣꯏꯕꯅ ꯀꯩ ꯎꯔꯦ ꯆꯦꯅꯨꯁꯦ ꯑꯗꯩ ꯈꯨꯃꯟ ꯏꯕꯥꯏ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯋꯥꯏꯗꯒꯤ ꯄꯤ ꯇꯥꯈ꯭ꯔꯦ ꯑꯣ ꯅꯪ ꯂꯋꯥꯏꯗꯒꯤ ꯄꯤ ꯇꯥꯔꯕ ꯅꯃꯤꯠꯇꯩꯅ ꯍꯨꯃꯥꯡ ꯁꯧꯋꯤꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯅꯩꯀꯣ ꯃꯤꯗꯤ ꯌꯥꯗꯦꯀꯣ थोबीसनाना रघुवीर में क्या आप ड्रिंक करते हो ड्रिंक करने वाला इंसान लगता है क्या मुझे मैं ड्रिंक नहीं करता हूँ स्कोस ऑफिशियल हाय नचगर याम नुंगसी याम नुंगाइजरे मंग नुंगाइरनी हाय खाबा मैतेना कई लमदगिनो अखोई ब्रदरगा सिस्टरगसे खाबा मैते अखोई कसादैने एजिम चौधरी याम फजना याम फजैना नंग नुपीदो थैंक यू थबिसनाना इनमा खुम्बा करीगी कई कर्ना कुंभकर्णगी मचल नुपी माले नंग ꯍꯥꯏꯕꯨ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ Ren ꯍꯥꯏꯕ thumbs up here. They did the Assam assist blog now. I am YouTuber. Okay. Welcome. Thank you so much मेरे एलबी में आने के लिए इसे का नाम रना बुंग अनु उन्ना बसे याम नुआये थैंक यू इसे दे रघुबीर गमन आप लोगों का मकान कैसे है हम लोगों का मकान है ब्रोकन है ब्रोकन दैदी तो इबसिंग अच्छे नो नोमा ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯩ ꯀꯣꯏꯕ ꯃꯥ ꯖꯤꯔꯤꯒꯤꯅꯦ ꯊꯣꯏꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯅꯛ ꯊꯣꯏꯕ ꯅꯛꯄꯁꯤꯕꯨ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯑꯒ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯔꯣꯀꯣ ꯅꯣꯏ ꯀꯩꯅꯣꯔꯣꯝꯗꯩ ꯖꯤꯔꯤꯔꯣꯝꯗꯩ ꯂꯥꯛꯑꯒꯗꯤ ꯐꯨꯜ ꯇꯣꯔ ꯂꯣꯏꯔꯒ ꯀꯩꯅꯣ ꯂꯩꯔꯅꯤ ꯕꯦꯅꯥꯀꯥꯗꯤ ꯂꯩꯔꯅꯤ ꯕꯦꯅꯥꯀꯥꯗꯤ ꯂꯣꯏꯔꯒ ꯁꯤꯡꯒꯤꯔꯕꯣꯟ ꯂꯣꯏꯔꯅꯤ ꯁꯤꯡꯒꯤꯔꯕꯣꯟ ꯂꯣꯏꯔꯒ ꯑꯗꯩꯗꯤ ꯁꯨꯝ ꯗꯣꯂꯨꯒꯥꯎ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯑꯒ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯨꯟ ꯂꯩꯔꯦ ꯌꯥꯝ ꯅꯛꯄꯅꯦ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯗꯕꯅꯦ ꯄꯨꯡ ꯑꯃꯐꯧ ꯆꯪꯉꯣꯏ ꯖꯤꯔꯤꯗꯩ ꯂꯥꯛꯄꯗꯀꯣ They the Assam assist blog now. How are you? Fine. They night circus na kaya ngasi na ahanba changakpane yengba yam nungay. Thank you so much. Sumna thank lakbiba you likes tawbiramo ko please. Aduga subsu tawbiramo anoba sa ina lakpasinda songi punsidiso anayang jawda na nungay fana laybo uyiko. Thank you so much. Lakbibagi damakta. ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ Asmi ꯇꯧꯁꯤꯟꯕꯤꯌꯣ Chaudhary na kadaigino brother khoi ekoi kasadagine Azim Chaudhary ekoi kasadagine ko adaidi thoibisana maibam inama hakam chanbadi aisu challe adoni hakam sidi tumningba khata nate ko hakam chanbase hakam chanbai sidi ekoi hakchang boring churaga su hakam yam toina chanbani ko रघुवीर के बिना आप करीब आप क्या करते हो मैं ज्वेलरी काम करता हूँ अदैदी मेघाचंद्रना बला नंग फरनी नुपी फबा
ꯇꯟ ꯇꯧꯏꯀꯣ ꯅꯨꯄꯤ ꯐꯥꯕ ꯇꯟ ꯇꯧꯏꯀꯣ ꯕꯂꯥ ꯅꯪ ꯐꯥꯔꯅꯤ ꯅꯨꯄꯤ ꯐꯥꯕ ꯇꯟ ꯇꯧꯏꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯁꯦ ꯎꯅꯕꯗ ꯑꯩ ꯈꯣꯡꯗꯒꯤ ꯄꯤ ꯇꯥꯔꯤꯅꯦ ꯊꯣꯏꯕꯁꯦ ꯀꯅꯥꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯆꯦ ꯀꯥꯅꯃ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ 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 ꯃꯣꯏꯔꯥꯡꯊꯦꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯗꯗꯥ ꯏꯅꯝꯃ ꯆꯥꯔꯦ ꯆꯥꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯆꯥꯔꯦ ꯋꯦꯜꯀꯝ ꯑꯅꯧꯕ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯁꯞ ꯇꯧꯕꯤꯔꯝꯃꯨꯀꯣ ꯄ꯭ꯂꯤꯖ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯛ ꯂꯥꯎ ꯅꯝꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯖꯤꯝ ꯆꯧꯗꯨꯔꯤꯅ ꯀꯁꯔ ꯀꯥꯏꯒꯤꯅꯣ ꯑꯩꯁꯨ ꯀꯁꯔꯒꯤꯅꯦ ꯑꯣ ꯑꯩꯈꯣꯏꯁꯦ ꯁꯣꯅꯥꯏ ꯇꯗꯝ ꯂꯩꯀꯥꯏꯒꯤꯅꯦꯀꯣ ꯊꯣꯏꯕꯁꯤꯡꯅ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯑꯣ ꯏꯝꯐꯥꯜꯗ ꯂꯩꯌꯦꯔꯣ ꯊꯣꯏꯕ ꯅꯪ ꯏꯝꯐꯥꯜꯗ ꯀꯩꯗꯧꯅꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯥꯡꯒꯟꯒꯤꯁꯦ ꯈꯪꯒꯠ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯣ ꯅꯪ ꯀꯩꯅꯣ ꯆꯥꯒꯦꯔꯥ ꯄꯥꯡꯒꯟ ꯀꯪꯒꯜ ꯍꯥꯏꯁꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯍꯦꯜꯂꯣ ꯗꯤꯌꯔ ꯌꯨ ꯐ꯭ꯔꯣꯝ ꯀꯆꯥꯔ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯋꯦꯁꯇꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯥꯏ ꯕꯦꯁꯇꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯕꯂꯥ ꯆꯠꯂꯕ꯭ꯔꯣ ꯑꯣꯏꯅꯥꯝ ꯍꯦꯔꯣꯖꯤꯠ ꯁꯤꯡ ꯍꯥꯏ 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 ꯑꯗꯩꯗꯤ ꯈꯝꯕ ꯍꯣꯡꯁꯥꯅꯒ ꯃꯅꯤꯄꯨꯔꯒ ꯀꯁꯥꯔꯒꯁꯦ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏ ꯍꯦꯟꯒꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯄꯣꯛꯂꯝꯕꯅꯤꯅ ꯑꯗꯨꯒꯤ ꯃꯅꯨꯡꯉꯥꯏꯗꯨꯅ ꯃꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇ ꯄꯨꯟꯕ ꯃꯐꯝꯅꯤꯅ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯣꯛꯂꯨꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯁꯤꯒꯤ ꯁꯨꯝ ꯍꯩꯅ ꯂꯩꯔꯕꯅꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯤꯒꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯗꯣ ꯁꯨꯝ ꯍꯩꯅꯈꯤꯕꯗꯣ ꯎꯝ ꯑꯗꯨ ꯁꯨꯝ ꯑꯣꯏꯌꯦꯀꯣ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯃꯣꯏꯔꯥꯡꯊꯦꯝꯒ ꯈꯪꯅꯕ꯭ꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧꯕꯨ ꯏꯆꯦ ꯀꯥꯅꯣꯟ ꯆꯠꯁꯦ ꯂꯥꯛꯑꯣ ꯑꯖꯤꯝ ꯆꯧꯗꯨꯔꯤꯅ ꯃꯣꯏꯖꯤꯡ ꯈꯪꯕ꯭ꯔꯣ ꯏꯌꯥꯝꯕ ꯈꯪꯉꯦ ꯃꯣꯏꯖꯤꯡꯗꯤ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯃꯅꯤ ꯃꯣꯏꯖꯤꯡꯗꯤ ꯑꯖꯤꯝ ꯆꯧꯙꯨꯔꯤ ꯃꯣꯏꯖꯤꯡꯗ ꯇꯥꯖꯃꯤꯔꯗꯣ ꯑꯩꯅ ꯍꯪꯉꯛꯑꯦ ꯑꯌꯨꯛ ꯃꯥ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯩ ꯊꯥꯡꯒꯠꯍꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯝ ꯆꯥꯅꯤꯡꯗꯦꯗ ꯕꯨꯡꯒ ꯏꯅꯝꯃꯒ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤꯝ ꯆꯥꯅꯤꯡꯗꯦ ꯗꯥꯕꯨꯡꯒ ꯏꯅꯝꯃꯒ ꯎꯅꯤꯡꯉꯦ ꯂꯥꯛꯑꯣ ꯎꯅꯁꯦ ꯑꯗꯩ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯕꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯁꯤꯡꯅ ꯊꯕꯛ ꯇꯧꯔꯤꯌꯦ ꯑꯣ ꯊꯕꯛ ꯇꯧꯔꯦꯔꯣ ꯏꯝꯐꯥꯜꯗ ꯑꯣꯀꯦ ꯑꯣꯀꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯥꯏꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯥꯏ ꯕꯦꯁꯇꯜ ꯋꯥꯆꯞꯇ SMS ꯇꯧꯔꯧꯅꯦ ꯑꯗꯩꯗꯤ ꯀꯥꯅꯟ ꯕꯂꯥꯅ ꯇꯨꯝꯕ ꯏꯆꯦ ꯀꯥꯅꯟ ꯕꯂꯥꯅ ꯇꯨꯝꯕ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯆꯔꯅ ꯅꯨꯡꯉꯥꯏ ꯃꯅꯤꯄꯨꯔꯗꯤ ꯏꯔꯥꯡ ꯀꯟꯃꯟꯅ ꯇꯜꯂꯦ ꯁꯥꯊꯤꯅ ꯑꯗꯨꯅꯦ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩꯗꯧꯅꯤ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯈꯣꯜ ꯑꯝꯇ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯃꯩ ꯑꯣꯏꯔꯕꯣꯏꯇ ꯈꯜꯂꯦ ꯅꯣꯡ ꯈꯣꯡꯕꯁꯨ ꯅꯣꯡꯃꯩ ꯑꯣꯏꯅ ꯇꯥꯔꯦ ꯏꯃꯥꯏꯕꯦꯝꯃ ꯑꯗꯩ ꯅꯣꯡ ꯈꯣꯡꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯗꯨꯒ ꯈꯥꯕ ꯑꯃꯨꯛ ꯂꯥꯛꯏꯖꯥꯠꯂꯥ ꯍꯣꯡꯁꯥꯅꯒ ꯇ꯭ꯔꯥꯏꯕꯦꯜꯒꯗꯤ ꯄꯨꯅꯤꯡꯗ꯭ꯔꯣ ꯍꯥꯏꯁꯦ ꯇ꯭ꯔꯥꯏꯕꯦꯜꯒꯗꯤ ꯄꯨꯅꯤꯡꯕ ꯍꯥꯏꯁꯦ ꯀꯩꯗꯧꯅꯤ ꯇ꯭ꯔꯥꯏꯕꯦꯜꯗꯁꯨ ꯑꯐꯕ ꯃꯌꯥꯝ ꯂꯩꯗꯣ ꯀꯩꯗꯧꯅꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯗꯤ ꯑꯔꯣꯏꯕ ꯇ꯭ꯔꯥꯏꯕꯦꯜꯅꯤ ꯃꯣꯏꯁꯤꯗꯤ ꯃꯃꯤꯡꯕꯨ ꯄꯟꯅꯤꯡꯗ꯭ꯔꯦꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯐꯁꯤꯗ ꯑꯩꯒꯤ ꯒꯥꯔꯜ ꯐ꯭ꯔꯦꯟ ꯂꯩꯕꯅꯤ ꯎꯃ ꯑꯩꯒꯤ ꯀꯩꯅꯣ 10% ꯕꯦꯇ꯭ꯔꯤꯅꯦ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯁꯤꯟꯗꯗꯤ ꯌꯥꯔꯣꯏ ꯑꯖꯤꯝ ꯆꯧꯙꯨꯔꯤꯅ ꯀꯔꯤꯕ ꯀꯃꯦꯟꯁꯦ ꯍꯥꯏꯗꯧꯔꯝꯃꯤꯅꯦ ꯑꯣ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯀꯛꯆꯤꯡꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯈꯟꯕꯤꯕꯒꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤꯁꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚꯁꯤꯗ ꯅꯣꯛꯄ ꯈꯦꯕ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯇꯧꯔꯝꯃꯤ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎꯁꯦ ꯁꯨꯝ ꯂꯥꯏꯚꯇ ꯋꯥꯔꯤ ꯐꯥꯎꯅꯕꯗꯅ ꯅꯨꯡꯉꯥꯏꯌꯦꯅꯀꯣ ꯑꯗꯨꯅ ꯁꯨꯝ ꯊꯥꯖꯔꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯤꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ
ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯗꯣꯏꯅꯤꯀꯣ ꯀꯪꯂꯩ ꯄꯥꯛꯅ ꯌꯥꯏꯐꯗꯣꯏꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯀꯩꯅꯣꯁꯦ 11:30 ꯐꯥꯎ ꯄꯥꯔꯣ ꯃꯩꯗꯣ ꯌꯥꯗꯣꯏꯕꯣ ꯌꯥꯅꯤ 11:30 ꯐꯥꯎꯗꯤ ꯑꯗꯩꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯐ ꯑꯍꯥꯟꯕ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ 10% ꯕꯦꯇ꯭ꯔꯤꯁꯦ 10%ꯇ ꯉꯥꯏꯈ꯭ꯔꯦꯕꯀꯣ ꯏꯅꯝꯃ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏꯒꯦ ꯃꯤꯅꯤꯠ 2-3ꯒ ꯇꯧꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯦ ꯍꯥꯏꯅ 10%ꯇ ꯉꯥꯏꯔꯦ ꯍꯥꯏꯅ ꯂꯥꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯀꯨꯃꯟꯗ ꯃꯣꯏꯔꯥꯡꯊꯦꯝ ꯕꯦꯁꯇꯜ ꯑꯟꯖꯨꯝ ꯆꯧꯗ꯭ꯔꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯅꯣꯡꯗꯤ ꯃꯥꯜꯂꯦ ꯅꯣꯡꯔ ꯅꯣꯡꯃꯩꯔ ꯑꯃꯗꯤ ꯑꯣꯏꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯖꯅ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯕ꯭ꯔꯣ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯉꯥꯏꯈꯣ ꯕꯂꯥꯏ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯂꯩꯌꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯒꯤ ꯒꯥꯔꯜ ꯐ꯭ꯔꯦꯟ ꯂꯩꯕꯅꯦ ꯕꯦꯁꯇꯜ ꯑꯗꯩ ꯀꯥꯅꯟ ꯕꯂꯥꯅꯒꯕ ꯑꯁ ꯖꯕꯦꯗꯥ ꯔꯍꯃꯟꯅ ꯀꯩ ꯂꯝꯗꯅꯣ ꯀꯁꯥꯔꯗꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯑꯩꯒꯤ ꯒꯥꯔꯜ ꯐ꯭ꯔꯦꯟꯅꯦ ꯀꯧꯕꯤꯌꯨꯅꯦ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯑꯩꯒ ꯈꯪꯉꯦꯅ ꯈꯪꯅꯍꯜꯂꯣ ꯑꯩꯒ ꯈꯪꯅꯍꯜꯂꯣ ꯈꯪꯅꯍꯜꯂꯣ ꯂꯩ ꯈꯥꯕ ꯍꯣꯡꯆꯥꯅ ꯈꯔ ꯅꯨꯡꯉꯥꯏꯇꯦꯍꯦ ꯋꯥꯐꯝꯁꯦ ꯑꯩ ꯏꯁꯥ ꯇ꯭ꯔꯥꯏꯕꯦꯜꯅꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯋꯥꯐꯝꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯕꯦꯁꯇꯜ ꯊꯣꯏꯕꯤꯁꯅꯥꯁꯦꯅꯦ ꯃꯦꯘꯆꯟꯗ꯭ꯔ ꯆꯠꯁꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯖꯥꯕꯦꯗꯥ ꯔꯦꯃꯟ ꯕꯤꯛ ꯐꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯀꯁꯥꯔꯒꯤ ꯃꯤꯅꯗꯤ ꯂꯥꯏꯐꯁꯨ ꯊꯥꯕꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯨꯛꯕꯥꯡꯗꯤ ꯇꯧꯊꯔꯤ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯝꯕꯁꯨ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯔꯣꯏꯁꯦꯅ ꯍꯥꯏꯅꯔꯦ ꯍꯥꯏꯕꯗꯤ ꯈꯔ ꯂꯩꯕꯥꯛꯁꯦ ꯏꯃꯥ ꯂꯩꯕꯥꯛꯇ ꯈꯔ ꯏꯔꯥꯡꯁꯦ ꯏꯪꯊꯗ꯭ꯔꯤ ꯈꯨꯃꯟ ꯐꯥꯎꯗꯤ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯃꯨꯛꯕꯥꯡꯁꯤꯁꯨ ꯋꯥꯆꯞ ꯇꯦꯛꯁ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯅꯩꯅꯦꯕ ꯗꯥ ꯇꯧꯔꯛꯑꯣ ꯑꯖꯤꯝ ꯈꯨꯕꯥꯏꯅꯤꯀꯣ ꯆꯧꯗ꯭ꯔꯨꯅ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅꯦ ꯊꯣꯏꯕꯁꯤꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯑꯣꯀꯦ ꯏꯆꯦ ꯀꯥꯟꯅꯕꯅ ꯕꯥꯏ 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 ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯒꯨꯗ ꯃꯣꯏꯔꯥꯡꯊꯦꯝꯅ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯦꯜꯂꯣ ꯑꯖꯤꯝ ꯆꯧꯗ꯭ꯔꯤꯅ ꯑꯁ ꯑꯩꯁꯨ ꯑꯦꯜꯕꯤ ꯑꯍꯥꯟꯕ ꯌꯥꯎꯕꯅꯦ ꯑꯖꯤꯝ ꯆꯧꯗ꯭ꯔꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯍꯧꯖꯤꯛ ꯇꯦꯛꯁ ꯇꯧꯕꯤꯔꯣ ꯋꯥꯆꯞꯇ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯑꯣꯀꯦ ꯃꯣꯏꯔꯥꯡꯊꯦꯝꯅ ꯅꯝꯕꯔ ꯂꯩꯇꯦ ꯈꯨꯃꯟ ꯊꯣꯏꯕꯁꯤꯡ ꯗꯤꯂꯦꯠ ꯑꯣꯏꯈꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯒꯨꯗ ꯅꯥꯏꯠ ꯂꯣꯏꯁꯟ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ 5ꯃꯨꯛꯇ ꯉꯥꯏꯔꯝꯃꯔꯦꯀꯣ ꯕꯦꯇ꯭ꯔꯤ ꯌꯥꯒꯗ꯭ꯔꯣ ꯕꯦꯇ꯭ꯔꯤꯁꯤꯅ ꯑꯩꯒꯤꯗꯨꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯒꯤꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯅꯤꯅꯦ ꯕꯦꯇ꯭ꯔꯤꯁꯦ ꯑꯝꯇ ꯑꯅꯤ ꯌꯥꯎꯗ꯭ꯔꯦ ꯃꯈꯥꯏ ꯐꯥꯍꯜꯂꯒꯦ ꯇꯧꯕ ꯂꯣꯏꯁꯤꯜꯂꯁꯤꯔ ꯑꯗꯨꯒ ꯎꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯣꯕꯥꯏꯜ ꯀꯩꯅꯣ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯩꯁꯨ ꯌꯥꯗꯕ ꯁꯤꯁꯨ ꯌꯥꯎꯗ꯭ꯔꯦ 8% ꯉꯥꯏꯔꯦꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯣꯏꯁꯤꯜꯂꯁꯤꯗ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯀꯩ ꯍꯥꯏꯔꯤꯒꯦ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤꯔ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯍꯧꯖꯤꯛ ꯁꯤꯒ ꯆꯪꯉꯨꯅꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨ ꯎꯗ꯭ꯔꯦ ꯑꯣꯀꯦ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯉꯁꯤꯒꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯅꯗꯤ ꯑꯣꯏꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯀꯩꯅꯣꯁꯤ ꯇꯦꯛ ꯌꯥꯗ꯭ꯔꯦꯕꯀꯣ ꯀꯦꯌꯔ ꯄꯨꯡ ꯐꯖꯅ 2:30 ꯂꯩꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯗꯣꯏꯅꯦ ꯂꯥꯟꯁꯦꯀꯣ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯏꯄꯥꯎꯗꯨ ꯂꯧꯖꯔꯛꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯦꯜꯕꯤ ꯊꯥꯔꯛꯀꯅꯤ ꯄꯨꯡ 8ꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯡ 8ꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯉꯁꯤ ꯆꯤꯊꯔꯤꯕ ꯀꯃꯦꯟ ꯃꯌꯥꯝꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯌꯦꯡ ꯄꯤꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯩꯁꯦ ꯌꯥꯗ꯭ꯔꯦꯕ ꯇꯠꯇꯣꯔꯦꯕ ꯇꯠꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯗꯣꯔꯕ ꯕꯥꯏ 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 ꯌꯥꯝ